Nang nang iwang dubu lesabi ki mai pandrabo mi pakhang sida. Aya mabukse kya da phatri no yego. Nupa kitang pujabu ubaka crush thambi nangdi na thamoi kyam sengadana. Abem sauraga aine nangonda suklai leiru haisini. Roger kupak set khuraga kele laude ade harasu patongani walore. Haibaga taubaga Jacob tu saurangna thorei. Jeslo adu khakharamnaga Abemga Roger gasu matung inakre. Abemna Mama kona mulake bye chalukige Mataroina kaurabasu toni thoraktre makhoi chatkibaga Sunita imungda changlai Ibema amukari hainarurage Ton karimata khumde mana thopa tauraga lei Sunita na anthokpani da konoiside Sunita thokibaga tondu murum soli Machanupana nupi miyam koibadi he nokani aina amaka khangnabasitati onjinana ngangkani aina chibung thirin ko thokai ngangadi ai phuge harakani ne ngaki matung makhoi sumayumda yore Roger na to mataki kasa hangmani asida lero Abemna makhada amta hangraba Roger mokhwangdu metlaga pepa mari turem dokano makhada thara tungera Jacob na ai kokse yam sayangangsa tumina nangkada jango Abemna thamo Tonga mu kanarira Jacob na chauraga machinga sayam khume nupaga nupiga kamaina right chak manu ya doino nupi wantana khanbai wasunate chumdra tamona haise Roger na chume tamo khumaiba machindo thajilu ya dra furula uya pondeda imana hatke harkani machanupi sokpa yadamane Roger na kihaladi yaroida aingondaga kesinaradi chai chagedani era ai Roger ni Abemna aima ai Roger kaino ichema minga sekalatana class ama heladi yamung jago boyatra aina nangondagi tha taruk taret muk halle hai imana noi mana tha sudana popaine aina taro yadena chai helaga poe kyada khangai sarino Jacob mathai nungairamdabadu anidugi mawung matau wahei wataduda nungaitabadi lairdana nokjarami Ashumna Abemsu Roger hoide laikirami Ton hoide laibada Abem khara nungaijaramde maramdi Tona Abembu manam oiba pamdabagi mawung torakpaduda Abemdu laiba nungairaktabaini matam khara hokre Roger so jikti exam naksilakpagi mayam doina exam gi preparation tawrami Abem ton hoisu exam gi hotnakre exam hoba numitni Abem du mama ningsinglakduna perum chaktu charami Jacob na Abem kidorage Abem na kishtote tamo Thawai nungaitaba malida angangse exam numisida imaga babaga se kemta hapirakte adugi ore tamole shiri Roger na paktre angang ni na lesabi paraba nangbu namana payawdrade ingbagamdra Abem na angang suhai lesabi suhai kaino ibungo nangdi nungaibro exam numisida ima pabung leitabase Roger na aikoide yamchi nungai amani amu nomada imana macha exam ni kaina kari wali kidori hangbirakte
ꯑꯕꯦꯝꯅ ꯑꯍꯜꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯅꯤꯅ ꯑꯣꯟꯖꯤꯟꯅ ꯇꯟꯕꯒꯤ ꯍꯪꯕꯤꯗꯕ ꯑꯣꯏꯔꯝꯅꯤ ꯆꯥꯛ ꯄꯨꯈꯝꯁꯤꯅ ꯅꯃꯥꯏꯗꯨꯗ ꯎꯞꯁꯤꯜꯂꯛꯑꯗꯤ ꯖꯦꯀꯣꯕꯅ ꯑꯩ ꯌꯥꯔꯦ ꯆꯥꯗꯕꯨ ꯆꯥꯅꯔꯣ ꯈꯔ ꯉꯟꯅ ꯆꯠꯁꯤ ꯑꯍꯧꯕ ꯅꯨꯃꯤꯠꯅꯤꯅ ꯔꯣꯖꯔꯅ ꯑꯗꯨꯅꯦ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯃꯃꯥ ꯌꯥꯝꯅ ꯅꯤꯡꯕꯒ ꯁꯥꯅꯤ ꯅꯣꯡꯃꯇ ꯃꯃꯥꯒꯤ ꯃꯇꯦꯡꯗꯤ ꯄꯥꯡꯂꯝꯃꯣꯏ ꯑꯕꯦꯝꯅ ꯌꯥꯝ ꯈꯪꯕꯤꯔꯦꯗ ꯅꯣꯏꯒꯨꯝꯕ ꯂꯝ ꯍꯦꯟꯕ ꯃꯆꯥ ꯅꯠꯆꯗꯕꯗꯣ ꯑꯗꯨꯅꯅꯦ ꯕꯣꯔꯗꯤꯡꯗ ꯑꯗꯨꯝ ꯊꯝꯕꯤꯔꯛꯏꯗꯣ ꯔꯣꯖꯔꯅ ꯑꯦꯛꯖꯥꯝ ꯅꯨꯃꯤꯠꯁꯤꯗ ꯑꯉꯥꯡ ꯀꯞꯇꯣꯏꯅꯦ ꯉꯁꯤ ꯑꯕꯦꯝ ꯐꯨꯛ ꯍꯧꯒꯠꯈꯤ ꯊꯝꯃꯣ ꯑꯩ ꯍꯧꯒꯠꯂꯦ ꯍꯧꯒꯠꯂꯣ ꯔꯣꯖꯔꯅ ꯇꯥꯃꯣ ꯑꯩꯁꯨ ꯍꯧꯒꯠꯂꯒꯦ ꯍꯣꯏ ꯇꯥꯃꯣ ꯂꯥꯛꯑꯒꯦ ꯃꯄꯥꯟꯗ ꯂꯩꯔꯝꯃꯣ ꯔꯣꯖꯔꯗꯨ ꯃꯥꯒꯤ ꯄꯣꯠ ꯆꯩ ꯄꯨꯊꯣꯛꯑꯒ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯀꯥꯔ ꯃꯃꯥꯡꯗ ꯁꯠ ꯇꯣꯡꯈ꯭ꯔꯦ ꯑꯕꯦꯝꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯈꯥꯎ ꯂꯧꯔꯒ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯔꯣꯖꯔꯅ ꯀꯥꯔ ꯃꯃꯥꯡꯗ ꯇꯣꯡꯕꯗꯨ ꯎꯔꯒ ꯄ꯭ꯔꯞ ꯆꯦꯜꯂꯛꯏ ꯍꯧꯒꯠꯂꯣ ꯑꯩ ꯃꯃꯥꯡ ꯇꯣꯡꯗꯣꯏꯅꯦ ꯔꯣꯖꯔ ꯀꯔꯤꯃꯠꯇ ꯊꯋꯥ ꯁꯥꯗꯈꯩ ꯏꯁꯩ ꯉꯪꯁꯤꯟꯅꯔꯒ ꯂꯩ ꯑꯕꯦꯝꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯆꯤ ꯂꯦꯡꯕ ꯉꯝꯃꯝꯗꯦ ꯇꯥꯃꯣ ꯊꯣꯔꯛꯑꯅꯤ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ ꯑꯩ ꯃꯃꯥꯡꯗ ꯇꯣꯡꯒꯦꯕ ꯅꯕꯨꯛ ꯐꯠꯇ ꯇꯧꯅꯨ ꯔꯣꯖꯔ ꯃꯃꯤꯠꯇꯣ ꯈꯥꯔꯞꯅ ꯌꯥꯝꯕꯨꯡꯆꯥ ꯑꯩ ꯂꯥꯟꯖꯔꯦ ꯍꯥꯏꯔꯛꯑꯣ ꯑꯗꯨꯗꯤ ꯑꯩꯅ ꯀꯩ ꯂꯥꯟꯈ꯭ꯔꯒꯦ ꯅꯪꯅ ꯇꯥꯃꯣꯒꯤ ꯃꯃꯥꯡꯗ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯎꯁꯤꯠꯇ꯭ꯔꯤ ꯅꯠꯇ꯭ꯔꯣ ꯏꯁ ꯌꯥꯝ ꯗ꯭ꯔꯥꯏ ꯑꯣꯏꯗ꯭ꯔꯥ ꯑꯁꯤꯒꯤꯕꯨ ꯑꯩꯁꯦ ꯌꯥꯝꯅ ꯂꯝ ꯍꯦꯟꯕꯩ ꯇꯥꯏꯞꯇ ꯑꯩꯁꯨ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯂꯩ ꯅꯣꯡꯃꯇ ꯏꯃꯥ ꯄꯥꯕꯨꯡꯅ ꯃꯆꯥꯅꯦꯅ ꯍꯔꯥꯎ ꯂꯣꯏꯅꯕꯤꯔꯛꯄ ꯅꯠꯇꯦ ꯀꯔꯤꯒꯤ ꯑꯩꯁꯨ ꯏꯃꯥ ꯄꯥꯕꯨꯡ ꯅꯤꯡꯁꯤꯡꯗꯅꯤ ꯑꯗꯨꯕꯨ ꯂꯩꯔꯝꯃꯁꯨ ꯑꯗꯨꯝ ꯍꯥꯃꯨ ꯑꯣꯏꯅꯤ ꯃꯈꯣꯏꯅ ꯆꯤꯟꯗ ꯈꯛꯇꯅꯦ ꯀꯤꯌꯥꯔ ꯂꯧꯕ ꯁꯥꯕ ꯑꯁꯦꯡꯕꯗ ꯅꯣꯡꯃꯇ ꯏꯆꯥꯒꯤ ꯀꯔꯤ ꯋꯥꯠꯂꯤ ꯑꯗꯨ ꯑꯗꯥ ꯍꯪꯕꯤꯕ ꯅꯠꯇꯦ ꯑꯕꯦꯝꯅ ꯌꯥꯔꯁꯦ ꯑꯁꯤꯒꯤꯕꯨ ꯅꯠꯇꯦ ꯃꯌꯥꯝꯅ ꯑꯩꯁꯦ ꯅꯨꯡꯉꯥꯏꯕ ꯃꯆꯥꯅꯤ ꯈꯜꯂꯝꯒꯅꯤ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯃꯆꯥꯅꯦ ꯑꯩ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯅꯨꯡꯁꯤꯕ ꯑꯃꯠꯇ ꯐꯪꯗ꯭ꯔꯤꯕ ꯃꯆꯥꯅꯦ ꯑꯁ ꯌꯥꯔꯦꯗ ꯔꯣꯖꯔ ꯃꯄꯥ ꯃꯃꯥꯅꯕꯨ ꯃꯆꯥ ꯀꯩꯗꯧꯕꯩ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯖꯦꯀꯣꯕ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯁꯠ ꯐꯝꯃꯤ ꯑꯕꯦꯝ ꯇꯣꯡꯉꯣꯗꯅ ꯑꯕꯦꯝꯅ ꯑꯍꯣꯏ ꯇꯥꯃꯣ ꯔꯣꯖꯔꯁꯨ ꯐꯠ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯑꯕꯦꯝꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯔꯒ ꯃꯃꯥꯡꯗ ꯇꯣꯡꯉꯣ ꯑꯗꯨ ꯍꯥꯏꯔꯒ ꯃꯅꯤꯡꯗ ꯔꯣꯖꯔꯗꯨ ꯇꯣꯡꯈ꯭ꯔꯦ ꯑꯍꯨꯝꯃꯛ ꯉꯥꯏꯍꯥꯛꯇꯤ ꯍꯣꯏ ꯃꯥꯏ ꯍꯩꯅꯗꯦ ꯖꯦꯀꯣꯕꯅ ꯇꯞꯅ ꯃꯄꯥ ꯃꯃꯥꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯗꯕ ꯂꯩꯇꯦ ꯌꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯦꯠꯅꯕꯁꯨ ꯂꯥꯛꯀꯅꯤ ꯑꯩꯒꯤ ꯏꯃꯥ ꯂꯥꯏꯔꯕꯤꯅ ꯑꯩꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯌꯔ ꯂꯧꯕꯤꯔꯦ ꯑꯗꯨꯒ ꯏꯃꯥꯒꯤ ꯈꯣꯝꯂꯥꯡ ꯂꯃꯟꯁꯨ ꯁꯤꯡꯗꯅꯗꯤ ꯇꯣꯛꯑꯣꯏ ꯑꯍꯜ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯏꯃꯥ ꯏꯄꯥꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯒꯗꯕꯅꯦ ꯑꯕꯦꯝꯅ ꯆꯨꯝꯃꯤ ꯇꯥꯃꯣ ꯔꯣꯖꯔꯗꯤ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯅꯥꯀꯟꯗ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯂꯒ ꯂꯩ ꯔꯣꯖꯔꯒꯤ ꯐꯤꯂꯤꯡ ꯑꯗꯣ ꯖꯦꯀꯣꯕꯁꯨ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯖꯦꯀꯣꯕ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯃꯃꯥ ꯃꯆꯥꯒꯤ ꯅꯨꯡꯁꯤ ꯃꯔꯤꯁꯦ ꯁꯦꯜꯅ ꯐꯨꯔꯥ ꯗꯔꯥꯅ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯗꯕꯅꯤ ꯔꯣꯖꯔ ꯀꯧꯔꯛꯄꯗꯨꯗ ꯉꯛꯅ ꯇꯥꯃꯣ ꯖꯦꯀꯣꯕ ꯍꯥꯏꯐꯦꯠ ꯅꯣꯛꯆꯩ ꯅꯈꯣꯏ ꯏꯃꯨꯡꯁꯦ ꯑꯃꯒ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯈꯔ ꯋꯥꯠꯂꯦ ꯄꯩꯁꯥ ꯇꯥꯜꯂꯤꯉꯩꯗ ꯏꯃꯨꯡꯁꯤꯒꯤ ꯃꯔꯤ ꯑꯁꯦ ꯈꯔꯗꯤ ꯋꯥꯠꯄ ꯃꯥꯜꯂꯦ ꯑꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯍꯜ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯄꯩꯁꯥꯅ ꯂꯣꯏꯅ ꯌꯥꯔꯅꯤ ꯈꯜꯂꯝꯕ ꯌꯥꯏ ꯑꯣꯔ ꯏꯆꯥꯒꯤꯗꯃꯛ ꯄꯩꯔꯒ ꯊꯝꯕꯤꯔꯝꯒꯦ ꯈꯜꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯦꯜ ꯇꯥꯜꯂꯤꯉꯩꯗ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯔꯤꯉꯩꯗ ꯃꯆꯥꯒꯤ ꯅꯨꯡꯁꯤ ꯃꯔꯤ ꯑꯁꯤꯗꯤ ꯇꯞꯅ ꯂꯥꯞꯊꯣꯔꯛꯄꯒꯨꯝ ꯇꯧꯏ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯃꯈꯣꯏꯅ ꯇꯥꯗꯦ ꯃꯈꯣꯏꯅ ꯍꯥꯏꯕ ꯋꯥ ꯅꯪꯅ ꯇꯥꯗꯦ ꯃꯨꯛꯅꯔꯒ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯣ ꯅꯪꯅ ꯑꯉꯥꯡꯅꯤ ꯌꯨꯝꯁꯤꯒꯤ ꯃꯄꯨ ꯑꯣꯏꯍꯧꯒꯗꯧꯔꯤꯕꯅꯤ
ꯅꯪꯅ ꯃꯈꯣꯏꯕꯨ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯅ ꯂꯣꯏꯅꯧ. ꯔꯣꯖꯔꯅ ꯇꯥꯃꯣ, ꯄꯣꯛꯄꯗꯒꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯀꯔꯤꯃꯇ ꯋꯥꯠꯍꯜꯂꯛꯇ꯭ꯔꯕꯁꯨ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕꯤꯔꯛꯇꯦ. ꯕꯣꯔꯗꯤꯡ ꯂꯩꯔꯤꯉꯩꯗꯁꯨ ꯁꯪꯗꯦꯅ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ. ꯗꯧꯒ ꯑꯦꯒ꯭ꯌꯥꯕꯣꯛꯀꯗꯤ ꯑꯗꯨꯝ ꯂꯥꯛꯑꯦ. ꯑꯩꯅ ꯐꯅ ꯅꯨꯡꯁꯤꯅ ꯀꯩꯅꯣꯝ ꯍꯥꯏꯔꯨꯔꯁꯨ ꯌꯥꯔꯛꯇꯧ ꯂꯩꯇꯦ. ꯖꯦꯀꯣꯕꯅ ꯑꯩ ꯈꯪꯉꯦ ꯔꯣꯖꯔ. ꯅꯪꯒ ꯑꯩꯒ ꯁꯛ ꯃꯥꯟꯅꯗꯦ, ꯋꯥꯈꯜ ꯃꯥꯟꯅꯗꯦ, ꯈꯨꯌꯣꯛꯁꯨ ꯃꯥꯟꯅꯔꯛꯇꯦ. ꯏꯃꯥꯅ ꯀꯥꯡꯁꯣꯏ ꯊꯣꯡꯂꯒ ꯊꯣꯏꯕ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯁꯦ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯄꯗ ꯑꯩꯁꯨ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯑꯍꯥꯎꯕ ꯍꯥꯎꯇꯕ ꯄꯨꯛꯊꯟꯅ ꯆꯥꯔꯛꯏ. ꯑꯗꯨꯒ ꯅꯣꯏꯒꯤꯅ ꯑꯍꯥꯎꯕꯅ ꯄꯤꯛ ꯊꯜꯂꯕꯁꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯩ ꯐꯪꯗ꯭ꯔꯕ ꯏꯃꯨꯡ ꯑꯣꯏꯔꯨꯕꯅ ꯑꯍꯥꯎꯕ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯆꯥꯅꯤꯡꯕ ꯐꯥꯎꯔꯝꯃꯣꯏ, ꯅꯠꯇ꯭ꯔꯥ? ꯔꯣꯖꯔꯅ ꯍꯣꯏ, ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯐꯪꯅꯗꯦ. ꯑꯗꯨꯅ ꯆꯥꯔꯤ ꯊꯛꯂꯤꯉꯩꯗ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯩꯈꯣꯏꯒꯤꯗꯤ. ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯆꯩꯕꯒꯤ ꯋꯥꯔꯤ ꯉꯥꯛꯇꯅꯤ. ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯇꯟꯗꯅ ꯑꯩ ꯀꯥꯗ ꯆꯥꯔꯛꯄꯅ ꯑꯅꯝꯕꯅꯤ. ꯖꯦꯀꯣꯕꯅ ꯑꯩꯈꯣꯏꯒꯤꯗꯤ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯋꯥꯔꯤ ꯁꯥꯟꯅꯗꯦ. ꯆꯥꯛꯆꯥ ꯇꯣꯛꯂꯒ ꯇꯤꯚꯤ ꯌꯦꯡꯅ ꯌꯦꯡꯅ ꯋꯥꯔꯤ ꯁꯥꯟꯅꯩ. ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯊꯕꯛ ꯆꯠꯅꯗ꯭ꯔꯤꯉꯩꯗ, ꯁ꯭ꯀꯨꯜ ꯆꯠꯅꯗ꯭ꯔꯤꯉꯩꯗ ꯉꯥꯏꯍꯥꯛ ꯑꯗꯨ ꯑꯗꯥ ꯍꯥꯏꯅꯔꯅꯤ. ꯑꯗꯒꯤ ꯅꯨꯡꯗꯥꯡꯒ. ꯔꯣꯖꯔꯅ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯔꯦ ꯇꯥꯃꯣ. ꯃꯤꯅꯥꯏ ꯃꯌꯥꯝꯅ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯃꯤꯕꯁꯦ. ꯅꯣꯡꯃꯇꯁꯨ ꯊꯣꯏꯕ ꯁꯦꯁꯦ ꯁꯤ ꯆꯥꯔꯣ, ꯏꯆꯥꯒꯤ ꯐꯤꯔꯣꯜ ꯀꯩ ꯃꯣꯠꯂꯤ, ꯏꯆꯥ ꯀꯩ ꯆꯥꯅꯤꯡꯉꯤ, ꯏꯆꯥꯒꯤ ꯍꯛꯆꯥꯡ ꯀꯩꯗꯧꯔꯒꯦ ꯍꯪꯕꯤꯕ ꯅꯠꯇꯦ. ꯏꯃꯥꯟꯅꯕꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯀꯌꯥ ꯂꯨꯕꯤꯕꯗ ꯎꯔꯨꯔꯒ ꯌꯨꯝ ꯆꯪꯂꯛꯄꯗ ꯑꯩꯗꯤ ꯈꯣꯏꯗꯧ ꯍꯦꯛꯇ ꯊꯤꯠꯂꯦ ꯃꯣꯏ ꯃꯁꯛꯁꯦ ꯎꯕꯗ. ꯖꯦꯀꯣꯕ ꯅꯣꯛꯂꯒ ꯈꯪꯉꯦ ꯈꯪꯉꯦ, ꯇꯥꯃꯣ ꯂꯣꯏꯅ ꯈꯪꯉꯦ. ꯑꯩ ꯏꯃꯥꯒꯤ ꯅꯨꯡꯁꯤꯕꯅ ꯌꯣꯝꯂꯕ ꯃꯆꯥꯅꯤ. ꯔꯣꯖꯔꯅ ꯑꯩꯗꯤ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯅꯨꯡꯁꯤꯕ ꯐꯪꯗ꯭ꯔꯤꯕ ꯃꯆꯥꯅꯤ. ꯇꯥꯟ ꯆꯥꯔꯗꯤ ꯑꯩꯁꯦ ꯑꯌꯣꯛꯄ ꯑꯣꯏꯔꯝꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ. ꯑꯕꯦꯝ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯇꯥꯔꯝꯕꯅꯤ. ꯔꯣꯖꯔꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯊꯣꯔꯛꯏ. ꯑꯣ, ꯅꯪꯁꯨ ꯏꯁꯧꯗꯣ ꯌꯥꯝ ꯂꯥꯡꯉꯦ ꯍꯥꯏꯌꯦ. ꯃꯔꯩ ꯆꯀ꯭ꯔꯤ ꯁꯥꯔꯩꯁꯨ ꯀꯟꯕꯒ ꯃꯄꯥ ꯆꯥꯅꯕꯩꯅꯤ. ꯖꯦꯀꯣꯕꯅ ꯔꯣꯖꯔꯅ ꯉꯥꯎꯁꯤꯟꯅꯔꯤꯕ, ꯃꯔꯩ ꯆꯀ꯭ꯔꯤ ꯇꯧꯔꯤꯕ, ꯏꯁꯧ ꯂꯥꯡꯂꯤꯕꯁꯤꯗꯤ 100ꯀꯤ ꯃꯅꯨꯡꯗ 60% ꯈꯛꯇꯅꯤꯗ. ꯑꯩꯅꯒ ꯉꯥꯎꯔꯛꯄ ꯂꯥꯡꯉꯛꯄ ꯏꯁꯧꯗꯨꯗꯤ ꯍꯥꯏꯕꯤꯔꯅꯨ. ꯑꯗꯨꯕꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯩꯒꯤ ꯏꯃꯥ ꯂꯥꯏꯔꯕꯤꯗꯣ. ꯅꯣꯡꯃꯇ ꯊꯤꯅ ꯆꯩꯔꯛꯇꯦ. ꯇꯞꯅ ꯏꯪꯅ ꯇꯣꯏꯕ ꯅꯪꯕꯨ ꯄꯣꯠ ꯆꯩꯁꯦ ꯊꯨꯒꯥꯏꯒꯅꯨ ꯍꯥꯏꯕꯅꯤꯗ. ꯁꯨꯃꯥꯏꯅ ꯇꯞꯅ ꯏꯪꯅꯅꯤ ꯏꯃꯥꯅ ꯊꯦꯝꯃꯛꯇꯣꯏꯁꯦ. ꯁꯤꯡꯖꯪ ꯄꯥꯏꯔꯒ ꯍꯦꯛꯇ ꯑꯔꯩ ꯑꯔꯩꯕ ꯌꯦꯟꯈꯥꯏꯕꯤꯅꯤ. ꯑꯗꯨꯁꯨ ꯏꯃꯥ ꯏꯄꯥꯒ ꯁꯥꯎꯅꯕꯩ ꯅꯠꯇꯦ, ꯅꯨꯄꯤꯅ ꯌꯥꯔꯛꯇꯕꯩ. ꯔꯣꯖꯔꯁꯨ ꯑꯕꯦꯝꯁꯨ ꯋꯥꯟꯊꯒꯩ ꯅꯣꯛꯊꯣꯔꯛꯏ. ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯔꯣꯖꯔꯅ ꯑꯦꯛꯖꯥꯝ ꯇꯥꯔꯤꯕ ꯁ꯭ꯀꯨꯜꯗꯨ ꯌꯧꯔꯛꯏ. ꯔꯣꯖꯔ ꯍꯥꯟꯅ ꯊꯝꯕꯤꯔꯝꯃꯒ ꯑꯕꯦꯝ ꯑꯃꯨꯛ ꯁ꯭ꯀꯨꯜꯗ ꯊꯤꯟꯕ ꯆꯠꯂꯝꯃꯤ. ꯃꯥꯒꯤ ꯔꯣꯜ ꯅꯝꯕꯔ ꯊꯤꯗꯨꯅ ꯀ꯭ꯂꯥꯁꯇ ꯆꯪꯅꯈ꯭ꯔꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯦꯛꯖꯥꯝ ꯍꯧꯈ꯭ꯔꯦ. ꯄꯩꯁꯥ ꯄꯥꯏꯕ ꯋꯥꯠꯇ ꯄꯥꯗꯕ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯃꯄꯥ ꯃꯃꯥꯒꯤ ꯅꯨꯡꯁꯤ ꯊꯧꯖꯥꯜ ꯐꯪꯗ꯭ꯔꯕ ꯔꯣꯖꯔꯗꯨ ꯉꯁꯤꯗꯤ ꯑꯦꯛꯖꯥꯝꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯄꯥ ꯃꯃꯥꯒ ꯌꯥꯅꯔꯛꯇꯕ ꯀꯌꯥꯗꯨ ꯅꯤꯡꯁꯤꯡꯂꯛꯏ. ꯉꯁꯥꯏ ꯖꯦꯀꯣꯕꯅ ꯍꯥꯏꯔꯛꯈꯤꯕ ꯈꯦꯠꯅꯕ ꯀꯌꯥꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯛꯏ. ꯔꯣꯖꯔ ꯐꯥꯔꯁꯇ ꯇꯥꯔꯒ ꯂꯥꯛꯄꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯈꯪꯗꯕꯅ ꯄꯤꯛ ꯊꯜꯂꯝꯃꯤ. ꯃꯊ꯭ꯋꯥꯏꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ. ꯔꯣꯖꯔ ꯇꯞꯅ ꯚꯥꯏ, ꯑꯩ ꯑꯅꯝꯕꯅ ꯑꯝꯇ ꯈꯪꯗ꯭ꯔꯦ. ꯑꯦꯂꯦꯛꯁ ꯉꯛꯄ ꯐꯥꯎꯔꯝꯃꯤ. ꯅꯣꯡꯃꯇ ꯔꯣꯖꯔꯅ ꯈꯪꯗꯕ ꯌꯥꯎꯏ ꯍꯥꯏꯕ ꯇꯥꯈꯤꯗꯕꯅꯤ. ꯑꯦꯂꯦꯛꯁ ꯇꯞꯅ ꯀꯩꯅꯣ ꯈꯪꯗ꯭ꯔꯤꯁꯦ, ꯀꯌꯥꯝ ꯏꯔꯒꯦ? ꯔꯣꯖꯔꯅ 40 ꯃꯥꯔꯛ ꯇꯧꯗ꯭ꯔꯤ. ꯑꯦꯂꯦꯛꯁ ꯃꯥꯒꯤ ꯑꯟꯁꯔ ꯄꯦꯄꯔꯗꯨ ꯌꯦꯡꯖꯩ. ꯑꯩꯗꯤ 70 ꯍꯦꯜꯂꯦ. ꯈꯪꯗꯕꯉꯩꯗꯣ ꯑꯩꯉꯣꯟꯗ ꯏꯁꯤꯜꯂꯨ. ꯑꯩ ꯀꯣꯏꯁꯟꯁꯦ ꯄꯥꯁꯤꯟꯅꯔꯒ ꯂꯩꯔꯒꯦ. ꯑꯁꯨꯝꯅ ꯔꯣꯖꯔꯗꯨ ꯑꯦꯂꯦꯛꯁꯇꯒꯤ ꯈꯪꯗꯕ ꯈꯔ ꯁꯤꯜꯂꯝꯃꯤ. ꯉꯥꯏꯍꯥꯛꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯂꯩꯔꯨꯕꯒ ꯄꯨꯡꯗꯨ ꯈꯪꯍꯧꯗꯦ ꯇꯥꯁꯤꯜꯂꯛꯏ. ꯁꯨꯞꯅꯒꯤ 60 ꯃꯥꯔꯛ ꯈꯛ ꯇꯧꯔꯝꯃꯒ ꯊꯣꯔꯛꯏ. ꯑꯕꯦꯝ ꯍꯥꯟꯅ ꯂꯧꯔꯒ ꯔꯣꯖꯔ ꯂꯧꯕ ꯂꯥꯛꯑꯝꯃꯤ. ꯔꯣꯖꯔ ꯕꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯐꯝꯂꯒ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ.
Jacobna Roger lau kiyam kuiringai ba Roger gari da kakhalai ngahak oire Jacobna exam bu kamai doge Roger tapna kya nuaite kya miramge 60 mark muktani oh kaisu khaluranu ayang exam leitabani na mathangida mo kanu honaro oi tamo kedorage muchi amna opoiraba ngosidi wakhal yam nuaite era nupa man kideda maina pass tawjani da exam gi nate exam gi wadi irami bakhar duna dum pass tawgani Jacob na exam loibaga aikoi to ne abem ne nang ne koibu bubi doine kaisu khaluranu se abem na kedorage roja kaisu tawde abem su Jacob su roja ki matawatuda wa mata ngangludre mapan thongda nungaiba ngausinaba malabasu roja ki punsidi yamna wana lelakpani matam pumbada loli oiduna laklabani Ashumna tapna exam su loikirami Jacob na haikiba wadi ngaktana tokte exam loirabani na Roger da Oi ayang dina tana hogaluko urkulda kapthagrase Roger harauje yai tamo Jacob na abem su ton choi krabane Roger na tamo aikoi mamaga pabunga phone torakpra singkraba Jacob ni tore ke harake nang exam ko mai tore anayak yaubra kai chari kaide chali adu da myam oh ningdi ningsing biri ore ke do ningsing loi dino ada ai ngasidi nangona wafam khara khangange adu haraga Roger ki phamungduda kakhalaga tumi Roger nakna ke wafamnu tamo Jacob hai sira hai kumjira khanjai Roger na tamo kedorage Jacob sorsan hondoklaga abemse marai buk thirabani ayeng wai lune dobiyuko Roger na os aduru haise nate adudi kali noi pabung hoi koi ba chapanati adudi kidobu chaliba abengi mapada blood cancer ne last stage se urabane mama duna brain tumor na bane anima kuina punchi eroi Roger na kuina shiba Jacob na noi imung ani sigi oiba wari yamna leibane adunabu abenga nanga luhongnaba thainidagi hainaraklibane Roger na tamo kedorage manglaga lepiduba Jacob gela aha kaisu tawde tumo ayeng pung mangada awalo Roger na oi tamo Jacob Roger ki kadagi thorai hai sira khanbani adubu wafamdu mapa mamana pau angang orina lotpanina haiba ngamjaramde Jacob abengi khanbada yamna nungaijaramde Rasna phone taraktuna khara fagale thoraklani haibadagi hena machagi maramda kaisu hanglamde Roger na mapa mama bu warauje haibasi Jacob su kangi warofam su dokpani Haujiki Jacob su rasoi ki imungi chatnabi khanglabani na Roger ki maikai doina lepning bu phori leiba ki seba tawrini haiduna naitong pokjaba machadi kaisu care lobiramde asimak nasu Roger nasu mapa mama pu respect of the boyrami Jacob nadi wafam ase Roger da haidoklaga abembu nungsiraknaba honajaningi adubu haidokluraga mu rasoina kari harakani khalubada haiba ngamjaramde ahingdu tumbe yaramde
ꯐꯅ ꯊꯦꯡꯅ ꯇꯨꯝꯈꯤꯕꯅ ꯖꯦꯀꯣꯕꯇꯤ ꯃꯤꯀꯞ ꯊꯣꯛꯑꯝꯗꯦ꯫ ꯔꯣꯖꯔꯗꯤ ꯉꯟꯇꯥꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯑꯕꯦꯝꯁꯨ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯄꯨꯡ 5:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯔꯣꯖꯔꯅ "ꯇꯥꯃꯣ, ꯂꯣꯏꯗ꯭ꯔꯤꯕꯣ?" ꯖꯦꯀꯣꯕ ꯃꯤꯀꯞ ꯊꯣꯔꯛꯏ꯫ "ꯑꯁ, ꯄꯨꯡꯁꯤꯗꯤ ꯂꯣꯏꯔꯒꯦ ꯎꯏꯊꯔꯨꯔꯦꯅꯦ." ꯔꯣꯖꯔꯅ "ꯏꯁ, ꯙꯞꯇꯤ ꯑꯩꯈꯣꯏꯗꯅ ꯉꯟꯇꯥ ꯍꯧꯒꯠꯍꯜꯂꯒ ꯇꯥꯃꯣꯅ ꯁꯦꯠꯊ ꯂꯩꯔꯕ, ꯐꯖꯩꯅꯦ." ꯖꯦꯀꯣꯕꯅ "ꯑꯣ, ꯅꯇꯩꯃꯒꯤ ꯋꯥꯈꯜꯗ ꯇꯨꯝꯃꯨꯔꯦ." ꯔꯣꯖꯔꯅ "ꯂꯨꯍꯣꯡꯕꯩ ꯑꯍꯤꯡꯒꯤ ꯁꯤꯟꯗ ꯑꯩꯅ ꯍꯧꯗꯣꯔꯛꯄꯗꯒꯤ ꯃꯪꯂꯥꯟ ꯀꯥꯏꯔꯕꯣ?" "ꯍꯣꯏ." "ꯅꯨꯄꯤ ꯌꯥꯝ ꯀꯣꯏꯕꯒ ꯁꯥꯔꯤ, ꯅꯨꯄꯤ ꯀꯣꯏꯁꯨ ꯀꯣꯏꯗꯅ." ꯑꯕꯦꯝꯅ "ꯅꯪꯅ ꯈꯪꯕꯤꯔꯤꯕ?" ꯔꯣꯖꯔꯅ "ꯑꯣꯏ, ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕ? ꯅꯨꯄꯤꯅ ꯌꯥꯕꯤꯗꯕ? ꯑꯩꯈꯣꯏꯗꯤ ꯌꯥꯗꯅ ꯀꯣꯏꯅꯔꯤꯕꯗꯣ. ꯑꯗꯨꯅꯔꯥ ꯃꯆꯤ ꯃꯪꯉꯤꯗꯣ? ꯑꯩ ꯂꯣꯏ ꯈꯪꯉꯤꯀꯣ, ꯐ꯭ꯔꯦꯟ ꯑꯣꯏꯅ ꯇꯤꯟꯅꯔꯁꯤ ꯍꯥꯏꯕꯤꯔꯛꯄꯗꯣ." ꯃꯁꯤ ꯍꯥꯏꯕ ꯌꯥꯝ ꯁꯥꯅꯣ, ꯅꯪꯅ ꯂꯥꯏꯟ ꯀ꯭ꯔꯣꯁ ꯇꯧꯁꯤꯜꯂꯛꯄꯩꯅꯦ." "ꯑꯩꯅꯔꯣ, ꯃꯥꯅꯔꯣ, ꯅꯪꯅꯔꯣ?" "ꯑꯣ, ꯅꯪꯅ." "ꯏꯁ, ꯐꯥꯒꯤꯗꯒꯤ ꯑꯩꯕꯨ ꯅꯪ ꯂꯧꯗꯣꯔꯤꯕ꯭ꯔꯥ ꯈꯪꯗꯦ, ꯑꯗꯣ ꯕꯤꯠꯇꯤ ꯂꯩꯇꯦꯍꯦ, ꯅꯁꯛꯅꯦꯅ ꯕꯤꯂꯥꯏꯇꯤ ꯉꯥꯅꯨ ꯍꯦꯛ ꯃꯥꯜꯂꯗꯅ." "ꯅꯪꯗꯤ ꯐꯖꯔꯦꯍꯦ." ꯖꯦꯀꯣꯕ ꯊꯣꯔꯛꯏ꯫ "ꯏꯔꯨꯒ ꯂꯨꯔꯔꯣꯏ, ꯄꯨꯡꯁꯦ ꯌꯥꯗ꯭ꯔꯦ. ꯆꯣꯉꯥ ꯊꯤꯖꯥꯕꯤꯗꯨ ꯃꯆꯤꯟꯒꯗꯣ ꯇꯨꯝꯊꯣꯛꯑꯒ ꯈꯥꯔꯧꯗꯧꯅ ꯈꯨ ꯀꯥꯝ ꯂꯩꯔꯝꯃꯅꯤ. ꯂꯥꯛꯑꯣ ꯆꯠꯂꯁꯤ." ꯔꯣꯖꯔꯅ "ꯑꯦꯔꯥ ꯇꯥꯃꯣ, ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯅꯨꯗ, ꯑꯩ ꯑꯃ ꯂꯩꯅ." ꯖꯦꯀꯣꯕꯅ "ꯅꯆꯟꯅꯨꯄꯤ ꯇꯣꯟꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯦ, ꯅꯪ ꯅꯨꯄꯤ ꯑꯕꯦꯝ ꯅꯠꯇꯤꯌꯦ." ꯔꯣꯖꯔꯅ "ꯑꯁ, ꯏꯆꯟꯅꯨꯄꯤꯌꯦ, ꯕꯤꯠꯇꯤ." ꯑꯕꯦꯝꯅ "ꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯗꯦ." "ꯑꯩꯈꯣꯏ ꯇꯣꯟꯅ ꯅꯉꯣꯟꯗ ꯍꯜꯂꯤꯀꯣ? ꯅꯆꯦ ꯇꯣꯟꯗꯣ ꯍꯥꯏꯕꯅꯤꯗ." "ꯑꯗꯣ ꯑꯉꯥꯡꯁꯥ, 2 days ꯂꯩꯔꯛꯇꯣꯏꯅꯤ, ꯗ꯭ꯔꯦꯁ ꯍꯥꯞꯄꯕꯣ?" ꯑꯕꯦꯝꯒ ꯔꯣꯖꯔꯒ "ꯍꯥꯞꯄꯦ." ꯖꯦꯀꯣꯕꯅ "ꯑꯥꯗ ꯔꯨꯝ 2 ꯂꯧꯕꯅꯦ, ꯀꯅꯥ ꯂꯩꯁꯦ ꯍꯥꯏꯅꯣ?" ꯔꯣꯖꯔꯅ "ꯑꯩꯒ ꯇꯣꯟꯒ, ꯑꯕꯦꯝꯒ ꯇꯥꯃꯣꯒ ꯂꯩꯔꯣ." ꯖꯦꯀꯣꯕꯅ "ꯀꯔꯤ?" ꯔꯣꯖꯔꯅ "ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕꯗꯣ ꯀꯤꯅꯤꯌꯦ." ꯖꯦꯀꯣꯕꯅ "ꯑꯩꯒ ꯑꯩꯈꯣꯏ ꯇꯣꯟꯒ ꯂꯩꯔꯒꯦ, ꯅꯪꯒ ꯑꯕꯦꯝꯒ ꯂꯩꯕꯗꯤ ꯌꯥꯗ꯭ꯔꯣ?" ꯔꯣꯖꯔꯅ "ꯑꯁ, ꯑꯗꯨꯗꯤ ꯌꯥꯔꯣꯏꯗ, ꯀꯥꯏꯗꯒꯤ." ꯖꯦꯀꯣꯕꯅ "ꯀꯩꯒꯤ?" ꯔꯣꯖꯔ ꯀꯗꯔ ꯍꯧꯔꯛꯏ꯫ "ꯂꯨꯍꯣꯡꯗ꯭ꯔꯤꯕꯅꯤꯅ ꯑꯕꯦꯝ ꯑꯩꯈꯣꯏꯅꯤ ꯂꯩꯕ ꯇꯜꯂꯦ, ꯑꯗꯨꯅ ꯆꯦꯇꯣꯟꯒ ꯂꯩꯔꯒꯦ, ꯇꯥꯃꯣꯁꯨ ꯏꯆꯝ ꯆꯝꯅ ꯅꯆꯟꯅꯨꯄꯤ ꯑꯕꯦꯝꯒ ꯂꯩꯔꯣ." ꯑꯕꯦꯝꯅ "ꯑꯁ, ꯌꯥꯔꯦꯗ, ꯆꯠꯂꯁꯤ, ꯍꯅꯤꯃꯨꯟ ꯆꯠꯄꯗꯨ ꯃꯉꯥꯏꯔꯦ, ꯑꯩꯒ ꯇꯣꯟꯒ ꯂꯩꯔꯒꯦ, ꯌꯥꯔꯦ, ꯀꯅꯥꯝꯇ ꯀꯤꯗꯦ." ꯔꯣꯖꯔꯅ "ꯑꯩ ꯒꯙꯥ." ꯃꯈꯣꯏ 4 ꯈꯛꯇ ꯅꯠꯇꯦ, ꯑꯇꯣꯞꯄ ꯕꯣꯗꯤꯒꯥꯔꯗ ꯒꯥꯔꯤ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯇꯣꯜ ꯂꯧꯔꯒ ꯃꯈꯣꯏ ꯎꯔꯈꯨꯜꯗ ꯍꯥꯏꯊꯔꯛꯏ꯫ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯄꯟꯊꯨꯡꯐꯝ ꯌꯧꯔꯝꯃꯤ꯫ ꯖꯦꯀꯣꯕꯅ "ꯁꯤꯗ ꯂꯩꯗꯣꯏꯅꯦ, ꯑꯗꯣ ꯅꯣꯏꯕꯨ ꯆꯤꯡ ꯀꯥꯕ ꯉꯝꯒꯗ꯭ꯔꯥ?" ꯑꯕꯦꯝꯅ "ꯉꯝꯅꯤ ꯇꯥꯃꯣ." ꯇꯣꯟꯅ "ꯇꯥꯃꯣ, ꯀꯌꯥꯝ ꯋꯥꯡꯒꯦ? ꯍꯥꯏꯗꯤ ꯁꯤꯔꯣꯏ ꯂꯤꯂꯤ ꯍꯧꯕ ꯃꯐꯝꯗꯣ." ꯖꯦꯀꯣꯕꯅ "ꯈꯔꯗꯤ ꯋꯥꯡꯉꯤ, ꯄꯣꯊꯥ ꯀꯥꯎꯔꯁꯤ." ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯄꯣꯠꯆꯩꯁꯤꯡꯗꯨ ꯇꯨꯝꯕꯨꯡꯅꯔꯒ ꯆꯤꯡ ꯀꯥꯕ ꯍꯧꯔꯛꯏ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯗꯤꯌꯦꯁꯨ ꯐꯖꯕꯅꯤꯅ ꯋꯥꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯇꯣꯟꯅ "ꯇꯥꯃꯣ, ꯌꯥꯝ ꯋꯥꯔꯦ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯁꯦ." ꯔꯣꯖꯔꯅ "ꯑꯩ ꯄꯨꯕꯤꯌꯨꯔꯣ?" ꯇꯣꯟꯅ "ꯉꯝꯒꯗ꯭ꯔꯥ ꯍꯥ?" "ꯉꯝꯅꯤ." "ꯑꯁꯦꯡꯕ꯭ꯔꯣ? ꯐꯥꯒꯤꯔꯣ?" "ꯃꯇꯣꯟ ꯌꯧꯅ ꯄꯣꯒꯗꯕꯅꯦ, ꯄꯣꯔ ꯂꯣꯏꯔꯦ ꯀꯩꯅꯣ." ꯖꯦꯀꯣꯕꯅ "ꯍꯩ, ꯔꯣꯖꯔ, ꯇꯣꯟ, ꯋꯥꯊꯤ ꯇꯧꯅꯣ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ, ꯑꯗꯨꯒ ꯇꯥꯃꯣ ꯈꯨꯠ ꯁꯝꯕꯤꯔꯒꯦ." ꯃꯈꯣꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯃꯨꯛ ꯀꯥꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯖꯦꯀꯣꯕꯅ "ꯇꯣꯟ, ꯂꯥꯛꯑꯣ." "ꯍꯣꯏ ꯇꯥꯃꯣ." ꯃꯈꯣꯏ ꯑꯅꯤ ꯈꯨꯠ ꯁꯝꯅꯔꯒ ꯀꯥꯈꯤꯕꯗꯨ ꯎꯕꯗ ꯔꯣꯖꯔꯅ "ꯑꯣꯏ, ꯂꯥꯛꯑꯣꯗꯅ."
ꯑꯕꯦꯝ ꯃꯊ꯭ꯋꯥꯏ ꯈꯔꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯗꯨ ꯎꯕꯗ ꯔꯣꯖꯔꯅ ꯅꯪꯁꯨ ꯃꯆꯟꯅꯨꯄꯤꯅ ꯈꯟꯖꯕꯅꯦ ꯑꯗꯨꯕꯨ ꯋꯥꯔꯛꯄ ꯇꯟꯖꯥꯗꯗꯤ ꯄꯣꯛꯃꯤꯟꯅꯕꯅ ꯍꯦꯜꯂꯛꯄ ꯇꯥꯕꯅꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯂꯥꯎ ꯑꯩ ꯁꯝꯕꯤꯔꯒꯦ ꯔꯣꯖꯔꯅ ꯍꯥꯏꯔꯤꯕꯗꯨ ꯑꯕꯦꯝꯁꯨ ꯆꯨꯝꯃꯤ ꯈꯜꯂꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯈꯨꯠ ꯁꯝꯅꯔꯒ ꯀꯥꯃꯤꯟꯅꯔꯛꯏ ꯃꯅꯤꯡ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯛꯄꯗ ꯇꯣꯟꯗꯨ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯔꯣꯖꯔꯗꯤ ꯑꯕꯦꯝꯒꯤꯅꯤ ꯈꯟꯗꯣꯛꯂꯒ ꯃꯍꯥꯛ ꯄꯦꯟꯊꯣꯛꯆꯔꯝꯃꯤ ꯎꯆꯤꯟ-ꯅꯥꯆꯤꯟꯅ ꯃꯊꯛ ꯌꯧꯔꯛꯇꯨꯅ ꯃꯈꯣꯏ ꯑꯃꯨꯛ ꯄꯣꯊꯥꯔꯝꯃꯤ ꯇꯣꯟꯅ ꯂꯤꯂꯤ ꯑꯃ ꯎꯔꯛꯄꯗ ꯑꯌꯥ ꯚꯥꯏ ꯂꯥꯛꯑꯣ ꯇꯨ ꯁꯤꯔꯣꯏ ꯂꯤꯂꯤ ꯑꯃ ꯁꯥꯠꯂꯦ ꯑꯕꯦꯝꯁꯨ ꯋꯥꯕꯒ ꯂꯣꯏꯅ ꯐꯈ꯭ꯔꯦ ꯑꯃꯨꯛꯇ ꯑꯁꯦꯡꯕꯗ ꯎꯗ꯭ꯔꯤꯕ ꯂꯩ ꯑꯃ ꯎꯔꯨꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯑꯅꯤꯗꯣ ꯃꯥꯒꯤ ꯐꯣꯟ ꯂꯧꯊꯣꯛꯂꯒ ꯀꯥꯞꯄ ꯍꯧꯔꯛꯏ ꯄꯣꯁꯀ ꯇꯧꯔꯗꯅ ꯃꯈꯣꯏ ꯑꯅꯤ ꯎꯕꯗ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯅꯣꯛꯆꯔꯝꯃꯤ ꯆꯥꯛꯊꯣꯡꯕꯤꯅ ꯍꯥꯞꯄꯤꯔꯛꯄ ꯆꯥꯅ ꯊꯛꯅꯕꯁꯤꯡꯗꯨ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯑꯣꯏꯅ ꯆꯥꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯑꯌꯨꯛꯇꯒꯤ ꯀꯔꯤꯝꯇ ꯆꯥꯔꯛꯇ꯭ꯔꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨ ꯃꯐꯝꯗꯨꯒꯤ ꯐꯖꯕꯗꯨ ꯎꯕꯗ ꯆꯥꯛ ꯂꯥꯝꯕꯒ ꯐꯥꯎꯔꯝꯗꯦ ꯇꯣꯟꯅ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯂꯛꯅꯒꯤ ꯌꯦꯡꯉꯨ ꯑꯗꯨ ꯍꯥꯏꯔꯒ ꯋꯥꯡꯂꯕ ꯆꯤꯡ ꯃꯇꯣꯜ ꯑꯗꯨꯗ ꯂꯦꯞꯄꯒ ꯀꯟꯅ ꯂꯥꯎꯔꯛꯏ ꯀꯃꯥꯟꯗꯣ ꯖꯦꯀꯣꯕ ꯁꯥꯊꯤꯕ ꯍꯧꯖꯤꯛꯇꯤ ꯎꯆꯤ ꯑꯣꯜꯂꯦꯌꯦ ꯍꯥ ꯑꯕꯦꯝꯁꯨ ꯄꯨꯛꯂꯤ ꯄꯥꯏꯔꯒ ꯅꯣꯛꯏ ꯖꯦꯀꯣꯕꯅ ꯀꯌꯥ ꯎꯁꯤꯠꯇ꯭ꯔꯤꯕ ꯑꯉꯥꯡꯅꯣ ꯌꯦꯡꯉꯣ ꯔꯣꯖꯔꯁꯨ ꯃꯈꯥꯗ ꯑꯣꯜꯂꯒ ꯅꯣꯛꯏ ꯑꯕꯦꯝꯅ ꯑꯩ ꯑꯃꯨꯛ ꯂꯥꯎꯒꯦ ꯌꯦꯡꯉꯣ ꯔꯣꯖꯔ ꯅꯨꯄꯤꯅ ꯌꯥꯕꯤꯗꯕꯣ ꯔꯣꯖꯔꯁꯨ ꯐꯨꯛ ꯍꯧꯒꯠꯂꯒ I love you ꯖꯦꯀꯣꯕꯅ ꯅꯥꯀꯣꯡ ꯗ꯭ꯔꯝꯁꯦ ꯀꯥꯏꯗꯣꯔꯦ ꯂꯨꯛ ꯍꯟꯅꯔꯁꯦ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯣꯛꯅ ꯖꯦꯀꯣꯕꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯖꯦꯀꯣꯕꯅ ꯆꯥꯗꯧꯕ ꯆꯥꯔꯒ ꯁꯦꯠ ꯃꯈꯥꯗ ꯀꯨꯝꯈ꯭ꯔꯁꯦ ꯄꯨꯡꯁꯦ ꯊꯦꯡꯖꯤꯜꯂꯛꯑꯦ ꯕꯨꯠ ꯕ꯭ꯔꯦꯗ ꯌꯥꯝ ꯂꯩꯕꯅꯦ ꯅꯨꯄꯤ ꯑꯅꯤꯗꯨ ꯄꯥꯈꯠꯅ ꯑꯣꯏꯃ ꯇꯥꯃꯣ ꯖꯦꯀꯣꯕ ꯀꯩꯁꯨ ꯃꯣꯡ ꯍꯥꯗꯅ ꯐꯥꯒꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ ꯅꯨꯄꯤ ꯑꯅꯤꯃꯛ ꯆꯥꯛꯇꯨ ꯁꯠ ꯆꯥꯔꯝꯃꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯈꯔꯁꯨ ꯂꯥꯛꯇꯨꯅ ꯃꯐꯝꯗꯨꯕꯨ ꯌꯦꯡꯂꯝꯃꯤ ꯇꯟꯖꯥꯗꯨꯗ ꯐꯣꯟꯒꯤ ꯅꯦꯠꯋꯥꯛꯁꯨ ꯑꯃꯠꯇ ꯐꯪꯗꯕꯅ ꯕꯣꯗꯤꯒꯥꯔꯗ ꯑꯃꯅ ꯃꯊꯛꯇ ꯕ꯭ꯂꯦꯡ ꯐꯥꯌꯔ ꯇꯧꯔꯛꯏ ꯆꯥꯛ ꯆꯥꯔꯝꯕ ꯖꯦꯀꯣꯕꯇꯨ ꯏꯃꯥꯔꯖꯦꯟꯁꯤ ꯑꯃ ꯂꯩꯔꯦ ꯈꯪꯕꯅ ꯍꯥꯊꯨ ꯂꯣꯏꯁꯤꯜꯂꯣ ꯀꯨꯝꯃꯁꯦ ꯑꯉꯥꯡꯁꯦ ꯔꯣꯖꯔꯅ ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ ꯖꯦꯀꯣꯕ ꯑꯗꯨꯒ ꯇꯥꯗꯈꯩ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯁꯠ ꯍꯥꯞꯆꯤꯟꯈꯤ ꯑꯕꯦꯝ ꯇꯣꯟ ꯔꯣꯖꯔ ꯆꯠꯂꯣ ꯃꯈꯥꯗ ꯀꯨꯝꯅꯕ ꯇꯧꯔꯣ ꯖꯦꯀꯣꯕꯅ ꯄꯥꯈꯠꯄ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯄꯥꯈꯠꯄꯣꯏ ꯀꯤꯕꯣꯏ ꯀꯨꯝꯕ ꯍꯧꯈ꯭ꯔꯦ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯈꯔꯅ ꯏꯌꯥꯝꯕ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯖꯦꯀꯣꯕꯅ ꯃꯐꯝꯁꯦ ꯁꯦꯞ ꯑꯣꯏꯗ꯭ꯔꯦ ꯑꯟꯗꯔꯒ꯭ꯔꯥꯎꯟꯒꯤ ꯂꯩꯐꯝꯅꯤ ꯅꯣꯏꯁꯨ ꯄꯟꯊꯒꯅꯨ ꯍꯣꯏ ꯏꯌꯥꯝꯕ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯖꯦꯀꯣꯕꯁꯨ ꯃꯁꯥꯗ ꯌꯦꯞꯄꯤꯕ ꯈꯨꯠꯂꯥꯏ ꯁꯦꯠꯇꯣꯛꯂꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ ꯃꯈꯥꯗ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗꯗꯤ ꯉꯝꯕꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ ꯔꯣꯖꯔꯅ ꯑꯅꯤꯃꯛ ꯅꯥꯀꯟ ꯁꯟꯕꯤꯗꯨꯅ ꯇꯞꯅ ꯀꯨꯝꯊꯔꯛꯏ ꯑꯕꯦꯝꯒꯤ ꯃꯈꯨꯠ ꯌꯦꯠꯇꯨ ꯖꯦꯀꯣꯕꯅ ꯇꯥꯞ ꯄꯥꯏꯔꯛꯏ ꯑꯗꯨꯒ ꯖꯦꯀꯣꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯁꯠ ꯀꯨꯝꯊꯈꯤ ꯐꯅ ꯋꯥꯡꯅ ꯀꯥꯔꯨꯔꯕꯅꯤꯅ ꯄꯥꯛꯅ ꯍꯦꯛꯇ ꯃꯈꯥꯗ ꯌꯧꯔꯛꯄ ꯉꯝꯂꯝꯗꯦ ꯃꯈꯥꯗ ꯂꯩꯍꯧꯔꯤꯕ ꯕꯣꯗꯤꯒꯥꯔꯗ ꯅꯤꯄꯥꯟꯗꯨꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯀꯥꯔꯛꯄ ꯍꯧꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏ ꯄꯨꯂꯞ ꯊꯦꯡꯅꯔꯗꯨꯅ ꯕꯣꯗꯤꯒꯥꯔꯗ ꯑꯃꯅ ꯁꯥꯔ ꯏꯝꯐꯥꯜꯗꯒꯤ ꯄꯥꯎ ꯄꯤꯔꯛꯄꯅꯦ ꯃꯐꯝꯁꯤꯗ ꯁꯥꯔ ꯍꯣꯏ ꯆꯠꯈ꯭ꯔꯦ ꯈꯪꯕꯗꯒꯤ ꯄꯣꯔꯤ ꯍꯣꯏ ꯄꯥꯔꯇꯤꯅ ꯆꯤꯡꯃꯤꯒꯤ ꯂꯥꯜꯍꯧꯕꯒ ꯈꯨꯠꯁꯝꯅꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯀꯗꯧꯔꯦ ꯍꯥꯏꯔꯛꯑꯦ ꯖꯦꯀꯣꯕꯅ ꯐꯔꯦ ꯆꯠꯅꯕ ꯇꯧꯁꯤ ꯄꯟꯊꯔꯔꯣꯏꯁꯤ ꯑꯉꯥꯡꯁꯤꯡ ꯌꯥꯎꯕꯅꯤꯅ ꯈꯨꯠꯊꯣꯛꯅꯕ ꯄꯥꯝꯗꯦ ꯍꯣꯏ ꯁꯥꯔ ꯃꯈꯣꯏ ꯑꯃꯨꯛ ꯄꯨꯂꯞ ꯃꯈꯥ ꯌꯧꯅ ꯀꯨꯝꯊꯔꯛꯏ ꯋꯥꯕꯅꯁꯨ ꯂꯣꯏꯔꯤ ꯇꯣꯟꯒ ꯑꯕꯦꯝꯒꯗꯨ ꯑꯗꯨꯕꯨ ꯄꯥꯈꯠꯄꯣꯏ ꯀꯤꯕꯣꯏ ꯋꯥꯔꯁꯨ ꯋꯥꯅ ꯃꯈꯥ ꯌꯧꯅ ꯀꯨꯝꯊꯔꯛꯏ ꯇꯣꯟ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯏ ꯃꯐꯝꯁꯦ ꯁꯥꯊꯤ ꯈꯪꯂꯗꯤ ꯀꯩꯗꯧꯕꯩ ꯂꯥꯛꯏꯅꯣꯕ ꯁꯤꯗꯧꯔꯦ ꯋꯥꯕꯅ ꯖꯦꯀꯣꯕꯅ
ꯃꯤ ꯂꯣꯏ ꯆꯠꯅ ꯉꯥꯛꯇꯅꯦ ꯑꯗꯨ ꯇꯥꯃꯣꯗꯤ ꯌꯦꯛꯅꯕ ꯌꯥꯃꯤ ꯅꯁꯥꯅ ꯈꯪꯖꯗ꯭ꯔꯣ ꯍꯣꯏ ꯏꯕꯦꯝꯄꯣ ꯂꯥꯎ ꯆꯠꯅꯕ ꯇꯧꯁꯤ ꯑꯕꯦꯝꯅ ꯑꯁ ꯌꯥꯔꯦꯗ ꯚꯥꯏ ꯔꯣꯖꯔꯅ ꯇꯟꯖꯥꯁꯤꯗ ꯏꯁꯧ ꯂꯥꯡꯕ ꯃꯇꯝꯗ ꯍꯥ ꯁꯤꯗꯅꯦ ꯖꯔꯅꯤ ꯆꯠꯄꯗ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯕꯁꯦ ꯌꯥꯝ ꯗꯤꯁꯇꯔꯕ ꯑꯣꯏ ꯍꯥꯏꯁꯦ ꯇꯣꯟꯅ ꯍꯩꯄꯥꯗꯤ ꯔꯣꯖꯔꯅ ꯅꯨꯄꯤ ꯅꯪ ꯑꯩ ꯁꯥꯎꯔꯛꯀꯅꯨꯀꯣ ꯅꯁꯛꯇꯨ ꯎꯕꯗ ꯏ ꯁꯨꯇ ꯀꯥꯔꯤꯕꯅꯦ ꯇꯣꯟ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯑꯕꯦꯝꯅ ꯔꯣꯖꯔꯒꯤ ꯂꯨꯈꯝꯗ ꯁꯦꯠ ꯊꯥꯔꯝꯃꯤ ꯅꯪꯗꯤ ꯇꯟꯖꯥ ꯃꯦꯟꯖꯥ ꯌꯥꯝ ꯈꯪꯉꯤꯗ ꯖꯦꯀꯣꯕꯅ ꯑꯩꯈꯣꯏ ꯇꯣꯟꯁꯦ ꯁꯥꯎꯔꯛꯑꯒ ꯀꯩꯅꯣꯝ ꯇꯧꯔꯛꯑꯕꯅꯦ ꯏꯁꯧꯅ ꯂꯥꯡꯉꯛꯏꯕ ꯍꯨꯠ ꯐꯦꯅ ꯂꯥꯎꯒꯜꯂꯤꯕ ꯃꯁꯤ ꯑꯉꯥꯡꯁꯦ ꯂꯣꯏꯅꯕ ꯋꯥꯇꯧꯔꯤ ꯐꯨꯔꯨꯔꯦ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇꯦꯅ ꯐꯨꯕꯤꯗꯕꯅꯦ ꯑꯕꯦꯝꯅ ꯑꯁ ꯇꯥꯃꯣ ꯍꯜꯂꯁꯦ ꯖꯦꯀꯣꯕꯅ ꯍꯜꯂꯁꯦ ꯅꯣꯏ ꯃꯤ ꯁꯨꯅꯔꯕꯣ ꯕꯣꯗꯤꯒꯥꯔꯗ ꯑꯃꯅ ꯁꯨꯔꯦ ꯁꯔ ꯖꯦꯀꯣꯕꯅ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯔꯁꯤ ꯕꯣꯗꯤꯒꯥꯔꯗ ꯑꯃꯅ ꯑꯃꯨꯛ ꯁꯔ ꯔꯣꯖꯔꯁꯦ ꯑꯩꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯔꯒꯦ ꯖꯦꯀꯣꯕ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ ꯍꯣꯏ ꯍꯣꯏ ꯅꯣꯏ ꯑꯃ ꯑꯩꯒ ꯆꯠꯃꯤꯟꯅꯔꯁꯤ ꯐꯅꯤ ꯁꯔ ꯔꯣꯖꯔꯅ ꯀꯩꯅꯣ ꯑꯩ ꯑꯗꯨꯝ ꯇꯥꯃꯣꯒ ꯂꯥꯛꯀꯦ ꯖꯦꯀꯣꯕꯅ ꯔꯣꯖꯔ ꯃꯈꯣꯏꯒ ꯂꯥꯛꯑꯣ ꯖꯦꯀꯣꯕꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯣꯖꯔꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯌꯥꯅꯤꯡꯗ ꯕꯣꯗꯤꯒꯥꯔꯗ ꯃꯌꯥꯝꯗꯨꯒ ꯔꯣꯖꯔꯗꯤ ꯂꯥꯛꯃꯤꯟꯅꯔꯦ ꯅꯨꯄꯥ ꯑꯃꯅ ꯖꯦꯀꯣꯕꯀꯤ ꯃꯃꯥꯡꯗ ꯇꯣꯡꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯂꯥꯛꯃꯤꯟꯅꯔꯦ ꯑꯁꯨꯝꯅ ꯅꯣꯡ ꯐꯥꯗꯣꯛ ꯀꯣꯏꯕ ꯆꯠꯄ ꯐꯥꯎ ꯅꯨꯡꯉꯥꯏꯕ ꯐꯪꯖꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡꯗꯨ ꯅꯤꯡꯕ ꯀꯥꯏꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯑꯦ ꯃꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯇꯣꯟ ꯍꯥꯟꯅ ꯊꯤꯟꯕꯤꯔꯝꯂꯒ ꯃꯈꯣꯏꯁꯨ ꯍꯜꯂꯛꯏ ꯖꯦꯀꯣꯕꯀꯤ ꯐꯣꯟꯗ ꯃꯤꯁ ꯀꯣꯜ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯣꯜ ꯕꯦꯛ ꯇꯧꯖꯩ ꯔꯥꯖꯅ ꯏꯕꯨꯡꯉꯣ ꯖꯦꯀꯣꯕ ꯁꯔ ꯐꯣꯟ ꯁꯨꯡꯆꯠ ꯆꯠꯇꯦ ꯀꯣꯟꯅ ꯆꯠꯂꯛꯁꯨ ꯄꯥꯏꯔꯛꯇꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯁꯣꯔꯤ ꯁꯔ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯎꯔꯈꯨꯜꯗ ꯀꯣꯏꯕ ꯄꯨꯔꯨꯕꯅꯦ ꯆꯤꯡꯒꯤ ꯂꯝꯅꯤꯅ ꯅꯦꯠꯋꯥꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯒꯥꯔꯤ ꯊꯧꯔꯛꯄꯗ ꯐꯣꯟ ꯂꯥꯛꯄꯁꯨ ꯇꯥꯖꯍꯧꯗ꯭ꯔꯦ ꯔꯥꯖꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯩꯈꯣꯏ ꯁꯅꯥꯗꯨꯕꯨ ꯑꯦꯛꯖꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕ꯭ꯔꯣ ꯑꯧ ꯁꯔ ꯑꯗꯨꯝ ꯅꯨꯡꯉꯥꯏꯈꯤ ꯍꯥꯏꯌꯦ ꯏꯆꯥꯗ ꯉꯥꯎꯁꯤꯟꯅꯔꯁꯨ ꯃꯍꯩꯗꯤ ꯄꯨꯛꯅꯤꯡ ꯆꯪꯕꯅꯦ ꯏꯃꯧ ꯁꯅꯥꯗꯤ ꯀꯝꯗꯧꯈꯤ ꯃꯥꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯈꯤ ꯍꯥꯏꯌꯦ ꯐꯔꯦ ꯐꯔꯦ ꯁꯔ ꯀꯀꯥꯒꯤ ꯍꯛꯆꯥꯡꯕꯨ ꯈꯔꯗꯤ ꯐꯒꯠꯂꯦ ꯑꯩꯈꯣꯏ ꯊꯣꯔꯛꯑꯅꯤ ꯑꯗꯨꯕꯨ ꯅꯣꯏ ꯃꯃꯥ ꯔꯥꯅꯤꯒꯤ ꯑꯅꯥꯕꯁꯤꯗꯤ ꯀꯨꯏꯔꯔꯣꯏ ꯆꯍꯤ 1-2 ꯃꯉꯥꯏꯔꯦ ꯄꯥꯎꯗꯨ ꯇꯥꯕꯗ ꯖꯦꯀꯣꯕ ꯁꯨꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯩ ꯁꯔ ꯍꯟꯗꯛ ꯊꯥꯁꯤꯗ ꯊꯣꯔꯛꯀꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕꯅꯦ ꯑꯕꯦꯝꯁꯨ ꯁꯤꯗ ꯂꯩꯌꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯏꯆꯥꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯣ ꯍꯣꯏ ꯁꯔ ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯐꯅꯤ ꯁꯔ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ ꯖꯦꯀꯣꯕꯁꯨ ꯋꯥꯔꯕꯅꯤꯅ ꯆꯥꯛ ꯑꯃꯇ ꯆꯥꯗꯈꯩ ꯃꯍꯩ ꯄꯣꯊꯥꯅꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯎꯏꯊꯕꯒ ꯐꯣꯟ ꯑꯃꯨꯛ ꯂꯥꯛꯄꯗꯨꯗ ꯎꯏꯔꯨꯝ ꯐꯣꯟꯗꯨ ꯌꯦꯡꯗꯈꯩ ꯄꯥꯏꯈꯠꯂꯤ ꯑꯂꯣ ꯊꯣꯏꯕꯤꯅ ꯅꯨꯄꯥꯅꯕꯨ ꯑꯗꯨ ꯄꯥꯡꯗꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯖꯦꯀꯣꯕ ꯃꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯒꯠꯂꯛꯏ ꯊꯣꯏꯕꯤ ꯑꯩꯈꯣꯏ ꯂꯥꯛꯀꯅꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯀꯤꯗꯨꯅ ꯆꯦꯟꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯣꯏꯕꯨ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯅ ꯀꯤꯗꯣꯏꯕ ꯑꯉꯥꯡꯁꯤꯡ ꯌꯥꯎꯕꯒꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯅꯤꯡꯗꯕꯒꯤ ꯍꯟꯕꯅꯦ ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯏ ꯈꯪꯒꯗꯕꯅꯦ ꯃꯤꯁꯇꯔ ꯖꯦꯀꯣꯕ ꯁꯣꯝꯁꯦ ꯁꯛ ꯐꯖꯩ ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯜꯂꯤ ꯅꯊꯧꯅꯥ ꯂꯩ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯏ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯀ꯭ꯔꯁꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯌꯦꯛꯅꯕꯅꯦ ꯄꯨꯟꯁꯤꯁꯤꯅ ꯅꯪꯕꯨ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯅꯨꯡꯁꯤꯈꯤꯕ ꯂꯩꯇꯦ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯀꯣꯛꯅ ꯂꯤꯡꯗꯅ ꯀꯌꯥꯝ ꯂꯤꯡꯗꯣꯏꯅꯣ ꯊꯣꯏꯕꯤ ꯅꯪꯒꯤ ꯅꯒꯨꯟꯕꯨ ꯖꯦꯀꯣꯕꯅ ꯈꯪꯗꯦ ꯍꯥꯏꯕ꯭ꯔꯣ ꯍꯣꯏꯅꯦ ꯅꯪꯅ ꯅꯨꯡꯁꯤꯕꯤꯌꯨ ꯌꯥꯗ꯭ꯔꯕ ꯊꯃꯣꯏ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯅꯨꯡꯗꯒꯤ ꯍꯦꯟꯅ ꯀꯟꯈ꯭ꯔꯕꯅꯦ ꯑꯩꯕꯨ ꯑꯦꯔꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯑꯃꯨꯛ ꯌꯥꯝ ꯂꯦꯝꯅ ꯊꯥꯗꯣꯛꯄꯤꯔꯛꯄꯒꯤ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗ ꯄꯪꯊꯔꯨꯔꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯤꯝꯇ ꯈꯪꯂꯝꯃꯣꯏ ꯈꯟꯕ꯭ꯔꯥ ꯍꯣꯏꯅꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯩꯅꯦ ꯊꯥꯗꯣꯛꯄꯤꯔꯤꯗꯣ
Nang naibu khulai oina sizinagi kalabasu ai khulai di nang ne habase nasana di khangjaram moine natra pangbe handakti thoibidu shagula e nang naibu khulai oina sizinaba kidong dangamoy Mr. Jacob ai na habide yaraktabaine aina commando oraga napa chatlido kaisu khaluranu nangsu napagi manakta soidena thabigani thoibi kana laukhala e Jacob nang hatpa ngamdrabasu nangi imung manung tumna hatkani mase aigi wasakne Jacob su karimata thawa sadana makha tar'i nangi wasaktu pangdringida lamakhangda aina nangbu patthadatkani thoibi asawna phone du laktana langki mana karimna rubaduda Jacob na henjalapadu ubada mathwaidu prok jami Commando ki wahi wata haridana Jacob su khonda thikraba mi ushitaba karim kathaina bai wahidi haikrabani adubu hojik mahak force ta leitabaki gyan tana leiribani nupa singnadi commando Jacob thingnani khanbada lamta thangjaki saroi ngaru ena ongna jagi hainarami nupi singnadi Jacob bu ubada ngawnarami numitu hokre Nongan baga mayumda phone tawrai Tona Tamo Jacob na Imam du bailo Oi tamo Tona phone du Sunita da pirami Ima tamo gi folai Sunita phone du lauraga Achoba Ima ai handaksa tension khara le Kaidawagi chabo ai khogi eknapati lalhobani dana aduna ima hoi cheksina leinaba phone dorpane hoida icha su duty dawjari bane kaisu khalunu da icha sidi thoibida nupi police ta faurabane ai chingna bane adubu aina thadokpiraga nupi gi ashram da thambirambane matam khra leiraga thoibida mafam du dagi chatkre hari aduga madi aina chingnarami bada chumlame aima Lalawa yaukhrabo yaukhibanati ima yauraga laklaba nupine mapasu aina hatkibane is image chauba ichana pamjana tawriba thabakto imanati pamkhidabani ko nang force to leiba yaroi as ima aibu migi bodyguard oina adum leiro haira image chauba aikoi miyoba se asibagi machak ngaktani kanana su omol oiroi adugune matang matam chadana migi khutta ichagi thawai mangkibada ima pamdiye shido punchine hinglingida imali bakidamakta kathoklambadune aina pamiba afaba ol fartaba crush to badawne aina mukena pamibadi migi khoyok thipa wat kya nganglaga khatna horaga lan soknabadune nupi ama aigi khutta sidorabane ima khuero onthokpani da ko image chowa Nangi apamadang khangano aikhoigi su khara khalo kaidobage Ima nuksibi nasa sikiroi yang watliko nasu ga uningdroi mabo Maida angau basidi His Ima thamage jacksina leyuko Hoi thammo Phone du thamnakre Jacob hogalaga magi nomagi gym sanaba shoot tawba fight punch tin bakotpi loina loire Adu fau Roger di hogalakti Jacob mathakta ka khalai thong du thilaga Roger na tai Jacob thong du hangdurai awalodana kidorune thabak leitabani na tumdaba amhani Jacob nokfetongna his nang fight haningdra nasa phaningdra Nomai kapatamingdra Wahai du tabada Roger Phaijuktu sathaidurai Ainingdra di kaino Nupana masafaba fight heba kuchumba kaigi pamdune Jacob na angang oirida to Roger na Osh Roger amu Phaijuk chinghatkre handakti Jacob na Phaijuktu chingthoklaga Nang handakse thawai am numaitaba mali Kaidorage tammo dayo Aina araga kai kana doino tammo na pibesu ngamoy
ꯅꯪꯅ ꯍꯥꯏꯗꯣꯏꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯅ ꯄꯤꯕ ꯉꯝꯂꯣꯏꯗꯕꯩ ꯃꯔꯝꯗꯤ ꯁꯔ ꯍꯣꯏ ꯃꯦꯗꯥꯝ ꯍꯣꯏꯅ ꯌꯥꯔꯣꯏꯗꯕꯩꯅꯦ ꯑꯗꯨꯗꯤ ꯇꯥꯃꯣ ꯊꯣꯛꯈ꯭ꯔꯣ ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦ ꯖꯦꯀꯣꯕꯅ ꯍꯧꯒꯠꯂꯁꯦ ꯀꯥꯟꯅꯗꯦ ꯖꯤꯝ ꯁꯥꯟꯅꯧꯁꯣ ꯍꯌꯦꯡꯗꯒꯤ ꯐꯥꯏꯠ ꯇꯝꯕꯤꯒꯦ ꯐꯥꯏꯠ ꯍꯩꯔꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯖꯨꯒꯥꯂꯤ ꯑꯣꯏꯅꯕ ꯍꯦꯃꯟꯗ꯭ꯔꯣ ꯑꯩꯁꯨ ꯅꯣꯡꯃꯗꯤ IPS ꯔꯣꯖꯔ ꯀꯥꯏꯅ ꯍꯥꯏꯅꯍꯟꯗꯣꯏꯅꯦ ꯍꯣꯏꯁꯦ ꯑꯩꯅ ꯁꯂꯥꯝ ꯀꯣꯠꯇꯣꯏꯅꯦ ꯂꯥꯛꯑꯣ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯨꯁꯤ ꯔꯣꯖꯔꯁꯨ ꯖꯦꯀꯣꯕꯅ ꯊꯦꯝꯕꯗꯨꯗ ꯌꯥꯔꯝꯃꯤ ꯇꯁꯦꯡꯅ ꯃꯥ ꯍꯟꯗꯛꯁꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯇꯣꯟꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯛꯁꯤꯟꯅꯗ꯭ꯔꯤꯉꯩꯗ ꯇꯣꯛꯅꯔꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯇꯝ ꯄꯨꯝꯕꯗ ꯃꯪꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯌꯨꯝ ꯐꯪꯉꯦ ꯃꯇꯝ ꯄꯨꯝꯕꯗ ꯅꯥꯏꯇꯣꯝ ꯂꯩꯔꯛꯏ ꯑꯍꯥꯟꯕ ꯅꯨꯡꯁꯤꯖꯔꯨꯕ ꯇꯣꯟꯅꯁꯨ ꯀꯨꯏꯅ ꯂꯣꯏꯅꯅꯤꯡꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯉꯥꯏꯐꯝ ꯈꯪꯂꯝꯗꯦ ꯃꯥꯕꯨ ꯁꯦꯟꯅꯔꯤꯕ ꯖꯦꯀꯣꯕꯅ ꯔꯣꯖꯔꯒꯤ ꯑꯋꯥꯕ ꯈꯪꯂꯛꯇꯨꯅ ꯅꯨꯡꯁꯤꯅ ꯃꯅꯥꯎ ꯑꯃꯒꯨꯝ ꯂꯣꯏꯅꯕ ꯍꯧꯔꯛꯏ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯌꯥꯝꯂꯕ ꯄꯨꯂꯤꯁ ꯕꯣꯗꯤꯒꯥꯔꯗ ꯀꯌꯥ ꯏꯌꯥꯔꯄꯣꯔꯠꯇ ꯆꯠꯇꯨꯅ ꯔꯥꯖ ꯍꯣꯏꯕꯨ ꯂꯧꯔꯦ ꯃꯤꯌꯥꯝꯅ ꯔꯥꯖꯁꯤ ꯑꯅꯥꯕ ꯑꯃꯒꯤ ꯂꯥꯌꯦꯡꯕ ꯆꯠꯂꯤꯕꯅꯤ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯔꯥꯖꯅ ꯍꯦꯛ ꯄꯣꯛꯆꯔꯤꯕ ꯃꯆꯥꯅꯨꯄꯥ ꯔꯣꯖꯔꯅꯗꯤ ꯃꯄꯥ ꯃꯃꯥꯅ ꯆꯠꯂꯤꯕꯗꯨ ꯀꯣꯏꯕ ꯆꯠꯄꯅꯤ ꯈꯜꯂꯝꯃꯤ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯆꯥ ꯎꯕꯗ ꯔꯥꯅꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯑꯕꯦꯝ ꯉꯛꯅ ꯃꯁꯝꯒꯁꯦ ꯇꯦꯟꯅꯒ ꯀꯛꯑꯗꯅ ꯌꯥꯝ ꯍꯩꯅꯗꯦ ꯏꯃꯥ ꯀꯩꯅꯣ ꯐꯦꯁꯟ ꯑꯗꯨꯛ ꯇꯧꯔꯤꯗꯨꯕꯣ ꯖꯦꯀꯣꯕꯅ ꯐꯖꯗ꯭ꯔꯣꯁꯦ ꯃꯃꯥ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯦ ꯔꯥꯅꯤ ꯃꯩꯊꯨꯡꯗ ꯅꯣꯛꯆꯩ ꯏꯆꯥꯕꯨ ꯀꯝꯗꯧꯔꯤꯒꯦ ꯖꯦꯀꯣꯕꯅ ꯅꯨꯡꯉꯥꯏꯔꯤꯌꯦ ꯃꯃꯥ ꯔꯣꯖꯔ ꯇꯟꯗꯦ ꯃꯥꯟꯗꯦ ꯀꯨꯝꯊꯔꯛꯏ ꯃꯌꯥꯝ ꯂꯥꯡꯕꯗꯨ ꯎꯔꯒ ꯂꯤꯂꯥ ꯂꯩꯕ꯭ꯔꯣ ꯔꯤꯇꯥꯅ ꯏꯃꯥꯒꯤ ꯁꯅꯥ ꯔꯣꯖꯔ ꯄꯩꯔꯞꯅ ꯅꯄꯥꯒꯤ ꯁꯅꯥ ꯖꯦꯀꯣꯕꯅ ꯑꯩꯅ ꯀꯩ ꯍꯥꯏꯒꯦ ꯔꯣꯖꯔꯅ ꯇꯥꯃꯣ ꯑꯩꯅꯦ ꯏꯃꯥ ꯄꯥꯕꯨꯡꯒ ꯀ꯭ꯂꯣꯁ ꯑꯣꯏꯕꯁꯦ ꯌꯥꯝ ꯍꯩꯅꯗꯦ ꯖꯦꯀꯣꯕꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯀꯨꯅꯅꯦ ꯃꯃꯥ ꯔꯥꯅꯤ ꯕꯕꯥ ꯔꯇꯟꯒ ꯀ꯭ꯂꯣꯁ ꯑꯣꯏꯔꯣꯗꯅ ꯔꯣꯖꯔꯅ ꯃꯈꯥꯐꯥꯎ ꯌꯧꯔꯛꯇ꯭ꯔꯤ ꯑꯃꯨꯛ ꯃꯃꯥꯏꯗꯨ ꯂꯩꯔꯒ ꯀꯥꯈꯠꯈ꯭ꯔꯦ ꯖꯦꯀꯣꯕꯅ ꯑꯩꯈꯣꯏ ꯃꯃꯥꯒ ꯕꯕꯥꯒꯗꯤ ꯔꯣꯖꯔ ꯅꯣꯛꯐꯦꯠ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯏ ꯑꯗꯨꯗꯤ ꯌꯥꯏꯌꯦ ꯖꯦꯀꯣꯕꯅ ꯌꯥꯅꯤ ꯑꯕꯦꯝꯒꯤ ꯃꯄꯥꯒ ꯃꯃꯥꯒꯁꯨ ꯅꯨꯃꯤꯠꯇꯨ ꯔꯣꯖꯔ ꯍꯣꯏꯗ ꯆꯥꯛ ꯆꯥꯔꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯍꯟꯈꯤꯔꯝꯃꯤ ꯑꯕꯦꯝꯁꯨ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝꯗ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯄꯣꯠ ꯆꯩ ꯀꯩꯀꯥꯗꯨ ꯖꯦꯀꯣꯕꯅ ꯄꯨꯕꯤꯔꯛꯏ ꯑꯕꯦꯝꯅ ꯕꯕꯥ ꯅꯁꯥꯗꯨ ꯏꯁꯣꯟ ꯁꯣꯟꯅ ꯎꯏ ꯑꯥꯗ ꯅꯁꯥꯒ ꯉꯝꯗꯕ꯭ꯔꯣ ꯔꯇꯟꯅ ꯕꯕꯥꯁꯦ ꯑꯥꯗ ꯀꯣꯏꯕꯒ ꯀꯌా ꯐꯪꯂꯛꯇ꯭ꯔꯦ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯗꯅ ꯏꯃꯥ ꯅꯪꯗꯤ ꯔꯥꯅꯤꯅ ꯑꯩꯁꯨꯅꯤ ꯑꯥꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠꯇꯣ ꯁ꯭ꯋꯥꯏꯒ ꯆꯥꯟꯅꯗꯕꯁꯤꯗ ꯂꯣꯛ ꯊꯨꯡꯕꯅꯤ ꯐꯔꯦꯁꯦ ꯏꯆꯥꯕꯨ ꯄꯔꯤꯈ꯭ꯌꯥ ꯀꯝꯗꯧꯈꯤꯒꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯈꯤꯌꯦ ꯔꯇꯟꯅ ꯆꯦꯞ ꯀꯥꯗꯣꯔꯕꯅꯤꯅ ꯀꯟꯅ ꯍꯣꯠꯅꯧꯀꯣ ꯏꯄꯥꯒꯤ ꯕꯦꯝꯃ ꯍꯣꯏ ꯕꯕꯥ ꯔꯥꯅꯤꯅ ꯏꯕꯨꯡꯉꯣ ꯖꯦꯀꯣꯕ ꯏꯆꯥꯁꯨ ꯋꯥꯔꯝꯃꯅꯤ ꯄꯣꯊꯥꯖꯔꯨꯔꯣ ꯖꯦꯀꯣꯕꯅ ꯏꯃꯥ ꯋꯥꯗꯦꯗ ꯀꯩꯒꯤ ꯋꯥꯗꯣꯏꯅꯣ ꯑꯕꯦꯝꯅ ꯊꯝꯃꯣ ꯍꯌꯦꯡꯗꯩꯗꯤ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯐꯪꯂꯔꯣꯏꯀꯣ ꯖꯦꯀꯣꯕꯅ ꯌꯥꯝ ꯂꯥꯞꯅꯕꯒꯤ ꯇꯥꯏꯞꯇ ꯃꯔꯛ ꯃꯔꯛꯇ ꯆꯥꯃꯤꯟꯅꯔ ꯂꯣꯏꯗꯨꯕꯨ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯐꯔꯦ ꯏꯃꯥ ꯕꯕꯥ ꯍꯣꯏꯁꯨ ꯄꯣꯊꯥꯕꯤꯍꯧꯔꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯕꯦꯝ ꯗꯔꯀꯥꯔ ꯂꯩꯔꯁꯨ ꯇꯥꯃꯣꯗ ꯐꯣꯟ ꯇꯧꯔꯛꯎꯀꯣ ꯍꯣꯏ ꯇꯥꯃꯣ ꯖꯦꯀꯣꯕꯁꯨ ꯍꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯔꯇꯟꯁꯨ ꯔꯥꯅꯤꯁꯨ ꯃꯁꯥ ꯈꯔ ꯐꯔꯛꯇꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯩꯔꯔꯦ ꯑꯗꯨꯕꯨ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯖꯔꯝꯗꯦ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯐꯪꯒꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯑꯍꯤꯡ ꯀꯌꯥꯅꯤ ꯇꯨꯝꯗꯕ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯀꯅꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯑꯃꯠꯇ ꯑꯣꯏꯔꯝꯗꯦ ꯔꯣꯖꯔꯒꯤ ꯐꯦꯃꯤꯂꯤ ꯐꯪꯉꯦ ꯃꯊꯧ ꯍꯣꯠꯅꯕꯒ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯕꯒ ꯃꯌꯨꯝꯒꯤ ꯃꯆꯥ ꯃꯁꯨꯗꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯕ ꯐꯥꯎ ꯁꯪꯂꯝꯗꯦ
Roger fange tona friend oina tinnerse harakpadaki icham samna langjaramba ngaujarambadu hojikti nungsuk nungjangnana laikre. Mayam sigi matausi ubada Jacobsu nungaipam machet amata khanglamde. Quarter da lukoiga komtiga laikhibadu nungaitraduna Raskaritagisu chatkirami. Chawkraba yum ase amukke hena ihang hang baibada oirami. Rogersu magi kadagi anamba matamda hendorakte. Chakthongbi nupi aduna Jacobda Ibungo Jacob sanase asumaina kada sum leirabadi wakhalse choirakpa tare kharasu free thabiyudana thaini dagi hona angangse phajin puchinuna thamlakpani tungda makoi angangsina fatanungda thoklaadi yam ningam horoi. Jacob na ine aishu kangi aigi su yeknaba yambasida mabu koiba pubidausu fatanungda thokadrana pudabane. Hoini nangnasu pakhatjariba adubu ibungo mise mapan ipan thokmandrabasu wakhal choibanine. Yum anisigi oiba marisida pikliba angang asibu makhongda yot phumbagumna thambire. Aikhoi mioibase hinglingida amaga nungsinaba mateng pangnaba haibase afaba khongthangni. Masi oi haidunasu ichana pami khangde yaningi khangde hekta makhoi kushi tawbasidi lanbra haina khalli. Aisu yumsida leiraise chahi 15 surabani. Sanana pisik piklingaidagi leiraklabani. Jacob na ine akoidi makhoigi makhada leibanina wa ngangba yadabai tumina leirabani. Sarga medamgasu asobe yamna leida. Makhoigi wakhaldadi paisana loina leiba yai khalamgani. Adubu mapa mamagi nungsi maridi selna leiba yadabani. Angangse makhoina kya lobiba khredi watle. Ibungo khreda nate yam watlabani. Paisa tanbada makhoidi machagase yengsinba sangba nate. Nongmata mapa mamana machase koiba pubirakpa nate. Adunadi amuk thadorakpada san angaubadagi henba tabani. Aidi khanglabani. Sanase sauraga mapa mamagi thak soidina karakani haibase. Mase kaigino haibada makhoina soibagi lei. Chumine aisu hanadi angangnena muchinam kalli. Thaksi kasi yaudi khalambani. Adubu aigi imai pana aingoda loinarakiba duga makhoina macha loinarsigadi yam china khetnarame. Angangse mai soidaba nate. Makhoina care lobidabadagi siyawna lamhenkibane. Angangda awaba pibadi fatte. Adubu imungsigi afa nungai awanagi warisu khari khanganba yabane. Karimata khangdabani bungo. Angang oiri haidana imungi wari amata sadabani. Adunani sanana hauji phawba karimata khangdragase. Aina sak thonglaga sana pijarappa khaktani. Nongmata noi medamna chak pijani khangba nate. Magi haibu sana kai kai pijakhre chak chakrabra hangba khaktani. Jacob na aishu loini khangle hujikti. Nongmata machagi manakta changdana icha kai chaningi nasa kamdoge. Nafina road motba motaba aduada karimata hangde. Paisa fana pairasu sigi lifestyle sidi ine aide sumbam pamde. Shidani megi masok pajebi mamada pamde aise. Nungsikre dene aigi mada. Hoi machabu kaigi nungsidani. Mi pumnama macha nungsidi ngaktani. Sarga medamgasu machabu nungsiribani. Adubu makhoigi macha khunungsi asidi angangse pura manghanbani. Boarding da chahi kya namsimbire. Yumda leire karigumba amata chathlande. Ibungo nangbu pupiduna nangbu kyada senarakliba wacharakli haribada haujikti mayek senglomgani. Ine aishu makhoigi matause uraga imabu hena nungsire. Sini mama afabana macha afaba poe haido. Ichana ngasi matik charibada nangbu pupi mamada matik chabi mama oibeni. Songsarsida khwaidagi tangbu pusakse ima khaktani. Imadagi hena tangba pot amata leite. Chumi ichana haiba imadagi henba leitabani. Chak loirabani sana ko biro. Hoine ayendi Sunday na Roger Classic Hotel doina chak chaurage. Shopping su tauruge. Ngihak su koi thokluge. Koirusu khraga butokpiyo. Nanawase yamna phana horpa ngangni.
ngehak wari watai sanarduna Jacobsu Roger ko kakhalai. Roger, tabro. Tai tamo. Chaksa asira. Joining dida. Jacob phachang lai. Oi, ayengdi koi bachaluse. Aduga lantida mo chelok toira. Jeloi. Ayengdi ahaw ba chathose. Dress leruse. Koi baga chakhairuse. Ayeng kai lege. Ayeng sa Sunday ne. Aiko imung sidabu Sunday Monday ki belu leriba. Nang shim sangbada aisu boring chure. Isa pakhangni ga kaure. Kaubu kaude. Ai patbada tamo su patba yaure. Kaiba. Aidi aigi awabu punchi asida tamo su yaure habanida. Nangi punchi mahingse. Mapok tare tasu phangdaboi jage. Aidi mapok tare ga okjare. Handak mapok sina loishinjarage. Ai gumdana nangse fojina di tori ko. Khangdaba kharnadi si machani nungai jaramni khalamdoini. Ajira suba mapaduki machadun hena aingondagi nungairamdoine. Makoidi sawrida tonglasu haunu charamni. Nungsibana thalaba imungduda leiramdoine. Jacobna chumine dusa noi ko nungsibagi mahau pangdrabanina nungaifam haibda khanglamaroi. Ima babu nungsibai phangdabada hendoktana nupi na pau nungsibidre. Oi, line henjilakano. Nangbu nungsibidaba nupida nungsidraga oiroidaba kok thadadana matam manghandana. Tamo, aingondabu matamgi value leiriba. Days ki, months ki, years ki value amta leite amane. Nang hayangwai nupi yangkai mugloni na chacha muk pukni haikida. Nupi amaka kainaba ibu aduk soksokpa haunabra. Nupi nahagi wangak to sunate da tamo. Oi ne, aishu loi khangine. Adu tamo, nangdi nupi ga koyaktra. His, pakhang nabu nupi koyaktra haibra. Yam koyai daiswa. Oi ne, koyram dong malu ne. Adu tamo, nupi thikiroidra. Nupi thirasu nupi duga leiminaba phangloye. Kaige. Nang bodyguard oiside. As LOIREHEY. Chumdra. Adubudi chumba. Aduna kona nangi bodyguard oitrakanda thirage. Tamo, nangbo ikui babungna tolo kaya pige. 1 lakhs piye. Ha, asingbaira. Hoi me. Bapari. Aina lupa lising ahum marida piyu haidi yade. Aduga egi bodyguard na 1 lakh piriba. Phakraba ima babungni. Sidabu aina makoi shibida thangdokatra. Makoi gi bodyguard mayam sina thangdokjani. Oi, adumai haino. Khangde tamo. Aibu pokbi ima babung se nungsirakidra ai gyan dade. Makoi na ahan go iradi. O ole somda leikro sebangamdre haidoribani. Yenguni mase. Adumna ahal oirabasingbu intokbiba phatene nangba. Karigi phataba. Angang oiriba aibu boarding da tamakpadi yaraga makoina ole somda lebidi kaigi yaroi. Jacobsu khompham khalamde Rojagi koksida mapa mamabu nuksirabasu pendabana pik thalakpanina laman khumnabagi wakhalda leirami. Jacobna ufar ayengse chaksu classic hotel da chawrase koi bisu chalase aduga noimung anisigi oiba wari dusu aina soidana libirage. Wari ga taning de damo makoina makoi thokpa aina ithokpa aina lidori wari se ek tabada nang abe nungsidaba ngambrego amu khore aur panateda noi ima pabungna lebaki seba tawbugi wakhal pokhiba amade noi pabung noi ramba condition da adudune aina libidoise ai taning de mitamo kai kana dage makoina hari khe yaw haiba machai ge pam pam de khangbidaba nangibu kari walige era tamo ningthausu maitan wali hainabani adubudi sangsarshida leiriba mipum khudima ningbadi loina thumba natida aigi ma pawungsidi machai tomda pokpa ifau yengsimini khangdabani thainagi macha tara poknari singdo kamdawramne imai ngokpungai kharida ngokningai oige matamgi ahongbani aujikse science ki jukni nungi juksuna tana
ꯑꯩꯗꯤ ꯍꯧꯖꯤꯛꯀꯤ ꯖꯨꯛꯁꯦ ꯁꯨꯡꯄꯥꯝ ꯄꯥꯝꯖꯗ꯭ꯔꯦ ꯃꯇꯪ ꯃꯄꯣꯛꯇꯗꯤ ꯃꯥꯏꯔꯥ ꯁꯥꯏꯁꯤꯒ ꯔꯤꯇꯥ ꯏꯕꯦꯝꯃꯒ ꯃꯈꯣꯏꯅꯤꯒꯤ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯄꯤꯗꯕ ꯁꯤꯗꯅꯦ ꯑꯩꯅ ꯏꯁꯣꯔꯗ ꯅꯤꯖꯗꯣꯏꯁꯦ ꯄꯦꯜꯂꯕꯅꯤ ꯅꯪꯁꯤꯗꯤ ꯅꯪ ꯁꯦꯟꯅꯕꯗ ꯅꯪ ꯂꯣꯏꯅꯕꯗ ꯑꯩ ꯃꯤꯡ ꯀꯥꯎꯗꯣꯔꯦ ꯑꯗꯨꯗꯅꯦ ꯑꯩꯅ ꯑꯩ ꯄꯥꯠꯄꯗ ꯇꯥꯃꯣꯁꯨ ꯄꯥꯠꯂꯕ꯭ꯔꯥ ꯍꯪꯉꯛꯏꯗꯣ ꯂꯥꯛꯑꯣ ꯌꯥꯔꯦ ꯆꯥꯛ ꯆꯥꯎꯔꯁꯦ ꯑꯦꯟꯖꯥꯡꯗꯣ ꯎꯕꯗ ꯑꯩ ꯃꯧꯔꯦ ꯑꯗꯨꯅ ꯆꯥꯅꯤꯡꯗꯦꯕ ꯖꯦꯀꯣꯕꯅ ꯑꯗꯨꯏ ꯋꯥꯗꯤ ꯑꯩꯁꯨ ꯆꯥꯅꯤꯡꯗꯦꯅꯦ ꯈꯣꯏ ꯀꯥꯟꯅꯅꯕ ꯃꯦꯔꯥꯃꯦꯁꯇ ꯑꯣꯏꯅ ꯆꯥꯔꯒ ꯂꯥꯏꯗ ꯑꯣꯏꯅ ꯅꯤꯡꯂꯒ ꯂꯥꯏꯗ ꯄꯩꯁꯥ ꯆꯣꯝ ꯀꯠꯂꯒ ꯀꯔꯤꯕꯨ ꯆꯥꯎꯈꯠꯂꯛꯇꯣꯏꯅꯣ ꯑꯟꯙꯕꯤꯁ꯭ꯋꯥꯁꯇ ꯌꯥꯝꯅ ꯂꯨꯞꯃꯜꯂꯁꯨ ꯐꯕ ꯅꯠꯇꯦ ꯇꯥꯃꯣ ꯉꯥꯏꯈꯣ ꯑꯩ ꯔꯦꯀꯣꯔꯠ ꯇꯧꯒꯦ ꯍꯧꯖꯤꯛꯀꯤꯗꯣ ꯑꯝꯇꯒ ꯍꯥꯏꯔꯛꯑꯣ ꯀꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗ ꯇꯥꯍꯟꯒꯦ ꯑꯣ ꯑꯩ ꯁꯁꯄꯦꯟ ꯆꯠꯍꯜꯂꯒꯦ ꯍꯥꯏꯔꯣ ꯆꯠꯂꯣꯏꯗ ꯑꯩꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯃꯠꯇ ꯇꯥꯕꯤꯔꯛꯇꯕꯅꯦ ꯇꯥꯃꯣꯅ ꯍꯥꯏꯔꯗꯤ ꯈꯔꯁꯨ ꯊꯥꯖꯔꯛꯀꯅꯤ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯕ ꯂꯥꯏꯒꯤ ꯁꯦꯕꯥꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯃꯦꯔꯥꯃꯦꯁ ꯕ꯭ꯔꯇꯅꯨꯡꯗ ꯃꯁꯤꯒꯤ ꯀꯥꯟꯅꯕꯁꯦ ꯀꯔꯤꯅꯣ ꯁꯤꯅꯤ ꯏꯁꯣꯔ ꯍꯥꯏꯁꯤꯗꯤ ꯊꯃꯣꯏꯗ ꯅꯤꯡꯒꯗꯕꯅꯦ ꯌꯥꯝꯅ ꯑꯣꯚꯔ ꯆꯠꯂꯁꯨ ꯐꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯌꯥꯝꯅ ꯂꯩꯕꯅꯦ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯕ ꯂꯥꯏ ꯇꯣꯏꯅ ꯈꯣꯏꯔꯝꯕ ꯂꯩꯕꯅꯦ ꯇꯥꯃꯣ ꯑꯩꯈꯣꯏ ꯏꯃꯨꯡꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯝꯃꯦ ꯃꯈꯣꯏ ꯋꯥꯈꯜꯗꯗꯤ ꯄꯥꯕꯨꯡꯅ ꯁꯦꯝꯕ ꯑꯣꯏꯔꯛꯄꯁꯤꯗ ꯑꯃꯨꯛ ꯍꯦꯟꯅ ꯂꯥꯏꯇꯤꯟꯗ ꯂꯨꯞꯈ꯭ꯔꯦ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯏꯃꯨꯡ ꯑꯃ ꯌꯨꯝ ꯑꯃ パンꯕ ꯍꯥꯏꯕꯁꯦ ꯂꯥꯏꯗ ꯌꯥꯝ ꯊꯥꯖꯔꯁꯨ ꯑꯐꯕ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯗꯕꯅꯦ ꯃꯥꯏꯗ ꯎꯔꯤꯡ ꯊꯨꯡꯕꯩꯁꯨ ꯃꯥꯏꯕ ꯇꯥꯟꯅꯔꯒ ꯂꯥꯏ ꯈꯨꯔꯝꯕ ꯃꯪꯍꯥ ꯅꯨꯡꯉꯥꯏꯇꯕꯩꯁꯨ ꯃꯥꯏꯕ ꯇꯥꯟꯅꯔꯒ ꯂꯥꯏ ꯈꯨꯔꯝꯕ ꯀꯩꯅꯣꯝ ꯆꯠꯄꯩꯁꯨ ꯀꯩꯅꯣꯝ ꯇꯧꯕꯩꯁꯨ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯕ ꯃꯈꯣꯏꯕꯨ ꯍꯨꯟꯕ ꯁꯤꯗꯕꯒꯤ ꯋꯥ ꯅꯠꯇꯦ ꯃꯟꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯅꯠꯇꯦ ꯍꯥꯏꯕꯅꯤꯗ ꯈꯨꯗꯝ ꯍꯥꯏꯕꯨ ꯅꯪ ꯐꯠꯇ꯭ꯔꯤꯁꯤꯅꯤ ꯔꯣꯖꯔ ꯉꯛꯅ ꯑꯗꯨꯗꯤ ꯍꯦꯃꯟꯗ꯭ꯔꯣ ꯅꯪꯕꯨ ꯐꯕ꯭ꯔꯥꯅꯦ ꯑꯩ ꯌꯥꯝ ꯐꯠꯇ꯭ꯔꯕ ꯍꯥꯏꯁꯦ ꯈꯪꯗꯦ ꯑꯩꯗꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯐꯠꯍꯟꯗꯕꯅꯦ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯐꯠꯇꯅ ꯍꯧꯔꯛꯄ ꯅꯠꯇꯦ ꯈꯨꯌꯣꯛ ꯆꯨꯝꯗꯕꯩꯅꯦ ꯑꯗꯨ ꯇꯥꯃꯣ ꯅꯪꯗꯤ ꯀꯃꯥꯏꯅ ꯌꯣꯛꯂꯛꯀꯦ ꯑꯩꯗꯤ ꯏꯄꯥ ꯏꯃꯥꯅ ꯌꯥꯝ ꯆꯤꯟ ꯐꯨꯔꯩꯗ ꯑꯗꯨꯅꯕꯨ ꯏꯄꯥ ꯏꯃꯥ ꯍꯧꯖꯤꯛꯐꯥꯎ ꯀꯤꯔꯤꯕꯅꯦ ꯅꯪꯗꯤ ꯆꯩ ꯌꯥꯝ ꯋꯥꯠꯂꯕꯅꯦ ꯑꯗꯨꯅꯕꯨ ꯅꯄꯥ ꯅꯃꯥꯒꯤ ꯊꯛꯀꯥꯔꯤꯕꯅꯦ ꯔꯣꯖꯔ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯆꯥꯛ ꯆꯥꯔꯣꯁꯦ ꯅꯪꯕꯨ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯥꯏ ꯑꯣ ꯆꯥꯛꯄꯨꯗꯤ ꯆꯥꯅꯤꯡꯗꯦ ꯑꯗꯨ ꯇꯥꯃꯣ ꯑꯩꯈꯣꯏ ꯂꯝꯄꯥꯛꯀꯤ ꯅꯥꯀꯜꯗ ꯍꯣꯇꯦꯜ ꯑꯃ ꯂꯩꯕꯅꯦꯕ ꯑꯗꯨꯒꯤ ꯕꯣꯔꯥ ꯄꯀꯣꯔꯥꯗꯣ ꯌꯥꯝ ꯊꯤꯅ ꯍꯧꯕꯅꯦ ꯁꯦꯀꯨꯔꯤꯇꯤ ꯊꯥꯔꯒ ꯂꯩꯍꯜꯂꯨꯁꯤꯔꯥ ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗ ꯆꯠꯂꯨꯕ ꯇꯥꯏꯅ ꯑꯦꯂꯦꯛꯁꯅ ꯇꯨꯃꯤꯟ ꯂꯩꯔꯛꯑꯒ ꯌꯥꯝ ꯆꯥꯃꯤꯟꯅꯔꯛꯑꯦ ꯅꯪꯗꯤ ꯑꯗꯨꯒꯨꯝꯕꯒꯗꯣ ꯆꯥꯕ ꯐꯪꯖꯗ꯭ꯔꯕꯅꯤꯀꯣ ꯐꯪꯖꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯤꯅꯗꯤ ꯉꯥ ꯌꯦꯟ ꯁꯟ ꯑꯣꯛ ꯌꯦꯔꯨꯝ ꯁꯪꯒꯣꯝ ꯂꯐꯣꯏ ꯆꯥꯔꯝꯅꯤ ꯈꯟꯖꯔꯝꯗꯣꯏꯅꯦ ꯁꯣꯝꯗꯗꯤ ꯃꯦꯔꯥꯃꯦꯁꯇ ꯊꯋꯥꯏ ꯂꯥꯟꯗꯣꯔꯦ ꯅꯣꯏ ꯏꯃꯨꯡꯒꯤ ꯆꯠꯅꯕꯤꯁꯦ ꯑꯩꯅ ꯈꯔ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯕꯤꯔꯝꯃꯨꯔꯣ ꯇꯧꯔꯝꯃꯨ ꯌꯥꯏꯌꯦ ꯇꯥꯃꯣ ꯅꯠꯇ꯭ꯔꯗꯤ ꯑꯕꯦꯝ ꯌꯥꯝ ꯋꯥꯔꯅꯤ ꯑꯗꯨꯅ ꯈꯔ ꯑꯣꯟꯊꯣꯛꯄꯤꯔꯝꯒꯦ ꯀꯗꯥꯏꯗꯤ ꯑꯕꯦꯝꯅꯣ ꯑꯃꯨꯛ ꯀꯣꯠꯁꯤꯜꯂꯛꯏꯁꯤꯅ ꯇꯟꯖꯥꯗꯨꯗ ꯆꯥꯛꯊꯣꯡꯕꯤ ꯅꯨꯄꯤꯗꯨ ꯆꯪꯂꯛꯏ 이붕어 제거 서나 짝짝히로이드로 아니도 따르나 돌이 제겁나 이네 아이인데기 메라미스 잡으세 독르세 슈프나기 서골제 누미 칵더막 메라미스 떠비로 아따이 마탐데디 나자 khara사세 이붕어 서호이 바붕호이네 캉라디 사우니네 사우로이 에카드르시 누미타 저라 헨바다 아두스 도아세 해닝바 먹고 현재서는 로자 ꯑꯩꯈꯣꯏꯅꯤꯗꯤ ꯍꯦꯜꯂꯔꯣꯏ ꯑꯗꯨꯒ ꯑꯃꯅ ꯅꯨꯡꯊꯤꯜꯗꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯇꯣꯛꯄꯤꯔꯣ ꯅꯨꯡꯗꯥꯡꯗꯔ ꯑꯌꯨꯛꯇꯔ ꯈꯨꯔꯨꯝꯃꯣ ꯔꯣꯖꯔ ꯅꯣꯛꯂꯒ ꯇꯥꯔꯕꯅꯤꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕ ꯃꯅꯝꯗꯤ ꯑꯃꯠꯇ ꯅꯝꯗ꯭ꯔꯦ ꯗꯨꯛ ꯃꯅꯝꯅ ꯍꯥꯔꯦꯌꯦ ꯀꯩ ꯀꯥꯟꯗꯒꯦ ꯖꯦꯀꯣꯕꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗꯤ ꯃꯐꯝ ꯈꯨꯗꯤꯡ ꯅꯨꯡꯁꯤꯕꯅ ꯊꯜꯂꯝꯅꯤꯅꯦ ꯊꯜꯂꯤ ꯇꯥꯃꯣ ꯅꯣꯏ ꯂꯦꯇ꯭ꯔꯤꯟ ꯐꯥꯎ ꯍꯦꯛ ꯅꯨꯡꯁꯤꯉꯣ ꯌꯥꯔꯦ ꯍꯦꯟꯖꯤꯜꯂꯛꯀꯅꯣ ꯅꯨꯄꯤꯗꯨ ꯅꯣꯛꯂꯒ ꯃꯥꯏꯗ ꯑꯉꯥꯎꯕ ꯑꯅꯤꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯂꯝꯄꯥ ꯄꯥꯗꯣꯔꯕ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯣꯔꯤ ꯖꯦꯀꯣꯕꯅ ꯑꯩꯅ ꯂꯣꯏ ꯇꯝꯕꯤꯔꯗꯧꯅꯦ ꯑꯐꯕ ꯐꯠꯇꯕ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯕ ꯊꯤꯕ ꯔꯦꯁꯄꯦꯛꯇꯩ ꯀꯩꯗꯒꯤ ꯑꯣꯜ ꯑꯔꯥꯎꯟꯅꯦ ꯇꯝꯕꯤꯗꯣꯏꯁꯦ
Sidaidi koibasu toine toine pubirani. Ero susahani, gunda susahani, mi shalangani. Rajana mi hat padudi ngomoida. Kaide yen pawat pakije. Adunara school da no ma kangse amtam le khairong yaida. Adudi sawbene. Sorgane mi hat pa na hali base. Mi hat pabu nokna hat katra. Oine adu susumine ado kana shaino. Lay aina di haling daba nang na halang gitawani. Aduga ay jail da changwaira. Sahi sudribanina nang di jail da changwaye. Ay, tamo chanamaki mi halo haira. Kunano kon hage. Auchi kayo. Ay, fagi tawani. Mi hat pakaina angangi tabak nate. Law, chak sawarsi. Ngai ko pakora le heluge. Ay hotel ki pochi jade. Aduga hing tamona hotel da chak saw shaiba. Aduna classic hotel da. Classic hotel la bajagi hotel la hotel haide tum hotel ne manadro. As nangi mare shidi commando ki training da mare subject da topper oirapa ifo gyan mangsile. Jacobsu Roger bu manau ni khaladuna haujikti hainadaba kaya lerambadu tapna change tawrami. Roger su Jacob kalena badagi ngawbadi tapna halabani. Makoi animak amana amadagi afaba matang khangatuna matau tamnarabani. Aikhoi miyobase aina tawbana chumme phari khandona hingnari ngaktani. Chinda haidokpi karasu afaba thabakti matau tambada karishu ikainingai oide. Jacob fana haurakpa nupani punsi matek amada mahak hingchaya tambaga pangkak oirami. Mi hatpagi hainabisu laiki adubu haujikti Roger ga loinarubadagi tapna wakhaldo hongdorai. Roger su gyan menta takai ngawba langbada haujiktada matam pamurai. Jacob ki thongna leiba nupa thokpa mataudu uraga kalakjaba phawrami. Roger na haibadu dayaraduna Jacob su hotel ki pochai marak chaba hurami. Numitu harau chak chaminaraga hokre. Jacob na haibagi matung inna makoi ani ngasidi classic hotel da chalami. Makoi ani masak khangbanina manager duna welcome tawrami. Atopa family kharasu langsab laami. Nupi amana ibungo se kamado Jacob natro. Oh, mani mama. Oh, aise Dr. Rosni ne shombulain jakiba doctor dune. Oh, doctor, aisa khangjarudre. Mama dum kalo. Oi mama, ngasidi mama ga thengnabase yam nungaijare. Aisu isa ga thengnabase yam nungai. Mahak ne nangi nanaura. Roger na mani mama. Oh, langsab lairo na chinanawa. Oh mama, ai tamoda exam loikibagi amuktadi hotel sida langchau saibe lakwane. Fari atudi ai khagi punna charge lao. Ai ki husband chu ichangi su khangnange. Jacob Roger yengai aduga. Oi mama. Dr. Rosnina mapurib amadi machasingi manakta laktuna. Moiba Commander Jacob ne amasina manaupa. Roshan na. Oh, ibungo Jacob, ichaga thengnabase onthokna nungaireda. Rosnina phamo ngasidi ikhoiga punna chaminarasi. Hero ani du phammi Rosnina aigi chanupi ni makhoi ani twins ni mamagi ani Ilsi nabung singa khangnau. Ilsi na tamo aigi mi Ilsi gawe magi ni ani aikhoi ani mak England handa graduate loiraga thorakpane. Tamo sa aina hanadagi masa khange. Jacob na oh Roger na kamai khangiba. Rosni hogi family du amaga yengnai. Roshan na ibungo lalo bukhrana crew mangagi demand torpani. Aisho madi pikhrabani. Mari wali badu piyo harapadagi matha sarduna mamaga igasu England leirubani. Khara leiraga ikhoida demand torpa mi ngai da Commander Jacob na hatkre pau tabadagi thorpani.
ꯑꯗꯨꯏ ꯃꯇꯨꯡ ꯑꯃꯨꯛꯁꯨ ꯑꯀꯟꯕ ꯈꯨꯠꯊꯣꯛꯅꯕꯗꯒꯤ ꯀꯃꯥꯟꯗꯣ ꯇꯤꯝ ꯈꯔꯁꯨ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯦ ꯄꯥꯎ ꯇꯥꯖꯩ꯫ ꯏꯕꯨꯡꯉꯣ ꯖꯦꯀꯣꯕꯄꯨꯅ ꯁꯣꯛꯇꯨꯅ ꯅꯣꯏꯒꯤ ꯃꯃꯥꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯕ ꯂꯥꯛꯄꯗ ꯑꯩꯈꯣꯏꯅ ꯀꯌꯥꯗ ꯍꯔꯥꯎꯖꯈꯤꯕ꯫ ꯑꯗꯨꯅ ꯄꯩꯁꯥ ꯁꯤꯀꯤ ꯂꯧꯗꯅ ꯏꯆꯥꯕꯨ ꯂꯥꯌꯦꯡꯖꯈꯤꯕꯅꯤ꯫ ꯖꯦꯀꯣꯕ ꯍꯧꯖꯤꯛꯇꯗ ꯚꯥꯞ ꯇꯥꯔꯛꯏ꯫ ꯑꯣ ꯆꯨꯝꯃꯤꯅꯦ, ꯑꯩꯒꯤ ꯑꯗꯨꯛ ꯆꯥꯎꯔꯕ ꯑꯣꯄꯔꯦꯁꯟ ꯀꯌꯥ ꯇꯧꯕꯤꯈꯤꯕ ꯂꯥꯌꯦꯡꯈꯤꯕꯗ ꯄꯩꯁꯥ ꯑꯃꯠꯇ ꯇꯤꯡꯈꯤꯗꯦ꯫ ꯃꯃꯥ, ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯅꯆꯥꯅ ꯃꯃꯥꯒꯤ ꯂꯃꯟ ꯇꯣꯟꯁꯤꯟꯖꯔꯦ꯫ ꯊꯦꯡꯛ ꯌꯨ ꯃꯃꯥ꯫ ꯀꯔꯤꯒꯤ ꯂꯃꯟꯅꯣ? ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯔꯕ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯕ ꯐꯪꯖꯔꯤꯕꯁꯦ ꯏꯆꯥꯒꯤ ꯃꯄꯥꯜꯗꯒꯤꯅꯤ꯫ ꯔꯣꯁꯟꯅ ꯐꯠꯇꯕꯕꯨ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯅꯕ ꯅꯈꯣꯏ ꯊꯣꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯑꯐꯕꯕꯨ ꯀꯜꯂꯨꯅꯕ ꯍꯥꯏꯕꯁꯤꯅ ꯗꯣꯛꯇꯔꯒꯤ ꯃꯊꯧꯅꯤ꯫ ꯃꯁꯤꯗ ꯅꯈꯣꯏ ꯃꯁꯦꯜꯗꯤ ꯂꯃꯟ ꯇꯣꯟꯅꯗꯦꯗ꯫ ꯔꯣꯖꯔꯗꯤ ꯑꯦꯅꯤ ꯎꯕꯗ ꯋꯥꯒ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯖꯦꯀꯣꯕꯁꯨ ꯑꯗꯨ ꯃꯉꯥꯏ ꯏꯜꯁꯤ ꯎꯔꯨꯕꯗꯒꯤ ꯊꯃꯣꯏꯗ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯔꯣꯁꯅꯤꯅ ꯏꯆꯥꯒꯤ ꯃꯤꯡꯅ ꯀꯩ ꯀꯧꯕ? ꯍꯧꯖꯤꯛꯅ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯔꯤꯕ? ꯃꯃꯥ, ꯑꯩꯒꯤ ꯃꯤꯡ ꯔꯣꯖꯔ ꯀꯧꯏ꯫ ꯑꯩꯅ BSc 4th ꯁꯦꯃꯤꯁꯇꯔꯅꯦ꯫ ꯖꯦꯀꯣꯕꯇꯨ ꯈꯪꯉꯥ ꯍꯥꯔꯝꯃꯤ꯫ ꯔꯣꯁꯅꯤꯅ ꯑꯣ, ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯃꯛ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯔꯣꯁꯟꯅ ꯏꯕꯨꯡꯉꯣ ꯖꯦꯀꯣꯕ, ꯏꯆꯥꯕꯨ ꯍꯧꯖꯤꯛꯁꯨ ꯐꯣꯔꯁꯇ ꯂꯩꯔꯤꯕ꯭ꯔꯣ? ꯔꯣꯖꯔꯅ ꯑꯧ ꯕꯕꯥ, ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯁꯨꯡꯁꯪ ꯁꯪꯗꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯅ ꯅꯝꯗꯅ ꯄꯣꯔꯛꯄꯅꯤ꯫ ꯔꯣꯁꯟꯅ ꯑꯩꯅ SPꯗ ꯍꯪꯕꯗꯗꯤ ꯅꯪ ꯃꯇꯝ ꯈꯔꯗꯤ ꯐꯣꯔꯁꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯄ꯫ ꯖꯦꯀꯣꯕꯅ ꯔꯣꯖꯔꯗ ꯄꯩꯅ ꯌꯦꯡꯂꯛꯏ꯫ ꯌꯦꯡꯂꯤꯕꯗꯨ ꯔꯣꯖꯔꯅ ꯍꯩꯄꯥ ꯁꯥꯕꯗꯨꯒꯤꯅꯤ꯫ ꯔꯣꯖꯔꯁꯨ ꯈꯨꯝꯕꯝ ꯈꯪꯗ꯭ꯔꯗꯨꯅ ꯎꯁꯤꯟꯅꯗꯕ ꯁꯥꯔꯒ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ꯫ ꯈꯨꯝꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯖꯦꯀꯣꯕꯅ ꯕꯕꯥ, ꯑꯩꯁꯦ ꯃꯇꯝ ꯈꯔ ꯑꯁꯣꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯣꯊꯥꯖꯧꯔꯦ꯫ ꯑꯣ꯫ ꯔꯣꯖꯔꯅ ꯕꯕꯥꯗꯤ ꯀꯩ ꯑꯣꯏꯒꯦ? ꯑꯩꯗꯤ ꯕꯕꯥꯁꯨ ꯗꯣꯛꯇꯔꯔꯣ? ꯔꯣꯁꯟ ꯅꯣꯛꯂꯒ ꯅꯠꯇꯦ, ꯕꯕꯥꯗꯤ ꯁꯤꯡꯖꯃꯩ ꯀꯦꯟꯗ꯭ꯔꯒꯤ MLAꯅꯤ꯫ ꯔꯣꯖꯔ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯑꯁ꯫ ꯖꯦꯀꯣꯕ ꯚꯥꯞ ꯇꯥꯔꯛꯏ꯫ ꯑꯩꯅ ꯃꯁꯛ ꯈꯪꯖꯔꯨꯗ꯭ꯔꯦ ꯁꯥꯔ, ꯑꯗꯨꯒ ꯂꯩꯔꯤꯕ MLA ꯃꯌꯥꯝꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯪ ꯇꯞꯆꯕ, ꯑꯔꯥꯟꯕ ꯇꯧꯗꯕ, ꯄꯩꯁꯥ ꯆꯥꯗꯕ, ꯑꯆꯨꯝꯕ ꯇꯧꯕꯁꯦ ꯁꯥꯔ ꯈꯛꯇꯅꯤ꯫ ꯔꯣꯁꯟꯅ ꯏꯕꯨꯡꯉꯣ ꯖꯦꯀꯣꯕ, ꯕꯕꯥꯗꯤ ꯑꯔꯥꯟꯕ ꯇꯧꯕꯁꯤ ꯄꯥꯝꯗꯦ꯫ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥꯗꯤ ꯌꯦꯡꯉꯣ, MLA ꯑꯣꯏꯌꯦꯅ ꯀ꯭ꯔꯣꯔꯄꯇꯤ ꯂꯣꯏꯅ ꯑꯣꯏꯅꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯕꯥꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁꯥ ꯆꯥꯗꯕ MLA ꯑꯣꯏꯔꯨꯕꯅ ꯃꯈꯣꯏꯅ ꯀ꯭ꯔꯣꯔ 5 ꯄꯤꯔꯛꯎ ꯍꯥꯏꯕꯗ ꯄꯤꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯑꯃꯗꯨꯐꯥꯎ CMꯒꯤ ꯐꯟꯗꯒꯤ ꯄꯤꯔꯛꯇꯨꯅ ꯃꯈꯣꯏꯗ ꯄꯤꯈꯤꯕꯅꯤ꯫ CM ꯄꯜꯂꯛꯄꯗꯩꯗꯤ ꯔꯣꯖꯔꯁꯨ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯂꯛꯇ꯭ꯔꯦ꯫ ꯖꯦꯀꯣꯕꯁꯨ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯦ ꯌꯧꯔꯗꯤ ꯌꯥꯔꯣꯏ ꯈꯪꯕꯗꯒꯤ ꯔꯣꯖꯔꯗ ꯑꯣꯟꯁꯤꯜꯂꯒ ꯕꯕꯥ, ꯃꯃꯥ, ꯃꯥꯁꯦ ꯑꯩꯒꯤ ꯏꯅꯥꯎ ꯅꯠꯇꯦ꯫ ꯃꯌꯥꯝ ꯃꯥꯡꯗꯗꯤ ꯑꯩꯒꯤ ꯏꯅꯥꯎꯅꯤ ꯍꯥꯏꯖꯤꯟꯕꯅꯤ꯫ ꯃꯥꯁꯦ ꯑꯩꯈꯣꯏ CMꯒꯤ ꯑꯃꯇꯪ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯅꯤ, ꯑꯗꯨꯒ ꯑꯩꯅ ꯃꯥꯒꯤ ꯕꯣꯗꯤꯒꯥꯔꯗꯅꯤ꯫ ꯔꯣꯁꯟꯅ ꯏꯍꯦ, ꯑꯩꯈꯣꯏ ꯁꯥꯔ ꯔꯥꯖꯀꯤ ꯃꯆꯥ ꯑꯣꯏꯔꯦ꯫ ꯑꯩꯈꯣꯏꯗꯤ ꯃꯁꯛꯀ ꯈꯪꯂꯨꯗ꯭ꯔꯦ꯫ ꯖꯦꯀꯣꯕꯅ ꯑꯣꯏ ꯕꯕꯥ, ꯃꯌꯥꯝꯗ ꯇꯥꯛꯇꯕꯅꯤ꯫ ꯔꯣꯁꯟꯅ ꯍꯣꯏ, ꯃꯇꯝꯁꯦ ꯐꯠꯇꯕꯅꯤꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯇꯥꯛꯄꯁꯦ ꯌꯥꯗ꯭ꯔꯦꯅꯦ꯫ ꯔꯣꯁꯅꯤꯅ ꯏꯆꯥꯆꯥ, ꯀꯩꯀꯩ ꯑꯣꯔꯗꯔ ꯇꯧꯈꯣꯒꯦ? ꯔꯣꯖꯔꯒ ꯖꯦꯀꯣꯕꯀ ꯌꯥꯔꯅꯤ ꯃꯃꯥ꯫ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ꯫ ꯔꯣꯁꯟꯅ ꯏꯆꯥꯅꯤꯕꯨ ꯌꯨꯝ ꯍꯜꯂꯗꯣꯏꯔꯣ? ꯔꯣꯖꯔꯅ ꯕꯕꯥ, ꯉꯥꯏꯍꯥꯛ ꯀꯣꯏꯔꯨꯈꯤꯒꯦ, ꯁꯣꯄꯤꯡꯒꯤ ꯆꯠꯂꯨꯈꯤꯒꯦ꯫ ꯔꯣꯁꯟ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗ ꯑꯣꯟꯁꯤꯜꯂꯒ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯩꯀꯩꯅꯣ ꯂꯩꯔꯨꯈꯤꯅꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯏꯜꯁꯤꯅ ꯕꯕꯥ, ꯗ꯭ꯔꯦꯁ ꯌꯥꯝ ꯄꯨꯔꯛꯇꯦ, ꯈꯔ ꯂꯩꯔꯨꯁꯤꯔ ꯈꯟꯕꯅꯦ꯫ ꯖꯦꯀꯣꯕꯅ ꯁꯣꯔꯒꯤ ꯁ꯭ꯀꯣꯔꯠ ꯌꯥꯎꯕꯤꯔꯛꯄ ꯅꯠꯇ꯭ꯔꯣ? ꯌꯥꯎꯔꯦ꯫ ꯔꯣꯁꯅꯤꯅ ꯅꯕꯨꯡ ꯍꯣꯏꯁꯨ ꯁꯣꯄꯤꯡ ꯆꯠꯅꯤ ꯍꯥꯏꯁꯦ ꯆꯠꯃꯤꯟꯅꯔꯨꯔꯒꯦꯔꯣ? ꯏꯜꯁꯤ ꯃꯃꯤꯠꯇ ꯄꯩꯔꯞꯅ ꯑꯁ ꯃꯃꯥ, ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯠꯀꯦꯕ, ꯌꯥꯔꯦꯕ꯫ ꯔꯣꯁꯅꯤꯅ ꯅꯨꯄꯤ ꯉꯥꯛꯇ ꯅꯣꯏꯅꯗꯤ ꯍꯥꯏꯔꯤꯕ, ꯍꯧꯖꯤꯛꯀꯥꯟ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯤꯅꯦ ꯏꯃꯥꯒ ꯏꯜꯁꯤ꯫
ꯔꯣꯖꯔꯅ ꯌꯥꯅꯤ ꯑꯩꯈꯣꯏꯒ ꯆꯠꯂꯨꯁꯦ ꯑꯗꯨꯒ ꯌꯨꯝꯐꯥꯎ ꯑꯗꯨꯝ ꯗ꯭ꯔꯣꯞ ꯇꯧꯖꯔꯝꯒꯦ ꯖꯦꯀꯣꯕꯅ ꯋꯥꯈꯜꯗ ꯀꯨꯌꯥꯗ ꯑꯩ ꯄꯥꯁꯥꯔꯤꯕ ꯑꯉꯥꯡꯅꯤ ꯌꯦꯡꯉꯨ ꯆꯍꯤ ꯃꯇꯥꯡꯁꯤꯒ ꯔꯣꯁꯟꯅ ꯆꯠꯃꯤꯟꯅꯧꯔꯣ ꯅꯕꯨꯡꯁꯤꯡꯒ ꯑꯗꯨꯒ ꯌꯨꯝꯐꯥꯎ ꯊꯤꯜꯍꯜꯂꯛꯎꯀꯣ ꯔꯣꯖꯔꯅ ꯍꯣꯏ ꯕꯕꯥ ꯊꯤꯟꯖꯔꯝꯒꯦ ꯖꯦꯀꯣꯕꯁꯨ ꯌꯥꯗꯤ ꯌꯥꯅꯤꯡꯂꯤꯕꯅꯤ ꯍꯥꯏꯕ ꯏꯀꯥꯏꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯤ ꯂꯣꯟꯅ ꯑꯦꯜꯁꯤꯗꯁꯨ ꯌꯦꯡꯖꯩ ꯑꯦꯜꯁꯤꯁꯨ ꯖꯦꯀꯣꯕꯅ ꯂꯣꯟꯅ ꯌꯦꯡꯂꯛꯄꯗꯨ ꯈꯪꯂꯤꯕꯅꯤ ꯔꯣꯁꯟꯒ ꯔꯣꯁꯅꯤꯒꯁꯨ ꯍꯟꯈ꯭ꯔꯦ ꯃꯈꯣꯏ ꯃꯔꯤꯁꯨ ꯃꯣꯜꯗ ꯂꯥꯛꯇꯨꯅ ꯗ꯭ꯔꯦꯁ ꯂꯩꯅꯕ ꯌꯦꯡꯉꯝꯃꯤ ꯉꯥꯎꯕ ꯈꯔ ꯐꯔꯝꯕ ꯔꯣꯖꯔꯗꯨ ꯉꯁꯤꯗꯤ ꯑꯃꯨꯛ ꯊꯥꯁꯤ ꯊꯥꯅ ꯍꯧꯔꯛꯑꯝꯃꯤ ꯅꯪ ꯃꯤꯡ ꯑꯦꯅꯤ ꯆꯨꯝꯃꯤꯀꯣ ꯑꯩꯈꯣꯏꯅꯤ ꯑꯁꯤꯗꯒꯤ ꯗ꯭ꯔꯦꯁ ꯈꯔ ꯌꯦꯡꯉꯨꯁꯦ ꯍꯣꯏ ꯌꯥꯏꯌꯦ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯒ ꯖꯨꯔꯥ ꯑꯅꯤꯗꯣ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈꯤꯕꯗꯨꯗ ꯖꯦꯀꯣꯕꯁꯨ ꯇꯧꯐꯝ ꯈꯪꯂꯝꯗꯦ ꯑꯦꯜꯁꯤꯁꯨ ꯏꯀꯥꯏꯔꯝꯃꯤ ꯖꯦꯀꯣꯕꯅ ꯅꯪꯒꯤ ꯀꯩꯀꯩ ꯂꯩꯗꯣꯏꯅꯣ ꯑꯦꯜꯁꯤꯅ ꯇ꯭ꯔꯤ ꯁꯥꯔꯠꯀꯨꯝꯕ ꯖꯤꯟꯁꯀꯨꯝꯕ ꯈꯔ ꯌꯦꯡꯁꯤꯔ ꯈꯟꯕꯅꯦ ꯑꯗꯨꯗꯤ ꯂꯥꯛ ꯅꯪꯒꯤ ꯍꯥꯟꯅ ꯌꯦꯡꯉꯨꯔꯁꯦ ꯐꯖꯕ ꯅꯨꯄꯤ ꯎꯕꯗ ꯉꯥꯎꯔꯣꯏꯗꯕ ꯈꯣꯏꯃꯨ ꯀꯅꯥꯕꯨ ꯂꯩꯕꯒꯦ ꯉꯁꯤꯗꯤ ꯖꯦꯀꯣꯕꯇꯨ ꯍꯤꯡꯆꯥꯕꯗꯒꯤ ꯃꯤ ꯑꯣꯜꯂꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯑꯦꯜꯁꯤꯅ ꯃꯥꯒꯤ ꯗ꯭ꯔꯦꯁ ꯈꯜꯂꯤꯉꯩꯗ ꯖꯦꯀꯣꯕꯅ ꯂꯣꯟꯅ ꯐꯣꯇꯣ ꯀꯥꯞꯆꯩ ꯑꯦꯜꯁꯤ ꯑꯦꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯑꯦꯅꯥꯇꯣꯃꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯐꯤꯒꯔ ꯇꯥꯏ ꯑꯅꯤꯃꯛ ꯃꯁꯝ ꯅꯤꯡ ꯌꯧꯈꯩ ꯁꯥꯡꯉꯤ ꯃꯈꯣꯏ ꯑꯅꯤ ꯎꯕꯗ ꯌꯦꯡꯗꯕ ꯅꯨꯄꯥ ꯂꯩꯔꯣꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯄꯥ ꯃꯃꯥꯅ ꯆꯝꯖꯕ ꯃꯤꯁꯛ ꯑꯣꯏꯔꯨꯕꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯌꯥꯝꯅ ꯏꯪ ꯇꯞꯆꯔꯝꯃꯤ ꯋꯥ ꯉꯥꯡꯕ ꯐꯥꯎ ꯇꯞꯅ ꯏꯪꯅ ꯉꯥꯡꯖꯩ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯑꯣꯏꯔꯕꯁꯨ ꯖꯦꯀꯣꯕꯇꯤ ꯑꯦꯜꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯥꯏꯊꯣꯡ ꯎꯔꯨꯕꯗꯒꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯈꯤꯗ꯭ꯔꯤ ꯃꯁꯥ ꯃꯇꯣꯝꯇꯁꯨ ꯉꯛꯄ ꯐꯥꯎꯖꯩ ꯑꯦꯜꯁꯤ ꯌꯦꯡꯅ ꯖꯦꯀꯣꯕ ꯋꯥꯈꯜ ꯀꯌꯥ ꯈꯟꯖꯩ ꯑꯁꯨꯛ ꯐꯖꯕ ꯑꯁꯨꯛ ꯂꯦꯝꯖꯕ ꯅꯨꯄꯤꯁꯤꯕꯨ ꯀꯪꯂꯩꯄꯥꯛꯇꯁꯨ ꯂꯩꯕꯖꯥꯠꯅꯤꯀꯣ ꯏꯃꯥꯏ ꯀꯩ ꯈꯨꯐꯖꯅꯣ ꯁꯤꯗꯤ ꯌꯥꯔꯣꯏꯗ ꯁꯤꯟꯅꯕ ꯇꯥꯔꯦ ꯁꯣꯝꯗꯁꯨ ꯔꯣꯖꯔꯅ ꯏꯔꯥꯡ ꯀꯟꯅ ꯍꯧꯖꯤꯜꯂꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯥ ꯑꯦꯅꯤ ꯅꯣꯛꯂꯒ ꯂꯩꯇꯦꯗ ꯑꯁꯦꯡꯕ ꯑꯣ ꯅꯪꯗꯤ ꯀꯥꯏꯗꯩꯅꯣꯗ ꯄꯨꯟꯁꯤꯗ ꯅꯨꯄꯤ ꯑꯃꯐꯥꯎ ꯀꯣꯏꯖꯔꯛꯇ꯭ꯔꯤ ꯌꯥꯝ ꯃꯥꯜꯂꯦ ꯀꯩ ꯕꯂ ꯋꯥꯁꯧꯒꯦ ꯌꯥꯔꯦ ꯋꯥꯁꯛꯇ꯭ꯔꯁꯨ ꯁꯨꯝ ꯅꯪꯅ ꯊꯥꯖꯗꯕꯗꯨꯗ ꯍꯥꯏꯕꯅꯤꯗ ꯊꯥꯖꯩꯗ ꯑꯗ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯥꯅꯕꯨ ꯅꯨꯄꯤ ꯀꯣꯏꯗꯦ ꯍꯥꯏꯕꯁꯤꯗ ꯉꯛꯎꯔꯦ ꯐꯖꯈ꯭ꯔꯕ ꯅꯪꯁꯨ ꯅꯨꯄꯥ ꯀꯣꯏꯗꯦ ꯍꯥꯏꯔꯤꯗꯨꯗꯤ ꯏꯁ ꯋꯥ ꯉꯥꯡꯕꯒ ꯌꯥꯝ ꯍꯩꯀꯣ ꯍꯩꯖꯗꯦ ꯑꯩ ꯅꯨꯄꯤꯒ ꯑꯃꯨꯛꯇ ꯋꯥꯔꯤꯒ ꯁꯥꯟꯅꯔꯛꯄ ꯅꯨꯄꯥ ꯅꯠꯇꯦ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯅꯤ ꯀꯩꯗꯧꯅꯤ ꯀꯩꯝ ꯈꯪꯗꯦ ꯑꯗꯨꯛ ꯍꯩꯔꯤꯗꯨꯕ ꯑꯗꯣ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯝꯃꯣ ꯄꯤꯔꯝꯒꯦ ꯑꯗꯣ ꯂꯣꯀꯦꯜ ꯕꯣꯏ ꯑꯩꯈꯣꯏ ꯎꯕꯁꯦ ꯀꯩ ꯐꯥꯎꯒꯦ ꯀꯩꯕꯣ ꯑꯩꯗꯤ ꯏꯪꯂꯦꯟꯒꯤ ꯐꯖꯔꯕ ꯅꯨꯄꯥ ꯃꯌꯥꯝꯗꯨ ꯎꯔꯒ ꯂꯣꯀꯦꯜ ꯕꯣꯏ ꯑꯩꯈꯣꯏ ꯎꯕꯁꯦ ꯁꯨꯝ ꯂꯩꯗꯅ ꯑꯦꯅꯤ ꯅꯣꯛꯂꯒ ꯏꯁ ꯈꯨꯍꯥꯏꯁꯦ ꯌꯥꯏꯍꯦ ꯂꯣꯀꯦꯜ ꯕꯣꯏ ꯑꯣꯏꯔꯁꯨ ꯇꯥꯃꯣ ꯖꯦꯀꯣꯕꯀ ꯅꯪꯒꯗꯤ ꯌꯥꯝ ꯕꯣꯁ ꯇꯥꯏꯌꯦ ꯔꯣꯖꯔꯅ ꯍꯔꯥꯎꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯇꯥꯃꯣ ꯖꯦꯀꯣꯕ ꯄꯜꯂꯛꯄꯗꯒꯤ ꯏ ꯀꯥꯔꯛꯇꯧꯔꯦ ꯀꯩꯒꯤ ꯇꯥꯃꯣꯕꯨꯗꯤ ꯃꯤ ꯃꯦꯆꯣꯔ ꯑꯣꯏꯔꯕꯅꯤꯅ ꯄꯣꯁ ꯇꯥ ꯂꯩꯔꯕꯅꯦ ꯑꯗꯨ ꯑꯩꯗꯤ ꯅꯍꯥ ꯑꯣꯏꯔꯤꯕꯅꯤꯅ ꯑꯩꯅ ꯍꯦꯟꯐꯝ ꯊꯣꯛꯇ꯭ꯔꯣ ꯑꯦꯅꯤꯗꯨ ꯋꯥꯟꯊꯒꯩ ꯅꯣꯛꯇꯣꯔꯛꯏ ꯑꯗꯨꯃꯥꯏꯅ ꯅꯣꯛꯂꯛꯀꯅꯣ ꯏꯀꯥꯏꯌꯦ ꯁꯣꯔꯤ ꯅꯪꯁꯨ ꯐꯖꯩꯗ ꯁꯣꯝꯗꯅ ꯇꯥꯃꯣ ꯂꯣꯏꯔꯦ ꯇꯥꯃꯣꯒꯤꯁꯨ ꯂꯩꯗꯣꯏ ꯅꯠꯇ꯭ꯔꯣ ꯂꯥꯛꯑꯣ ꯑꯦꯜꯁꯤꯅ ꯑꯅꯤꯗꯨꯕꯨ ꯀꯥꯏ ꯌꯧꯈ꯭ꯔꯖꯥꯠꯅꯣ ꯂꯩꯔꯝꯅꯤꯗ ꯀꯣꯟꯅ ꯂꯣꯏꯔꯒ ꯐꯣꯟ ꯇꯧꯔꯁꯦ ꯖꯦꯀꯣꯕꯀꯤ ꯑꯃꯨꯛ ꯗ꯭ꯔꯦꯁ ꯂꯩꯔꯝꯃꯤ ꯑꯦꯜꯁꯤꯅ ꯇꯥꯃꯣ ꯁꯤ ꯖꯦꯀꯦꯠꯁꯦ ꯇꯥꯃꯣꯗ ꯌꯥꯝ ꯄꯛꯆꯅꯤꯌꯦ ꯖꯦꯀꯣꯕꯁꯨ ꯃꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯤꯠꯂꯒ ꯌꯦꯡꯖꯩ ꯑꯦꯜꯁꯤꯅ ꯇꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯖꯦꯀꯣꯕꯁꯨ ꯅꯣꯛꯐꯦ ꯇꯧꯖꯩ ꯑꯗꯨꯗꯤ ꯂꯩꯔꯒꯦꯀꯣ ꯉꯥꯏꯍꯥꯛ ꯁꯣꯄꯤꯡ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯃꯔꯤꯃꯛ ꯊꯦꯡꯅꯔꯝꯃꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯖꯦꯀꯣꯕꯅ ꯄꯨꯂꯞ ꯕꯤꯜ ꯄꯤꯔꯝꯃꯤ ꯑꯦꯜꯁꯤꯅ ꯇꯥꯃꯣ
ꯑꯩ ꯑꯗꯨꯝ ꯄꯤꯒꯦ ꯖꯦꯀꯣꯕꯅ ꯌꯥꯔꯦꯗ ꯑꯩ ꯑꯗꯨꯝ ꯄꯤꯔꯒꯦ ꯔꯣꯖꯔꯅ ꯄꯤꯍꯜꯂꯣ ꯇꯥꯃꯣ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕꯅꯦ ꯖꯦꯀꯣꯕꯅ ꯄꯥꯏꯅꯤ ꯅꯪꯗꯤ ꯂꯥꯏꯔ ꯃꯆꯥꯅꯤꯅ ꯅꯨꯄꯤ ꯑꯅꯤꯗ ꯅꯣꯛꯆꯩ ꯔꯣꯖꯔꯅ ꯌꯥꯔꯦ ꯑꯩꯒꯤ ꯋꯥꯇꯣꯛꯁꯦ ꯍꯣꯏ ꯍꯣꯏ ꯃꯈꯣꯏ ꯃꯔꯤꯗꯣ ꯑꯃꯨꯛ ꯃꯣꯜꯗꯒꯤ ꯊꯣꯔꯛꯏ ꯔꯣꯖꯔꯅ ꯍꯜꯂꯒꯦ ꯍꯥꯏꯔꯣ ꯉꯥꯏꯍꯥꯛ ꯀꯣꯏꯔꯨꯈꯤꯁꯦ ꯌꯥꯒꯗ꯭ꯔꯥ ꯑꯦꯅꯤꯅ ꯌꯥꯏꯌꯦ ꯏꯜꯁꯤꯅ ꯑꯁ ꯃꯁꯤꯗꯤ ꯀꯣꯟꯅ ꯀꯣꯏꯔꯨꯔꯁꯦ ꯉꯁꯤꯒꯤꯗꯤ ꯌꯨꯝꯗ ꯍꯜꯂꯒꯦ ꯖꯦꯀꯣꯕꯅ ꯍꯣꯏ ꯍꯣꯏ ꯀꯣꯟꯅ ꯅꯣꯡꯃ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯑꯗꯨꯗꯤ ꯌꯨꯝꯂꯣꯝꯗ ꯆꯠꯂꯁꯤꯀꯣ ꯏꯜꯁꯤꯅ ꯍꯣꯏ ꯇꯥꯃꯣ ꯔꯣꯖꯔꯅ ꯇꯥꯃꯣ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯍꯜꯂꯗꯣꯏꯔꯥ ꯍꯟꯗ꯭ꯔꯗꯤ ꯀꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯍꯣꯏ ꯍꯣꯏ ꯃꯈꯣꯏ ꯑꯅꯤ ꯊꯤꯟꯕꯤꯔꯝꯃꯒ ꯁꯟ ꯀꯦꯖꯤ ꯑꯃꯃꯨꯛ ꯂꯩꯔꯒ ꯍꯜꯂꯁꯦ ꯑꯦꯅꯤꯅ ꯏꯁ ꯅꯨꯡꯗꯥꯡꯁꯨ ꯑꯃꯨꯛ ꯁꯟ ꯆꯥꯗꯣꯏꯕ ꯔꯣꯖꯔ ꯅꯣꯛꯃꯤ ꯇꯧꯔꯒ ꯃꯨꯛꯕꯥꯡ ꯇꯧꯒꯦ ꯑꯦꯅꯤꯅ ꯑꯩꯈꯣꯏꯗꯤ ꯊꯥꯎꯁꯦ ꯌꯥꯝ ꯆꯥꯅꯤꯡꯗꯦ ꯑꯆꯝꯕꯅ ꯍꯧꯖꯩ ꯔꯣꯖꯔꯅ ꯑꯆꯝꯕ ꯆꯥꯃꯟꯗꯅ ꯊꯃꯣꯏ ꯄꯣꯛ ꯆꯝꯐꯨꯠ ꯑꯣꯜꯂꯕꯅꯦ ꯑꯗꯨꯅ ꯁꯥ ꯑꯣꯟꯅꯕ ꯁꯥ ꯑꯃꯨꯛ ꯆꯥꯕ ꯍꯧꯔꯒꯦ ꯑꯦꯅꯤꯅ ꯅꯪ ꯋꯥ ꯉꯥꯡꯕꯗꯤ ꯐꯖꯅ ꯍꯩꯔꯦ ꯔꯣꯖꯔꯅ ꯒꯗꯥꯡꯗ MA ꯂꯣꯏꯔꯦ ꯖꯦꯀꯣꯕꯅ ꯃꯁꯦ ꯀꯣꯂꯦꯖ ꯇꯝꯗ꯭ꯔꯤꯀꯣ ꯍꯟꯗꯛ 12 ꯊꯥꯏꯅꯦ ꯔꯣꯖꯔꯅ ꯀꯤꯟꯊꯤꯜꯂꯛꯏ ꯑꯁ ꯇꯥꯃꯣ ꯑꯦꯅꯤ ꯍꯧꯈꯩ ꯅꯣꯛꯊꯣꯔꯛꯏ ꯏꯁ ꯌꯥꯗꯦꯕ ꯆꯥꯎꯖꯔꯁꯨ ꯃꯁꯛꯁꯦ ꯑꯉꯥꯡ ꯃꯥꯜꯂꯦꯕ ꯔꯣꯖꯔꯅ ꯑꯉꯥꯡ ꯑꯣꯏꯔꯁꯨ ꯂꯣꯏ ꯍꯩꯌꯦ ꯖꯦꯀꯣꯕ ꯃꯃꯤꯠꯇ ꯂꯥꯎꯊꯣꯔꯛꯏ ꯀꯩꯅꯣ ꯍꯩꯔꯤꯕꯣ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯏꯁ ꯆꯍꯤꯅ 13 ꯐꯥꯎ ꯁꯨꯗ꯭ꯔꯤ ꯂꯤꯈꯠꯂꯤꯗꯨꯒ ꯑꯦꯅꯤꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯗꯤ ꯉꯝꯃꯔꯣꯏꯗ ꯔꯣꯖꯔ ꯁꯥꯎꯔꯞꯅ ꯇꯥꯃꯣ ꯂꯣꯏ ꯍꯥꯏꯗꯣꯛꯅꯔꯁꯦ ꯍꯥꯏꯔꯣ ꯅꯪꯅ ꯑꯩꯒꯤ ꯃꯔꯝꯗ ꯈꯪꯕꯉꯩ ꯍꯥꯏꯔꯛꯎꯅꯦ ꯔꯣꯖꯔꯅ ꯅꯪꯒꯤ ꯃꯔꯝꯗ ꯈꯪꯕ ꯍꯥꯏꯔꯒꯗꯤ ꯀꯃꯥꯟꯗꯣ ꯑꯣꯏꯔꯤꯉꯩꯗ ꯌꯥꯝ ꯁꯥꯊꯤ ꯃꯤ ꯐꯨꯕ ꯍꯥꯠꯄ ꯇꯥꯃꯣꯒꯤ ꯁꯕꯖꯦꯛꯅꯦ ꯖꯦꯀꯣꯕꯅ ꯂꯣꯏꯔꯕ ꯑꯗꯨꯅ ꯔꯣꯖꯔ ꯅꯥꯀꯟꯗ ꯄꯩꯊꯣꯛꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯖꯦꯀꯣꯕꯅ ꯅꯪꯒꯤ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦ ꯔꯣꯖꯔꯅ ꯑꯁ ꯇꯨꯃꯤꯟꯅ ꯉꯥꯛꯇ ꯂꯩꯁꯦ ꯑꯦꯅꯤꯅ ꯊꯝꯃꯣ ꯃꯥꯁꯦ ꯅꯨꯄꯤ ꯑꯝꯇ ꯀꯣꯏꯗꯦ ꯍꯥꯏ ꯆꯨꯝꯕ꯭ꯔꯣ ꯖꯦꯀꯣꯕꯅ ꯈꯪꯗꯦ ꯑꯗꯨꯗꯤ ꯔꯣꯖꯔꯅ ꯈꯪꯗꯦ ꯀꯥꯏꯅ ꯑꯩꯅ ꯅꯨꯄꯤ ꯀꯣꯏꯕ ꯇꯥꯃꯣ ꯎꯔꯕꯣ ꯖꯦꯀꯣꯕꯅ ꯅꯪ ꯇꯣꯟ ꯀꯧꯕꯤ ꯑꯃ ꯀꯣꯏꯅꯔꯝꯗꯥꯏꯅꯦ ꯇꯣꯛꯅꯈ꯭ꯔꯕꯣ ꯔꯣꯖꯔ ꯉꯛꯅ ꯈ꯭ꯋꯥꯏꯗꯤ ꯀꯅꯥꯒꯤ ꯇꯣꯟꯅꯣ ꯇꯥꯃꯣ ꯋꯥꯆꯣꯏ ꯉꯥꯡꯀꯅꯨꯀꯣ ꯏꯅꯝꯃ ꯑꯕꯦꯝꯗ ꯇꯥꯛꯊꯣꯛꯆꯅꯤ ꯖꯦꯀꯣꯕꯅ ꯑꯕꯦꯝ ꯍꯥꯏꯗꯤ ꯅꯪꯒꯤ ꯑꯦꯛꯁꯇꯨꯔꯣ ꯔꯣꯖꯔꯅ ꯑꯩꯗꯤ ꯁꯤꯖꯅꯤꯡꯉꯦ ꯏꯁꯩꯗ ꯀꯣꯟꯅ ꯁꯤꯌꯣ ꯑꯦꯅꯤꯅ ꯑꯉꯥꯡꯁꯦ ꯅꯨꯄꯤ ꯀꯣꯏꯗꯦ ꯍꯥꯏꯔꯒ ꯌꯥꯝ ꯈꯪꯅꯔꯝꯃꯤꯀꯣ ꯔꯣꯖꯔꯅ ꯑꯁ ꯇꯥꯃꯣꯅ ꯇꯧꯁꯤꯟꯅꯩꯅꯦ ꯊꯥꯖꯧꯅꯣ ꯖꯦꯀꯣꯕꯅ ꯑꯩ ꯑꯣꯏꯗꯕ ꯉꯥꯡꯗꯦ ꯊꯥꯖꯒꯦꯔꯥ ꯊꯥꯖꯔꯣꯏꯔꯥ ꯏꯜꯁꯤ ꯇꯞꯅ ꯊꯥꯃꯣꯗꯤ ꯀꯥꯏꯗꯤ ꯈꯪꯅꯔꯤꯒꯦ ꯔꯣꯖꯔꯅ ꯁꯥꯎꯔꯒ ꯂꯥꯂꯧꯕꯤ ꯅꯨꯄꯤ ꯊꯣꯏꯕꯤ ꯀꯧꯕꯤ ꯑꯃ ꯀꯣꯏꯔꯤꯕꯅꯦ ꯖꯦꯀꯣꯕ ꯉꯛꯅ ꯊꯣꯏꯕꯤ ꯍꯥꯏꯗꯤ ꯃꯣꯏꯔꯥꯡꯒꯤ ꯊꯣꯏꯕꯤꯗꯨꯔꯥ ꯔꯣꯖꯔꯅ ꯇꯧꯁꯤꯟꯅꯔꯅꯨ ꯌꯥꯔꯦ ꯒꯦꯝ ꯑꯣꯚꯔ ꯖꯦꯀꯣꯕꯅ ꯀꯃꯥꯟꯗꯣ ꯖꯦꯀꯣꯕꯅꯕꯨ ꯑꯟꯗꯔꯒ꯭ꯔꯥꯎꯟꯒꯤ ꯃꯤ ꯀꯣꯏꯒꯗ꯭ꯔꯥ ꯑꯄꯪꯕ ꯉꯥ ꯔꯣꯖꯔꯅ ꯈꯪꯖꯔꯦ ꯖꯦꯀꯣꯕꯅ ꯑꯗꯨꯏ ꯅꯨꯄꯤꯗꯨꯗꯤ ꯊꯥꯏꯅ ꯑꯩꯅꯕꯨꯗꯤ ꯇꯥꯟꯅꯔꯝꯕꯅꯦ ꯃꯥꯅ ꯌꯥꯔꯛꯇꯕꯗꯒꯤ ꯑꯩ ꯅꯨꯄꯤ ꯀꯣꯏꯔꯣꯏꯅ ꯀꯣꯏꯔꯛꯇ꯭ꯔꯦ ꯔꯣꯖꯔꯅ ꯏꯁ ꯃꯔꯣꯟ ꯆꯨꯝꯕꯩ ꯁꯦꯡꯉꯣ ꯅꯨꯄꯤꯅ ꯌꯥꯕꯤꯗꯕꯣ ꯖꯦꯀꯣꯕꯅ ꯀꯃꯂꯥꯁꯨ ꯐꯪꯗ ꯃꯟꯗꯥꯁꯨ ꯐꯪꯗ ꯑꯣꯏ ꯇꯥꯇꯣꯝꯕ ꯔꯣꯖꯔꯅ ꯍꯧꯖꯤꯛꯇꯤ ꯕꯂꯥꯗꯒꯤ ꯍꯦꯟꯕꯤ ꯂꯩꯖꯔꯦ ꯃꯁꯥ ꯈꯪꯗꯅ ꯀꯣꯏꯔꯤꯔꯣ ꯑꯁ ꯕꯤꯠ ꯌꯥꯝ ꯍꯥꯠꯂꯦ ꯏꯜꯁꯤꯅ ꯊꯝꯃꯣ ꯁꯤꯗ ꯍꯥꯏꯖꯤꯟꯕꯤꯌꯣ ꯖꯦꯀꯣꯕꯅ ꯏꯜꯁꯤꯅ ꯌꯥꯔꯅꯤ ꯇꯥꯃꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ
ड्रेस लेबीरे युमफाउ थिंबीरे थैंक यू रोजरना तमो मागी फोन नंबर लौरबा जेकॉबना कोइगिनो लौजौको आरबीरिसनी आइंगोन हंगलुप यारोय जेकॉबना एलसी एनी लेहौरको अखोय मुक चलुखिगे एलसी के एनी के ना ओय तमो रोजरना ओय एनी आई फोन तौरकनी को एनी नोकलगा ओय होय रोजरना एलसी नंगन खरा हौजिलो तामोदी नुमी थमोय पानबनी को जेकॉबना मोशी अगांगसी कौथरमदोइने आइगुमदना कौथबिरमो जेकॉब मानतंदना गाड़ी तो ममाई लेरमी बाय एलसी के एनी कसु मखुद हरई बाय तामो बाय रोजर रोजर दे लोरे अमुक तोइबा एनीदा मिची का खचनबो एक्टिंग तौरदना जेकॉबना गाड़ी तो थौना आई यारे अंगागु मकोंदे थोरपनी अताकनरनु रोजरना सुम्बसे फंगद्रबनिना अमुक थोरपदा वखलसे कंट्रोल ngमद्रे जेकॉबना अवांगबियोशिदा थिंबियुरा रोजरना अवांगबियोशिदा कुलिगे जेकॉब हाइके हेदुलुरगा शायमले रोजरना कोइनो बियोशिदसु जुसेंख्रबा कोई किसालेगे युमुसे जेकॉबना ओश सिंगबन शारिबा पंगनु पंगजरिबा ngosini angangse loi tambini ko koinu tamo tambiyo hotel da nupi amamamga lecture sira saniyu neiraga roger na commando gi assembly cheta pamira jai jani angana ai bodu gumbada yam chopa maluraba aduda khangde ai ni lorni Jacob nokthore e nang nupi yankai loni hakidane sudribo koyo nupi wu kudi nang pamkini yamwa lida audangari Roger na tamo nang di LC du ubada nasada kimto powdra kay wahang no dudi nang di kay pawbe haise khong dengo ai di ani ubada lombay sin ka yam ure Jacob na kanade Chandramukhi manakta thimbirage mahauloin khangalage ngasidi pakhang aduk saninglagabu mapung phana ngaholage lambi lana chatpaduda Roger na koiduno bioshida sayengbra shasemba o sangiji malekse Jacob na hingna ade dim chawarse ngosidi na punchi ki chadriba maholoi khangalage yae tamo yani nak chen ke bidiyar ko ayorisini makhoi ani awang bioshide yore e san kapam dukan amada kumtharaga leiringeida nakandagi nupa mana bye Jacob fat on tholagi yingubada bye Andy na sargi machadura mane kidormino Sona sembale belakone duty dabra ta deda imanaba amaga sum nong padok su dungai thoke na lakpane osh angang yauri ko khangida ado kaino sol leiba bu asuglam na laide naga balda phangdaba keibulege era ipad koi thobane ado sol lei khise na lakpane o ado angang se sungbiramage round ma pai khodana nate ba ai adugumba thadok kuire era nupa na bo lause ai konge osh yari bai adu regana ani lobirake yumdo honoro Jacob su upai leramde Roger da sai phe engjai oishe swai de dinungai tre angang yawbani na Andy na leramo ai lobirake khrekan matawra Jacob noklaga yade aida Andy su Jacob ki yulo go chetkre makhoi ani su san asemba launaba ngairami ikan kanadana Andy du khaw amada yu bottle ani porai shebai nongshana mek aduk thuna chama ade kanglei pakside kanana kan bidawre aikhoi mek chamba yadri ko naha oiri mi gra lorong gise
ꯖꯦꯀꯣꯕꯁꯨ ꯅꯣꯛꯂꯒ ꯄꯨꯟꯁꯤꯁꯦ ꯑꯃꯨꯛ ꯆꯝꯅ ꯍꯤꯡꯂꯁꯤꯔꯥꯅ ꯈꯜꯂꯝꯕꯅꯦ ꯌꯥꯗꯦ ꯀꯥꯏꯗꯩ ꯀꯣꯟꯅ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗ ꯆꯝꯗꯧꯅꯦ ꯍꯧꯖꯤꯛ ꯃꯗꯨ ꯌꯥꯗ꯭ꯔꯤꯀꯣ ꯑꯃꯨꯛꯇꯪ ꯄꯣꯛꯄ ꯃꯄꯣꯛꯁꯤꯗ ꯈꯔ ꯅꯩꯔꯝꯈꯤꯁꯦ ꯅꯪ ꯌꯥꯎꯗꯕꯁꯦ ꯑꯩꯗꯤ ꯏꯍꯥꯡ ꯍꯥꯡꯉꯤꯕꯅꯦ ꯀꯩꯁꯨ ꯀꯨꯏꯔꯣꯏꯗ ꯚꯥꯏ ꯆꯍꯤ 2 ꯃꯨꯛꯇ ꯉꯥꯏꯔꯦ ꯈꯪꯍꯧꯔꯔꯣꯏ ꯑꯩ ꯑꯃꯨꯛ ꯐꯣꯔꯁꯇ ꯍꯜꯂꯛꯈꯤꯅꯤ ꯅꯪ ꯍꯜꯂꯛꯄꯅꯦ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤꯕꯁꯦ ꯑꯗꯣ ꯆꯝꯐꯨꯠ ꯑꯣꯏꯔꯒꯗꯤ ꯍꯜꯂꯛꯀꯅꯨꯀꯣ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯣ ꯍꯤꯁ ꯍꯣꯏ ꯚꯥꯏ ꯍꯤꯗꯥꯛꯁꯨ ꯂꯩꯕꯤꯔꯦ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦ ꯂꯩꯍꯧꯔꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯦꯜ ꯂꯩꯔꯒ ꯍꯜꯂꯛꯃꯤꯟꯅꯔꯦ ꯒꯥꯔꯤ ꯃꯅꯨꯡꯗꯅꯤ ꯔꯣꯖꯔꯅ ꯍꯣꯏ ꯄꯥ ꯌꯥꯝ ꯁꯥꯏꯌꯦ ꯅꯃꯥꯟꯅꯕꯗꯣ ꯀꯩꯗꯧꯔꯒꯦ ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯩ ꯍꯣꯏ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯍꯜꯂꯣꯏꯀꯣ ꯅꯪ ꯈꯪꯄꯣꯟꯇꯦ ꯌꯨꯒꯁꯦ ꯅꯝꯗꯨꯅ ꯄꯤꯊꯛ ꯇꯧꯔꯦ ꯇꯥꯃꯣ ꯅꯪ ꯍꯥꯟꯅ ꯌꯨ ꯊꯛꯑꯝꯕ꯭ꯔꯣ ꯖꯦꯀꯣꯕꯅ ꯑꯦꯗꯤꯛ ꯆꯨꯕꯤꯗ꯭ꯔ ꯂꯣꯏꯔꯦ ꯅꯤꯁꯥ ꯍꯥꯏꯁꯤꯗꯤ ꯂꯣꯏꯅ ꯃꯍꯥꯎ ꯇꯝꯗꯧꯅꯦ ꯅꯤꯁꯥꯅ ꯏꯁꯥꯗꯒꯤ ꯉꯝꯂꯒ ꯆꯠꯈꯤꯕꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦ ꯑꯗꯨꯅꯕꯨ ꯅꯪꯅ ꯌꯨ ꯊꯛꯄꯗ ꯑꯩꯅ ꯆꯩꯗ꯭ꯔꯤꯗꯨꯅꯦ ꯔꯣꯖꯔꯅ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯇꯥꯃꯣ ꯅꯪꯁꯦ ꯉꯥꯎꯁꯤꯟꯅꯔꯛꯄ꯭ꯔꯣ ꯅꯪꯒꯤ ꯆꯍꯤ ꯃꯇꯥꯡꯗꯣ ꯀꯥꯜꯂꯒ ꯂꯥꯛꯇꯦ ꯃꯥꯒꯤ ꯆꯍꯤ ꯃꯇꯥꯡꯒꯤ ꯇꯥꯡꯀꯛ ꯅꯥꯏꯅ ꯑꯩꯁꯨ ꯉꯥꯎꯔꯛꯑꯦ ꯂꯥꯡꯉꯛꯑꯦ ꯅꯨꯄꯤꯗꯤ ꯀꯌꯥꯃꯨꯛ ꯀꯣꯏꯔꯛꯀꯦ ꯑꯗꯩꯗꯤ ꯆꯩ ꯂꯥꯛꯑꯅꯤ ꯁꯨꯝ ꯍꯪꯕꯅꯤꯗ ꯑꯗꯨ ꯇꯥꯃꯣ ꯉꯁꯥꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯑꯩꯈꯣꯏꯅꯤ ꯀꯣꯏꯔꯁꯤꯔꯥ ꯑꯕꯦꯝ ꯅꯨꯡꯁꯤꯅꯔꯛꯅꯕ ꯋꯥꯔꯤ ꯂꯤꯕꯤꯒꯦ ꯈꯟꯕꯁꯦ ꯀꯗꯥꯏꯗꯩꯅꯣ ꯐꯔꯛꯇ ꯍꯦꯔꯣꯅꯤ ꯑꯃꯃꯨꯛ ꯊꯣꯔꯛꯇꯅ ꯃꯦꯂꯥ ꯇꯥꯗꯧꯔꯦ ꯑꯩꯗꯤ ꯅꯪ ꯁꯦꯟꯅꯕ꯭ꯔꯥ ꯍꯥꯏꯕꯨ ꯍꯥꯟꯅꯩ ꯐꯤꯕꯝꯗ ꯍꯟꯖꯤꯟꯗꯧꯔꯦ ꯑꯁ ꯑꯕꯦꯝ ꯑꯃꯨꯛ ꯄꯜꯂꯛꯑꯦ ꯅꯠꯇꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯑꯕꯦꯝꯗ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯔꯣ ꯖꯦꯀꯣꯕ ꯅꯣꯛꯊꯣꯔꯛꯏ ꯍꯣꯏꯗ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯗꯤ ꯉꯥꯛꯇꯅ ꯇꯣꯛꯑꯣꯏ ꯅꯪꯕꯨ ꯑꯐꯕ ꯃꯤ ꯑꯣꯏꯅꯕꯁꯨ ꯍꯣꯠꯅꯅꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯐ ꯐꯠꯇꯁꯨ ꯂꯣꯏꯅ ꯇꯥꯛꯄꯤꯅꯤ ꯀꯣꯏꯌꯨ ꯑꯦꯅꯤ ꯍꯥꯏꯗꯥꯏ ꯀꯣꯛꯈꯥꯏꯌꯨ ꯑꯗꯨꯅꯦꯕ ꯑꯗꯨ ꯇꯥꯃꯣꯗꯤ ꯑꯩꯗꯤ ꯀꯌꯥ ꯏꯟꯇꯔꯦꯁ ꯂꯩꯇꯦꯗ ꯃꯁꯛꯄꯨꯗꯤ ꯐꯖꯩ ꯆꯨꯝ ꯐꯤꯔꯥꯟ ꯆꯥꯏ ꯑꯩꯅ ꯑꯦꯅꯤ ꯀꯣꯏꯔꯒ ꯗꯦꯠ ꯆꯠꯄꯗ ꯇꯥꯃꯣꯁꯨ ꯌꯥꯎꯒꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯒꯤ ꯇ꯭ꯋꯤꯟꯁꯀꯤ ꯍꯧꯅꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯍꯧꯅ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯀꯣꯏꯅꯕ ꯎꯔꯒ ꯏꯜꯁꯤ ꯅꯨꯡꯉꯥꯏꯔꯣꯏꯗ ꯑꯣ ꯏꯜꯁꯤꯒꯤꯁꯨ ꯅꯪꯅ ꯋꯥꯕꯤꯔꯤꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯅꯤꯃꯛ ꯀꯣꯏꯔꯣꯗꯅ ꯅꯨꯄꯤ 50 ꯂꯧꯅꯤ ꯍꯥꯏꯗꯥꯏ ꯑꯁ ꯑꯃꯨꯛ ꯍꯧꯔꯦ ꯒꯣꯂꯥꯏ ꯂꯩꯔꯛꯄꯗ ꯑꯦꯛꯇꯤꯚꯥ ꯊꯧꯔꯛꯄ ꯃꯤ ꯑꯃꯗ ꯍꯥꯏꯐꯦꯠ ꯊꯦꯡꯖꯤꯜꯂꯨꯏ ꯂꯥꯜꯂꯤꯕꯗꯨ ꯒꯣꯂꯥꯏ ꯂꯩꯔꯛꯄꯗ ꯂꯝꯕꯤ ꯂꯥꯟꯅ ꯊꯧꯔꯛꯄ ꯒꯥꯔꯤ ꯃꯆꯥꯗꯨꯅꯤ ꯒꯥꯔꯤꯗꯨꯒ ꯄꯨꯂꯞ ꯂꯣꯡꯅ ꯂꯩꯕꯗꯨꯗ ꯅꯨꯄꯥ ꯑꯅꯤꯃꯛ ꯄꯥꯈꯠꯅ ꯀꯨꯝꯊꯔꯛꯏ ꯖꯦꯀꯣꯕꯅ ꯒꯥꯔꯤꯗꯨ ꯆꯤꯡꯈꯠꯂꯤ ꯔꯣꯖꯔꯅ ꯅꯨꯄꯤꯗꯨꯕꯨ ꯆꯤꯡꯈꯠꯄꯤ ꯁꯣꯛꯄ꯭ꯔꯣ ꯅꯨꯄꯤꯗꯨ ꯍꯦꯝꯂꯦꯠ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯐꯅꯦꯛꯇꯨ ꯈꯤꯇꯪ ꯇꯥꯈꯠꯂꯒ ꯑꯁꯣꯛꯄꯗꯨ ꯌꯦꯡꯖꯩ ꯖꯦꯀꯣꯕꯅ ꯃꯥꯒꯤ ꯋꯥꯂꯦꯠꯇꯒꯤ ꯕꯦꯅꯦꯠꯇꯨ ꯂꯧꯊꯣꯛꯂꯒ ꯅꯞꯄꯤꯔꯝꯃꯤ ꯅꯨꯄꯤꯗꯨꯅ ꯙꯥꯀꯣ ꯖꯦꯀꯣꯕ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯀꯅꯥ ꯅꯨꯄꯤꯗꯨ ꯅꯣꯛꯃꯤ ꯑꯩꯅꯦ ꯊꯥꯖꯅꯦ ꯊꯥꯏꯅ ꯇꯥꯏꯅꯤꯇꯣꯠꯇ ꯇꯝꯃꯛꯄꯗꯣ ꯖꯦꯀꯣꯕ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯑꯣ ꯊꯥꯖ ꯈꯪꯉꯦ ꯂꯩꯁꯥꯕꯤ ꯐꯥꯔꯝꯃꯦ ꯑꯦ ꯃꯤꯕꯨ ꯁꯨꯝ ꯑꯉꯥꯡ ꯑꯣꯏ ꯂꯩ ꯌꯥꯒꯗ꯭ꯔꯣ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯑꯗꯣ ꯑꯇꯩ ꯀꯥꯏꯗ ꯁꯣꯛꯀꯦ ꯑꯇꯩꯗꯤ ꯁꯣꯛꯇ꯭ꯔꯦ ꯑꯗꯣ ꯅꯪꯅ ꯂꯥꯟꯕꯅꯤꯀꯣ ꯑꯩꯅ ꯕ꯭ꯔꯦꯛ ꯐꯥꯔꯝꯗꯗꯤ ꯅꯪ ꯁꯤꯗꯒꯤ ꯍꯦꯟꯅ ꯁꯣꯛꯑꯝꯒꯅꯤ ꯁꯣꯔꯤꯗ ꯅꯁꯥ ꯏꯄꯥ ꯄꯥꯈꯩ ꯒꯥꯔꯤꯅ ꯍꯦꯛ ꯉꯝꯃꯗꯅ ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯏꯃꯥꯟꯅꯕꯤ ꯍꯣꯏꯗ ꯆꯠꯂꯨꯕꯅꯦ ꯌꯨꯝꯗ ꯍꯜꯂꯒꯦꯅ ꯊꯣꯔꯛꯄꯅꯦ ꯑꯣ ꯅꯪ ꯊꯥꯡꯃꯩꯕꯟꯗꯒꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯐꯔꯦ ꯗꯗꯥ ꯊꯤꯟꯕꯤꯔꯝꯃꯒꯦ ꯂꯥꯛꯑꯣ ꯑꯣꯏ ꯔꯣꯖꯔ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯊꯧꯕꯤꯔꯛꯑꯣ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯔꯣꯖꯔꯗꯤ ꯃꯤꯠ ꯅꯥꯕꯅ ꯂꯣꯏꯔꯕꯅꯤ ꯈꯔꯒ ꯁꯥꯎꯅꯤꯡꯉꯤꯉꯩꯗꯨꯗ ꯒꯥꯔꯤ ꯃꯆꯥꯗꯨ ꯊꯧꯔꯛꯑꯣ ꯍꯥꯏꯕꯗꯨꯗ ꯐꯅꯤ ꯕꯣꯁ ꯅꯅꯥꯏ ꯊꯧꯖꯔꯛꯀꯦ ꯖꯦꯀꯣꯕꯅ ꯃꯈꯨꯠ ꯁꯝꯕꯤꯔꯒ ꯊꯥꯖꯕꯨ ꯃꯃꯥꯡꯗ ꯇꯣꯡꯍꯜꯂꯤ ꯑꯗꯨꯒ ꯔꯣꯖꯔꯅ ꯒꯥꯔꯤ ꯃꯆꯥꯗꯨ ꯊꯧꯔꯒ ꯃꯅꯤꯡꯗ ꯏꯟꯅꯔꯛꯏ ꯖꯦꯀꯣꯕꯅ ꯀꯩ ꯍꯣꯠꯅꯔꯤꯒꯦ ꯊꯥꯖꯅ ꯀꯣꯂꯦꯖ ꯇꯝꯃꯤꯌꯦꯗꯀꯣ ꯁꯦꯃꯤꯁꯇꯔ ꯀꯌꯥꯅꯣ 5th ꯁꯦꯝ ꯀꯥꯗꯣꯏꯅꯤ ꯑꯣ ꯂꯩꯁꯥꯕꯤꯒ ꯐꯥꯔꯝꯕꯁꯤꯗ ꯌꯥꯝꯅꯁꯨ ꯐꯖꯊꯣꯛꯑꯝꯃꯦ ꯑꯗꯨꯗꯀꯣ ꯆꯦ ꯊꯣꯏꯕꯤꯗꯤ ꯀꯝꯗꯧꯈ꯭ꯔꯒꯦ ꯊꯥꯏꯅꯒꯤ ꯂꯩꯔꯥꯡ ꯑꯃꯟꯕꯤꯗꯨꯕꯨ ꯅꯤꯡꯁꯤꯡꯗ꯭ꯔꯦꯗ ꯑꯌꯥ
ꯊꯥꯏꯅꯗꯤ ꯗꯥꯀꯣꯞꯅ ꯌꯥꯝ ꯇꯥꯟꯅꯖꯗꯥꯏꯅꯦ ꯃꯇꯝꯒꯤ ꯑꯍꯣꯡꯕꯗ ꯃꯥꯒ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ ꯗꯥꯀꯣꯞ ꯍꯧꯖꯤꯛ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕꯣ ꯊꯤꯗ꯭ꯔꯤꯗ ꯀꯥꯏꯗꯩꯅꯣ ꯑꯣ ꯀꯃꯥꯟꯗꯣ ꯖꯦꯀꯣꯞ ꯀꯥꯏꯅ ꯃꯌꯥꯝꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯅꯕꯗꯣ ꯑꯩꯁꯨ ꯃꯤꯡꯕꯨꯗꯤ ꯇꯥꯕ ꯁꯛꯇꯤ ꯈꯪꯗꯕ ꯀꯣꯟꯅ ꯈꯪꯂꯀꯥꯟꯗ ꯉꯛꯄꯁꯤꯗꯤ ꯀꯩꯒꯤ ꯉꯩꯕ ꯌꯥꯝ ꯁꯥꯊꯤ ꯍꯥꯏꯅꯕ ꯑꯗ ꯗꯥꯀꯣꯞꯇꯤ ꯑꯩꯉꯣꯟꯗ ꯅꯍꯥꯟꯋꯥꯏ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯗꯅ ꯀꯩꯝ ꯁꯥꯊꯤꯗꯦꯗꯅ ꯑꯩꯅ ꯅꯨꯡꯁꯤꯕ ꯃꯤꯗꯗꯤ ꯁꯥꯊꯤꯗꯦꯗ ꯔꯣꯖꯔꯅ ꯃꯅꯤꯡꯗꯩ ꯑꯁꯤꯁꯨ ꯊꯥꯏꯅ ꯀꯣꯏꯅꯔꯤꯃꯤ ꯃꯥꯜꯂꯦ ꯃꯆꯟ ꯅꯨꯄꯤ ꯀꯣꯏꯒꯦꯗꯤ ꯌꯥꯗꯕ ꯃꯤꯒꯤ ꯃꯆꯟ ꯃꯆꯦ ꯀꯌꯥꯅꯣ ꯌꯦꯡꯉꯣ ꯃꯥꯅ ꯀꯣꯏꯔꯝꯃꯤꯁꯦ ꯈꯪꯅꯤꯗꯅ ꯊꯥꯖ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅ ꯖꯦꯀꯣꯞꯄꯨ ꯑꯃꯨꯛꯇꯪ ꯊꯦꯡꯅꯖꯒꯦ ꯉꯥꯏꯔꯛꯄꯗꯨ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯉꯁꯤ ꯊꯦꯡꯅꯕ ꯑꯁꯤꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯖꯦꯀꯣꯞꯇꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯛꯄ ꯃꯤꯑꯣꯏꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯀ꯭ꯂꯥꯁ 9-10 ꯀꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯊꯥꯖꯅ ꯀ꯭ꯂꯥꯁ 1-2 ꯀꯥꯔꯛꯄ ꯃꯇꯝꯅꯤ ꯊꯥꯖꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅ ꯁ꯭ꯀꯨꯜꯗ ꯂꯣꯏꯅꯕꯤꯈꯤ ꯅꯨꯡꯇꯤꯒꯤ ꯖꯦꯀꯣꯞꯅ ꯊꯥꯖꯕꯨ ꯑꯆꯥꯄꯣꯠ ꯂꯩꯕꯤꯔꯝꯃꯤ ꯃꯇꯝꯗꯨꯗ ꯀꯩꯁꯨ ꯈꯜꯂꯨꯗ꯭ꯔꯕꯁꯨ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗꯗꯤ ꯊꯥꯖꯅ ꯖꯦꯀꯣꯞꯄꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯥꯛꯄꯅꯤ ꯗꯥꯀꯣꯞ ꯑꯁꯤꯗꯅꯦ ꯖꯦꯀꯣꯞ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ ꯔꯣꯖꯔꯁꯨ ꯈꯥꯝꯃꯤ ꯖꯦꯀꯣꯞꯅ ꯑꯩ ꯏꯟꯖꯤꯟꯕꯤꯔꯛꯀꯦ ꯍꯣꯏ ꯗꯥꯀꯣꯞ ꯔꯣꯖꯔꯅ ꯇꯞꯅ ꯍꯣꯏ ꯗꯥꯀꯣꯞ ꯔꯣꯖꯔꯗꯩ ꯒꯥꯔꯤꯗꯨ ꯂꯧꯔꯒ ꯖꯦꯀꯣꯞꯅ ꯏꯟꯖꯤꯟꯒꯦ ꯇꯧꯕꯒ ꯔꯣꯖꯔꯅ ꯇꯞꯅ ꯐꯣꯟ ꯅꯝꯕꯔ ꯂꯧꯔꯣ ꯈꯨꯄꯥꯛ ꯆꯥꯅꯤ ꯅꯪ ꯁꯥꯏꯔꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯁꯨ ꯌꯥꯏ ꯑꯦꯁ ꯑꯁꯤ ꯂꯩꯕꯒꯤꯅꯤꯗꯅ ꯏꯜꯁꯤ ꯀꯣꯏ ꯌꯥꯗ꯭ꯔꯤꯁꯦ ꯍꯧꯖꯤꯛ ꯑꯩ ꯇꯣꯂꯣꯞꯁꯦ 1 ꯂꯥꯈꯅꯤ ꯅꯣꯏ ꯐꯥꯗꯔꯅ ꯄꯤꯔꯤꯁꯦ ꯑꯗꯒꯤ ꯏꯁꯥꯒꯤ 60Kꯁꯨ ꯊꯥꯒꯤ ꯐꯪꯖꯩ ꯑꯗꯨꯅ ꯅꯨꯄꯤ 10 ꯃꯨꯛꯇꯤ ꯀꯣꯏꯗꯧꯔꯤꯕꯅꯤ ꯔꯣꯖꯔꯅ ꯏꯃꯥꯏꯄꯦꯝꯃ ꯂꯣꯏꯔꯦ ꯖꯦꯀꯣꯞꯅ ꯑꯍꯧꯗ ꯉꯥꯏꯔꯤ ꯂꯣꯏꯅꯔꯒ ꯑꯩꯒꯤ ꯒꯨꯟ ꯃꯌꯦꯛ ꯁꯦꯡꯉꯛꯈꯤꯅꯤ ꯅꯪ ꯉꯁꯤꯗꯤ ꯊꯥꯕꯤꯔꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯤꯗ ꯄꯤꯖꯊꯣꯛꯀꯗꯕꯅꯤ ꯔꯣꯖꯔꯅ ꯀꯩꯕꯣ ꯋꯥꯔꯤꯅꯤ ꯂꯩꯔꯝꯃꯣ ꯒꯥꯔꯤ ꯃꯅꯨꯡꯗ ꯀꯌꯥꯝ ꯀꯨꯏꯔꯛꯀꯗꯣꯏꯅꯣ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯣ ꯀꯔꯤ ꯑꯃꯨꯛ ꯋꯥꯠꯂꯤꯒꯦ ꯒꯥꯔꯤ ꯃꯅꯤꯡꯗ ꯖꯨꯖꯥ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯏꯗꯨꯕꯨ ꯄꯦꯟꯗ꯭ꯔꯤꯕꯣ ꯅꯪ ꯈꯪꯄꯣꯟꯇꯦ ꯊꯥꯖꯅ ꯗꯥꯀꯣ ꯑꯧ ꯂꯥꯛꯑꯦ ꯊꯥꯖꯒꯤ ꯃꯃꯥꯅ ꯀꯃꯥꯟꯗꯣ ꯖꯦꯀꯣꯞ ꯅꯠꯇ꯭ꯔꯣ ꯑꯧ ꯃꯥꯅꯤ ꯏꯃꯥ ꯔꯣꯖꯔꯅ ꯇꯞꯅ ꯃꯤꯅꯥꯏ ꯖꯦꯀꯣꯞ ꯑꯗꯨ ꯍꯥꯏꯔꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯈ꯭ꯔꯦ ꯖꯦꯀꯣꯞꯁꯨ ꯊꯥꯖꯒꯤ ꯒꯥꯔꯤꯗꯨ ꯃꯅꯨꯡꯗ ꯏꯟꯁꯤꯟꯕꯤꯔꯛꯏ ꯗꯥꯀꯣꯞ ꯆꯥ ꯊꯛꯈꯤꯁꯦ ꯅꯣꯡꯃ ꯂꯥꯛꯀꯦ ꯑꯗꯨꯒ ꯊꯛꯑꯒꯦ ꯑꯗꯨ ꯗꯥꯀꯣꯞ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯝꯃꯣ ꯖꯦꯀꯣꯞꯅ ꯋꯥꯂꯦꯠꯇꯒꯤ ꯀꯥꯔꯗ ꯑꯃ ꯂꯧꯊꯣꯛꯑꯒ ꯄꯤꯔꯝꯃꯤ ꯁꯦ ꯊꯥꯖ ꯀꯥꯔꯗꯇꯨ ꯂꯧꯁꯤꯜꯂꯤ ꯐꯣꯟ ꯇꯧꯔꯛꯀꯦꯀꯣ ꯇꯧꯔꯣ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦꯀꯣ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ ꯌꯧꯔꯣ ꯅꯣꯡꯃ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯁꯤ ꯍꯣꯏ ꯏꯃꯥ ꯖꯦꯀꯣꯞ ꯅꯣꯡꯃꯤ ꯊꯣꯔꯛꯄꯗ ꯅꯨꯄꯤ ꯑꯃꯅ ꯗꯥꯀꯣꯞ ꯖꯦꯀꯣꯞ ꯐꯠ ꯂꯩꯊꯣꯛꯏ ꯑꯦ ꯗꯩꯅꯥ ꯗꯩꯅꯥꯅ ꯊꯥꯖꯣꯏꯗ ꯂꯥꯛꯏꯔꯣ ꯖꯦꯀꯣꯞꯅ ꯑꯧ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯉꯁꯤꯗꯤ ꯊꯦꯡꯅꯔꯦ ꯑꯃꯨꯛ ꯑꯣ ꯅꯪꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯝꯃꯦꯅ ꯑꯦ ꯐꯥꯗ꯭ꯔꯗꯤ ꯀꯩꯅꯣ ꯀꯩ ꯍꯣꯠꯅꯔꯤꯒꯦ MA ꯑꯔꯣꯏꯕꯅꯦ ꯑꯣ ꯑꯗꯨ ꯅꯣꯡꯃ ꯊꯥꯖꯣꯏꯗ ꯂꯥꯛꯀꯦ ꯅꯪꯁꯨ ꯂꯥꯛꯑꯣ ꯌꯥꯏꯌꯦ ꯊꯥꯖꯁꯦ ꯗꯥꯀꯣꯞ ꯑꯗꯨꯝ ꯃꯤꯁ ꯇꯧꯏ ꯍꯥꯏꯕꯅꯦ ꯅꯪꯗꯤ ꯃꯤꯁ ꯇꯧꯗ꯭ꯔꯣ ꯀꯩ ꯋꯥꯅꯣꯅꯦ ꯃꯇꯝ ꯑꯃꯗ ꯗꯥꯀꯣꯞ ꯉꯥꯎꯗꯕ ꯀꯅꯥꯕꯨ ꯂꯩꯒꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯑꯦꯁ ꯑꯉꯥꯡꯅ ꯆꯩ ꯆꯥꯅꯤ ꯑꯗꯣ ꯆꯦ ꯊꯣꯏꯕꯤꯗꯤ ꯑꯦꯛꯁꯄꯤꯌꯔ ꯑꯣꯏꯈ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯁꯤꯈ꯭ꯔꯕꯣ ꯖꯦꯀꯣꯞ ꯅꯧꯊꯣꯔꯛꯏ ꯈꯪꯗꯦꯗ ꯃꯥꯒ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯑꯍꯣ ꯑꯇꯣꯞꯄ ꯈꯪꯅꯔꯕꯣ ꯈꯪꯅꯗꯦ ꯅꯪꯒ ꯑꯣꯏꯅ ꯈꯪꯅꯔꯁꯤꯔꯣ ꯗꯩꯅꯥ ꯏꯀꯥꯏꯔꯞ ꯑꯁ ꯌꯥꯏꯌꯦ ꯗꯩꯅꯥ ꯅꯣꯛꯂꯒ ꯗꯥꯀꯣꯞ ꯊꯥꯏꯅꯒꯤ ꯆꯒꯠꯅꯕꯗꯣ ꯍꯜꯂꯝꯗ꯭ꯔꯤꯅ ꯀꯨꯏꯔꯦꯗ ꯍꯟꯕ ꯑꯃꯨꯛ ꯍꯧꯔꯁꯤꯔꯅ ꯈꯜꯂꯝꯃꯤꯅꯦ ꯖꯦꯀꯣꯞ ꯑꯃꯨꯛꯁꯨ ꯋꯥꯂꯦꯠꯇꯒꯤ ꯀꯥꯔꯗ ꯑꯃ ꯂꯧꯊꯣꯛꯂꯒ ꯗꯩꯅꯥꯗ ꯄꯤꯔꯝꯃꯤ ꯁꯦ ꯗꯩꯅꯥꯁꯨ ꯂꯧꯁꯤꯜꯂꯤ
ꯑꯗꯨꯗꯤ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯍꯩ ꯇꯥꯀꯣ ꯖꯦꯀꯣꯕꯅ ꯒꯥꯔꯤꯗ ꯇꯣꯡꯉꯛꯄꯒ ꯔꯣꯖꯔꯅ ꯅꯨꯄꯤ ꯈꯨꯗꯤꯡꯒꯤ ꯀꯥꯔꯠ ꯌꯦꯜꯂꯤꯔꯣ ꯖꯦꯀꯣꯕꯅ ꯇꯨꯃꯤꯟꯅ ꯇꯣꯡꯉꯣ ꯋꯥ ꯌꯥꯝ ꯉꯥꯡꯉꯛꯀꯅꯣ ꯐꯖꯅ ꯂꯝ ꯀ꯭ꯔꯤꯁꯅ ꯑꯣꯏꯔꯛꯄꯖꯥꯠꯅꯤ ꯑꯩ ꯂꯝ ꯀ꯭ꯔꯤꯁꯅ ꯑꯣꯏꯔꯛꯇ꯭ꯔꯤ ꯑꯣꯏꯔꯁꯤꯔ ꯈꯜꯂꯛꯄꯅꯦ ꯀꯩꯅꯣ ꯅꯣꯏꯒꯤ ꯀꯣꯅꯨꯡꯗ ꯂꯩꯔꯨꯔꯒ ꯊꯣꯛꯂꯛꯄꯁꯤꯗꯤ ꯅꯨꯄꯤꯁꯤꯡꯁꯦ ꯌꯦꯡꯂꯨ ꯎꯔꯨ ꯈꯨꯗꯤꯡ ꯀꯣꯏꯅꯤꯡ ꯁꯛꯇꯥ ꯉꯥꯛꯇ ꯉꯥꯏꯔꯝꯃꯦ ꯔꯣꯖꯔ ꯉꯛꯅ ꯏꯃꯥꯏꯄꯦꯝꯃ ꯕꯤꯁꯅꯨ ꯑꯁꯤꯅꯁꯨ ꯉꯍꯥꯟꯈꯩ ꯂꯦꯝꯊꯨꯔꯤ ꯁꯥꯔꯤꯌꯦ ꯑꯩ ꯂꯦꯝꯕ ꯁꯥꯕ ꯅꯠꯇꯦ ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯈꯤꯗꯕꯩꯅꯦ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯌꯥꯝ ꯀꯟꯅ ꯉꯥꯎꯅꯤꯡꯈꯠꯂꯛꯏꯌꯦ ꯃꯁꯦ ꯅꯪꯉꯣꯟꯗꯩ ꯂꯧꯅꯕ ꯚꯥꯏꯔꯁꯅꯦ ꯍꯔꯦ ꯑꯩꯉꯣꯟꯗꯩ ꯂꯧꯅꯕ ꯀꯥꯏꯅ ꯇꯥꯃꯣꯗꯩꯅꯦ ꯑꯩꯅ ꯂꯩꯅꯥ ꯄꯛꯏꯁꯦ ꯑꯅꯤꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯋꯥꯊꯤ ꯉꯥꯡꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯏ ꯍꯥꯟꯅꯗꯤ ꯀꯌꯥ ꯀ꯭ꯂꯣꯁ ꯑꯣꯏꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯅꯤꯗꯨ ꯀꯔꯤꯃꯠꯇ ꯀꯣꯏꯅꯗ꯭ꯔꯦ ꯃꯔꯨꯞ ꯑꯃꯒꯨꯝ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯒꯨꯝ ꯂꯣꯏꯅꯕ ꯍꯧꯔꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯌꯧꯔꯛꯄꯗ ꯔꯥꯖꯀꯤ ꯒꯥꯔꯤ ꯎꯕꯗꯨꯗ ꯖꯦꯀꯣꯕ ꯑꯣꯏꯅ ꯄꯥꯈꯠꯂꯝꯃꯤ ꯅꯄꯥ ꯂꯥꯛꯏ ꯃꯥꯜꯂꯦ ꯑꯦ ꯅꯄꯥꯒ ꯍꯥꯏꯌꯦ ꯅꯄꯥꯕꯨꯡ ꯍꯥꯏꯕ ꯑꯁ ꯈꯣꯟꯗꯥꯁꯤꯗꯤ ꯑꯗꯣ ꯌꯨꯁꯨ ꯁꯟꯁꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯊꯅꯝꯁꯦ ꯍꯣꯏ ꯑꯩꯕꯨꯗꯤ ꯏꯌꯥꯗ ꯌꯥꯏ ꯃꯋꯥ ꯂꯧꯕꯤꯗꯦ ꯇꯥꯃꯣꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯁꯤꯗ ꯊꯅꯝꯃꯣ ꯑꯣꯏ ꯑꯉꯥꯡ ꯉꯥꯎꯒꯗꯕꯅꯦ ꯂꯥꯡꯒꯗꯕꯅꯦ ꯑꯍꯜ ꯂꯃꯟꯗ ꯊꯛꯁꯤ ꯈꯥꯁꯤ ꯀꯥꯏꯒꯅꯨ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯄꯥꯕꯨꯡꯅꯦ ꯇꯥꯃꯣꯅ ꯍꯥꯏꯒꯗꯕꯗꯤ ꯁꯤꯗꯩꯗꯤ ꯅꯪꯁꯨ ꯐ꯭ꯔꯤ ꯊꯥꯔꯅꯤ ꯃꯇꯝꯒꯤ ꯏꯔꯥꯡꯁꯨ ꯌꯥꯎꯗ ꯌꯥꯄꯣꯟꯇꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯉꯥꯎꯈꯥꯏꯌꯨ ꯂꯪꯈꯥꯏꯌꯨ ꯇꯧꯕꯇꯕꯨ ꯑꯍꯜ ꯂꯃꯟꯒꯤ ꯃꯥꯏ ꯆꯣꯞꯅꯕꯗꯤ ꯇꯧꯒꯅꯨ ꯑꯍꯜ ꯂꯃꯟ ꯃꯁꯛ ꯈꯪꯅ ꯆꯠꯂꯣ ꯔꯣꯖꯔꯅ ꯑꯣꯏ ꯇꯥꯃꯣ ꯐꯔꯦ ꯆꯪꯉꯁꯤ ꯂꯥꯎ ꯃꯈꯣꯏ ꯑꯅꯤ ꯆꯪꯉꯛꯄ ꯎꯕꯗ ꯔꯥꯖꯅ ꯏꯆꯥꯆꯥ ꯀꯥꯏꯗ ꯀꯣꯏꯔꯨꯔꯕ ꯖꯦꯀꯣꯕꯅ ꯁꯥꯔ ꯐꯤꯔꯣꯟꯁꯨ ꯂꯩꯔꯨꯔꯦ ꯆꯥꯛꯁꯨ ꯑꯥꯗ ꯆꯥꯎꯔꯦ ꯍꯜꯂꯛꯄꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯝꯕꯤ ꯂꯥꯟꯅ ꯍꯥꯏꯖꯤꯜꯂꯛꯄꯗꯒꯤ ꯊꯦꯡꯖꯤꯟꯗꯅ ꯃꯌꯨꯝꯐꯥꯎ ꯑꯃꯨꯛ ꯊꯤꯟꯕꯤꯔꯨꯕꯅꯦ ꯏꯍꯦ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗ꯭ꯔꯣ ꯑꯩꯈꯣꯏ ꯁꯅꯥꯅ ꯊꯧꯏꯔꯥ ꯔꯣꯖꯔꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯔꯛꯑꯦꯕ ꯖꯦꯀꯣꯕꯅ ꯔꯣꯖꯔ ꯑꯩꯅ ꯍꯧꯖꯤꯛꯇ ꯅꯉꯣꯟꯗ ꯀꯩ ꯍꯥꯏꯒꯦ ꯔꯣꯖꯔꯅ ꯑꯁꯤꯗꯕꯨ ꯀꯃꯥꯏꯅ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯅ ꯋꯥ ꯉꯥꯡꯗꯣꯏꯅꯣ ꯇꯥꯃꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯇꯥꯏꯅꯔꯤꯁꯤ ꯎꯗ꯭ꯔꯣ ꯑꯩꯁꯦ ꯃꯈꯣꯏꯅ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯕꯅꯦ ꯔꯥꯖꯅ ꯄꯥꯕꯨꯡꯒꯤ ꯁꯅꯥ ꯅꯪꯅ ꯒꯥꯔꯤ ꯊꯧꯈꯤꯕꯗ ꯋꯥꯏꯁꯤꯟꯗꯕ ꯊꯦꯡꯖꯤꯟꯗꯕ ꯌꯥꯎꯈꯤꯕ꯭ꯔꯥꯅꯦ ꯑꯗꯨꯒꯤ ꯄꯥꯕꯨꯡꯅ ꯅꯪꯅ ꯊꯧꯔꯨꯕ꯭ꯔꯥ ꯍꯪꯕꯅꯦ ꯍꯣꯏ ꯑꯩꯅ ꯊꯧꯒꯥꯏꯔꯒ ꯅꯨꯄꯤꯗꯣ ꯊꯣꯝꯗꯠꯄ ꯑꯗꯒꯤ ꯅꯨꯄꯤꯗꯣ ꯃꯇꯠ ꯇꯠꯂꯦ ꯑꯗꯒꯤ ꯇꯨꯔꯦꯟꯗ ꯂꯪꯊꯔꯨꯕ ꯌꯥꯔꯕꯣ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯊꯛꯇ ꯁꯞꯇ ꯇꯧꯔꯒ ꯀꯥꯈꯠꯈ꯭ꯔꯦ ꯖꯦꯀꯣꯕꯁꯨ ꯃꯊꯥ ꯁꯥꯔꯝꯃꯤ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯑꯃꯒ ꯌꯥꯅꯗꯕ ꯅꯨꯡꯁꯤꯅꯗꯕꯁꯦ ꯎꯔꯨꯕꯗ ꯀꯩꯗꯧꯅꯤ ꯈꯪꯂꯝꯗꯦ ꯔꯥꯖꯅ ꯏꯕꯨꯡꯉꯣ ꯖꯦꯀꯣꯕ ꯁꯥꯔꯁꯦ ꯅꯣꯏ ꯀꯀꯥ ꯔꯇꯟ ꯎꯅꯕ ꯂꯥꯛꯄꯅꯤ ꯅꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥꯁꯨ ꯍꯪꯒꯦꯅ ꯆꯪꯂꯛꯄꯅꯤ ꯖꯦꯀꯣꯕꯅ ꯁꯥꯔ ꯀꯩꯁꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯦꯗ ꯀꯀꯥꯒꯤ ꯃꯅꯥꯛꯇ ꯑꯩꯁꯨ ꯔꯣꯖꯔꯒ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ ꯈꯟꯕꯅꯦ ꯑꯗ ꯔꯣꯖꯔꯁꯦ ꯍꯟꯗꯛꯇꯤ ꯃꯥꯏ ꯀꯥꯗꯒꯤ ꯁꯨꯡꯍꯦꯟ ꯍꯦꯟꯗꯣꯔꯛꯇꯕꯁꯤꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯐꯦꯠ ꯀꯣꯏꯕ ꯄꯨꯔꯨꯕꯅꯦ ꯍꯣꯏ ꯏꯆꯥꯅ ꯀꯔꯤ ꯄꯥꯝꯃꯤꯕ ꯀꯩꯗꯧꯔꯤꯕ ꯅꯣꯡꯃꯇ ꯌꯦꯡꯁꯤꯟꯕꯤꯕꯁꯨ ꯁꯪꯗꯦ ꯏꯆꯥꯅ ꯈꯔ ꯅꯅꯥꯎꯒꯤ ꯑꯄꯥꯝꯕ ꯍꯪꯕꯤꯌꯨ ꯍꯣꯏ ꯁꯥꯔ ꯐꯔꯦ ꯑꯩꯁꯨ ꯅꯣꯏ ꯑꯅꯤ ꯎꯅꯔꯝꯒꯦꯅ ꯉꯥꯏꯔꯝꯕꯅꯦ ꯅꯨꯡꯗꯥꯡ ꯁꯣꯏꯁꯇꯤ ꯑꯃ ꯆꯠꯀꯗꯕ ꯂꯩ ꯑꯗꯨꯗꯤ ꯁꯥꯔ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯁꯥꯔ ꯍꯩ ꯁꯅꯥ ꯄꯥꯕꯨꯡ ꯆꯠꯂꯨꯈꯤꯒꯦꯀꯣ ꯏꯪꯆꯤꯆꯅ ꯂꯩꯌꯨ ꯂꯝ ꯍꯦꯟꯒꯅꯨ ꯑꯃꯗꯨꯁꯨ ꯑꯗꯨꯝ ꯀꯕꯣꯛ ꯄꯣꯛꯊꯔꯛꯏ ꯑꯩꯗꯤ ꯂꯝ ꯍꯦꯟꯗꯧꯔꯤ ꯏꯪꯆꯤꯆꯅ ꯁꯨꯡꯂꯩ ꯂꯩꯔꯣꯏꯌꯦ ꯂꯥꯛꯀꯅꯨ ꯍꯦꯡꯒꯩ ꯅꯁꯛꯁꯤꯡꯗꯨ ꯌꯦꯡꯅꯤꯡꯗꯦ ꯆꯥꯎꯔꯒ ꯚꯦꯠ ꯑꯣꯜꯂꯛꯑꯦ ꯃꯁꯤꯁꯨ ꯐꯔꯦ ꯁꯥꯔ ꯆꯠꯂꯨꯈꯤꯒꯦ ꯔꯥꯖ ꯊꯣꯛꯈ꯭ꯔꯦ ꯖꯦꯀꯣꯕꯁꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯩ ꯑꯗꯨꯒ ꯔꯣꯖꯔꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯏ ꯔꯣꯖꯔ ꯇꯥꯃꯣ ꯒꯥꯔꯤꯗꯒꯤ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯂꯧꯁꯤꯜꯂꯨꯔꯣ ꯑꯗꯨꯒ ꯃꯈꯥꯒꯤ ꯆꯥꯛꯈꯨꯝ ꯑꯃꯗꯨꯗ ꯄꯣꯔꯛꯑꯣ ꯑꯩ ꯁꯦꯝ ꯁꯥꯔꯝꯃꯒꯦ ꯍꯣꯏ ꯇꯥꯃꯣ ꯑꯗꯣ ꯀꯩ ꯑꯩꯁꯨ ꯈꯤꯇ ꯇꯛꯀꯦꯀꯣ ꯑꯩ ꯆꯩ ꯅꯤꯔꯛꯀꯅꯣ ꯑꯗꯨꯗꯤ ꯉꯝꯗ꯭ꯔꯦ ꯇꯥꯃꯣ ꯂꯧꯔꯣ ꯑꯁ ꯍꯣꯏ ꯁꯤ ꯆꯠꯂꯣ ꯂꯧꯔꯣ
Roger harau harauna garidagi potchaisindu lawbu kumkhri. Jacob su makhada kumtharaktuna sa thongnaba sem sarami. Tanjaduda pholai number khangdabadu yenglaga haifet nokchai. Hello. Hello. Kedorige. Shan thongena sem sarambane. Oh. Nakong naba paraba. Kaiba. Ye, Dynara. Kanano Dyna haisiba. Si number se tamo Jacob kinatra. Mane, shung kana. Oh, ay ilsine. Jacob wakna. Ilse, nangde ay number se kanada gilawriba. Eni ne pirapane. Eni di kamay ni khangiba. Rosa na pire hay. Oh. Ada tamo se nipiyam khangna maliko. Kai deno da amta khangna de. Aduga hujikta khongna ba faraba haiduna khana. Alakpada nupi ama thengjinabane. Ada nupi da aikoi thaina class 9 karakpada class 1 ka hoba angang ama lei. Adu oramba. Ada aina number pirambane. Oh, aduga Dyna di. Dyna haidusu tiny to tamakpane. Angang ne class 4 5 la ka hobane. Masu ngasi thingneye. Ngasai gi thaja haiduga lekai matane. Thaja haise kanano. Gari thengjine heba angang to. Oh. Roger changla e. Horaba phone da nei ba. Kupak jar kani noise ilsine. Ai, chege hai yengenge. Jacob tagi phone da lauraga. Hello. Hello Roger, ahini ilsine. Oh, nang oirdi yare. Se sano jaro. Jacob na. Ngaiko, ai number se nangna kanada biba. Eni da bibane, adu kai dorage. Oirodaba nupida kaadin bai bungo oigadaba thabak to. Yengmuni masi angamse ita kare. Tamo ne hek aingonda haidaine. Ai suare ngasidi. Enjang se ai thongage. Tamo dum phone da romance to biyani. Ai ina khunba nupi ko ningde. Korino minu ngai roi tamo kok chalakano. Jacob nok mi. Ilse ai angang mamangda ori sanabase pamde. Kona torake nang number natra. Mane. Fare, step tausilage. Hoi, aditi thamage tamo. Phone thamnakre Roger na saurapna. Odu phajaba nupido pamdre kaigino. Jacob na. Kanana haino, aina ilsi pamdena. Pambra. Yam china pami kaino, tinga tari poni. Aya. Shanda thongminaraga ngasai endena pirakpa yu adusu glass ani muk thakminarami. Shingdau shinglaba Jacob ni awa nungai afafata loina mayoknaduna laklabani. Roger bu gyan tahanba haibasi araiba oiroi. Maramdi mahak awaba khangde nungai afaba machani. Adugisu mathakta mapa mamana care lobirakpa watpana chauklasipo shiyau nangawaklibani haibasi Jacob na khanglami. Ani du yusu khar ngawi torami. Roger di class ani dagi hena pithaklamde. Tanja duda chakthong mini pidu chana e. Nakhoi ni bu chak purakpa yaradro. Jacob na. Ine chakalari ngosidi ine supamu. Aduga haukibu wari pumba mayek singna Roger da libiyo. Mem chado me hak wakhal khali. Shana, ichabu wari khangrane. Roger na. Oi nine. Abeng wai khui galai nariba marise. Korino haiba ngasidi ai khangba pame. Mem chana. Phare. Napabunga na masiga mukhoina haidrabasu lidrabasu. Ngasidi ni na mayek singna wari dulirage. Ratan amadi Ras lekai mashel oijerasu ihamna luna dinazarpa madukni. Makoyani school college loini pulai. Ras hoigi family di thaini dagi wata padaba imung haibadu oiri. Adugu Ratan hoidi mama lukrabina nongmagi chara tandana hingjarapa imungni. Ratan di matomda popaga mapano na kaina kibaga awabagi awaba ngaktani. Rani ga yam nauna mayung may kay palagtuna abimbu pangjaki.
ꯔꯥꯅꯤ ꯃꯌꯨꯝ ꯃꯀꯩ ꯑꯔꯤꯡꯕ ꯃꯆꯥꯅꯤ ꯑꯇꯣꯞꯄꯗ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯔꯥꯖꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯆꯦꯜꯍꯟꯈꯤꯕꯅꯤ ꯃꯇꯝꯗꯨꯗ ꯔꯤꯇꯥꯒ ꯔꯥꯖꯀꯁꯨ ꯈꯪꯅꯔꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤ ꯃꯌꯨꯝꯗꯒꯤ ꯑꯍꯜꯉꯩꯅ ꯁꯥꯎꯔꯗꯨꯅ ꯔꯥꯅꯤꯕꯨ ꯏꯟꯊꯣꯔꯛꯈꯤ ꯁꯤꯔꯐꯥꯎ ꯍꯟꯅ ꯌꯦꯡꯂꯔꯣꯏ ꯍꯥꯏꯗꯨꯅ ꯏꯟꯊꯣꯔꯛꯈꯤꯕꯅꯤ ꯒꯣꯝꯇꯤꯅ ꯃꯆꯥ ꯅꯤꯡꯉꯣꯜ ꯁꯛꯅ ꯔꯥꯅꯤꯕꯨ ꯔꯇꯟꯒ ꯂꯨꯍꯣꯡꯕꯤꯈꯤ ꯅꯨꯄꯤ ꯃꯌꯨꯝꯁꯨ ꯔꯥꯖ ꯍꯣꯏꯗ ꯑꯣꯏꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯊꯥ 5ꯃꯨꯛ ꯂꯩꯔꯒ ꯔꯥꯖ ꯑꯃꯗꯤ ꯔꯤꯇꯥꯁꯨ ꯂꯨꯍꯣꯡꯈꯤ खरा लेरगा अबेम फंगजरबा मतुंगदा राजसु मचानुपा रोजरबु फंगजिखि राजने रतन की मतेंग पांगदुना दलाखि रतन सु खंगजै मरुकी लमंदी सिंगबा ngamlaroi haina वाता पातबा मचा ओइरुबना राजति IS ऑफिसर ओइख्रि अदुबु रतनदी अफंग अफंग बथबक सुदुना हिंगलमी स्कूल अमता तहमिनरकपा साता कयागी तुंगी पुंसी से तंबा ngamba nate नुशीद्रा खरना ओजा खरना पुलिस खरना डॉक्टर मागी मागी अपाम्बा लाइनदा जॉब कया तौनखि रतन IPS ओइबा पामजबनी अदुबु लाइरबगी चनफम लेते हाइबदुनी थाइनेदगी चनरकलिबा करप्शनना मियोइबा कयागी असाबु मांगहनबिरी फना हरुपा सात्र कयागी पुंछिबुसु लमखांगदे थदतपिरी लाइबा फबा खरतमकनी लाइरबदगी नुंगाइखिबा रतन निंगबा कायदुना हजिरा सुदुना हिंगौखि नुंगाइना हौरकपा मरुपतु ngasisu adum nungaina hingli chahi khara leraka ras yam kana ngamdabagi pau tarami ranina tamo yambung rastu masangamde haina imasina hairi sinphamna yadabana kuina pundraba maruki pau tabada ehe imasi oide chalubra रानीना फौबोरा तरामुक लौरु लाओना चलुबने अधारपने कई ओइना ngamजुजानो अदुदि आइसु खंगदिए डॉक्टर रि चखियारे फरे आई ngak यौरगे इचाबेमदि तुमख्रे फरे फरे आइसु ngak चलगा हंगलुखिगे रतन नुंगदावरम अदुदा राजकी मेमदा लाक्चै गोमती का लुखोइका मथा साना लेरंबदु उबदा रतन तपना बाबो इमाशी लुखोइना इचलाइरा लाओ लाओ रतन सोफा दुदा फम्मी मरुकी पाउसे आइदे हौजिते तादंगाइरी लुखोइना मसासे नुंगाइते हाइबदि कोइरबने मथौ चिनबसिदा क्या थवा सालुद्रे आइसु नचेगी मनाक्ता रुसियादा चलुरे हलकपदा मसांगमदेना लेरम्मी आइना चैबदगी डॉक्टरदा चटखिबने ख्वाइदगी फतबसे अनाबा खंगजिनबा असिनी करी सारे हौजिते गमती मपी इरा चेलदुना हौजिपो इकुइना तौदुइसे करिनो पैसा लेरबसु लैबा फंगद्रबदि इचागी थवाइ खनबा ngamloye रतन पाखतना इमासे ककुनिसे मरुकी अनाबसे डॉक्टरना खैनी हाइगे लुखोइना किडनी अनिमक यात्रे लैनबा कनो होनरी अदुबु फंगबा गौबा लैते नचेसिनसु रुसियादगी थिरिबनी वाहैदु ताबदा रतन थमोइ कायरमी पैसा लेरबसु लैबा फंगदबा कया लैरी हाइबसि मखोइ लोइना खंगलम्मी रतनना बाबो इमाशी कईगे तुम मथा सारीबनो नचा लेरीबसिदि आइबु नचा सकना लुहोंगपिकिबा नत्रो गमती कपथोरई इमागी रतनना आइगी किडनी नाम मरुपता पीगनी आइगी नते नमोगी किडनी नाम सुपीदुना मरुकी थवाइ कनगनिये वाहैदु ताबदा गमती थमोइ सोकना कपचरम्मी असुमना मयुमदा हलक्तुना पिकलिबा अबेमबु मबुकी मनाक्ता थमलमलगा मतै मनाव हॉस्पिटल चलमी पैसाना लेगे फंगद्रबा मियोइबगी तांगलबा ओरगाल अदुबु पीनबा टेस्ट कया चेक कया तौरमी दावयाबा हाइगद्रा मतै मनाव अनिमलकी किडनी अदु चानरमी मीना खजिक मतेंग पांगलकपदा तौबीमा मसक खंगलबा मतै मनाव अनिदुना पामुबा लैतना सीदौरबा राजकी थवाइ कनखिरमी था
ꯑꯃꯃꯨꯛ ꯂꯩꯔꯒ ꯔꯥꯖ ꯅꯥꯕ ꯐꯔꯗꯨꯅ ꯃꯌꯨꯝꯗ ꯄꯨꯊꯔꯛꯏ꯫ ꯂꯨꯔꯤꯕꯗꯤ ꯃꯍꯥꯛꯀꯤ ꯀꯤꯠꯅꯤ ꯑꯗꯣ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕ ꯈꯪꯖꯔꯝꯗꯦ꯫ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯃꯃꯥꯁꯤꯅ ꯃꯩ ꯑꯣꯛꯂꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯄꯤꯛꯂꯤꯕ ꯃꯆꯥ ꯔꯣꯖꯔꯕꯨ ꯎꯕꯗ "ꯄꯥꯕꯨꯡꯒꯤ ꯁꯅꯥ, ꯄꯥꯕꯨꯡ ꯂꯥꯛꯑꯦ"꯫ ꯔꯤꯇꯥꯗꯤ ꯈꯪꯂꯕꯅꯤ, ꯑꯗꯨꯕꯨ ꯔꯇꯟꯅ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯕꯗꯨꯗ ꯋꯥꯗꯣ ꯂꯣꯠꯆꯔꯝꯃꯤ꯫ ꯋꯥꯐꯝꯗꯨ ꯒꯣꯝꯇꯤꯗꯤ ꯏꯆꯝ ꯆꯝꯅ ꯍꯥꯏꯗꯣꯛꯆꯔꯛꯏ꯫ "ꯍꯩ, ꯏꯃꯥꯒꯤ ꯑꯇꯣꯝꯕ"꯫ ꯔꯥꯖꯅ "ꯏꯃꯥꯁꯤ ꯃꯔꯨꯞꯀꯤ ꯇꯧꯕꯤꯃꯜ ꯀꯥꯎꯐꯗꯦꯀꯣ꯫ ꯌꯦꯡꯉꯣꯏ, ꯄꯩꯁꯥꯅ ꯂꯩꯒꯦ ꯐꯪꯗꯕ ꯀꯌꯥ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯀꯥꯎꯕ ꯌꯥꯗꯦꯀꯣ"꯫ ꯔꯥꯖ ꯉꯛꯅ "ꯏꯃꯥꯁꯤ, ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ"꯫ ꯒꯣꯝꯇꯤꯅ ꯃꯃꯧꯗ ꯑꯣꯟꯁꯤꯜꯂꯒ "ꯏꯃꯧꯁꯤꯅ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯕꯣ"꯫ "ꯏꯃꯥꯁꯤ, ꯗꯥꯛꯇꯔꯅ ꯍꯥꯏꯒꯅꯨ ꯍꯥꯏꯕꯗꯨꯗ ꯅꯃꯧꯅꯁꯨ ꯌꯥꯝꯕꯨꯡꯗ ꯄꯥꯎꯁꯦ ꯇꯝꯖꯗ꯭ꯔꯦ"꯫ "ꯏꯍꯦ, ꯑꯗꯨ ꯌꯥꯏ ꯍꯥꯏꯕ꯭ꯔꯥꯅꯦ? ꯃꯤꯅ ꯑꯁꯨꯛ ꯆꯥꯎꯕ ꯃꯇꯦꯡ ꯇꯧꯔꯒꯕꯨ ꯂꯣꯠꯄ ꯌꯥꯕ꯭ꯔꯣ? ꯏꯆꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯝꯃꯤꯕꯅꯤ, ꯏꯆꯥ ꯔꯇꯟꯒ ꯏꯃꯧ ꯔꯥꯅꯤꯒ ꯃꯤꯔꯥꯏꯕ ꯌꯥꯕ꯭ꯔꯣ"꯫ ꯔꯥꯖ ꯃꯆꯥꯗꯨ ꯂꯥꯡꯇꯛꯅꯔꯗꯨꯅ "ꯏꯃꯥꯁꯤ, ꯀꯩꯅꯣ ꯍꯥꯏꯕꯤꯌꯨ? ꯔꯤꯇꯥ, ꯀꯩꯅꯣ ꯏꯃꯥꯁꯤꯅ ꯍꯥꯏꯔꯤꯕꯁꯦ"꯫ ꯒꯣꯝꯇꯤꯅ "ꯏꯆꯥꯗ ꯄꯥꯜꯂꯤꯕ ꯀꯤꯠꯅꯤ ꯑꯅꯤꯃꯛ ꯔꯇꯟꯒ ꯔꯥꯅꯤꯒ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯑꯃꯃꯝꯅꯤ"꯫ ꯔꯥꯖ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯉꯛꯅ "ꯀꯔꯤ"꯫ ꯔꯤꯇꯥ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ "ꯃꯥꯅꯤ ꯌꯥꯝꯕꯨꯡ"꯫ ꯔꯥꯖꯁꯨ ꯃꯄꯤ ꯏꯍꯧꯔꯛꯏ꯫ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈꯤ꯫ ꯔꯇꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ "ꯏꯇꯥꯎ, ꯏꯇꯥꯎ"꯫ ꯔꯥꯅꯤ ꯇꯥꯔꯗꯨꯅ ꯊꯣꯔꯛꯏ꯫ "ꯌꯥꯝꯕꯨꯡ, ꯇꯥꯃꯣꯗꯤ ꯊꯕꯛ ꯆꯠꯊꯣꯛꯈꯤ꯫ ꯌꯥꯝꯕꯨꯡ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ"꯫ "ꯑꯩ ꯉꯁꯤ ꯂꯥꯛꯄꯅꯤ, ꯑꯩꯗꯤ ꯀꯩꯝꯇ ꯈꯪꯂꯨꯗ꯭ꯔꯦ꯫ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯊꯋꯥꯏ ꯄꯨꯀꯟꯕꯤꯕꯁꯦ ꯀꯔꯤꯅ ꯂꯃꯟ ꯁꯤꯡꯉꯨ ꯍꯥꯏꯕꯅꯣ"꯫ "ꯌꯥꯝꯕꯨꯡ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯃꯇꯝ ꯄꯨꯝꯕꯗ ꯅꯈꯣꯏꯅ ꯍꯣꯠꯅꯕꯤꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯂꯃꯟꯗꯤ ꯑꯩꯈꯣꯏꯅ ꯇꯣꯜꯂꯤꯕꯅꯤ"꯫ ꯔꯇꯟꯁꯨ ꯍꯜꯂꯛꯇꯨꯅ "ꯏꯇꯥꯎ, ꯅꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕ"꯫ ꯔꯥꯖꯅ "ꯏꯇꯥꯎ, ꯑꯩ ꯍꯤꯡꯂꯦ꯫ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯒꯕꯨ ꯑꯩꯅ ꯀꯔꯝꯅ ꯋꯥꯒꯅꯤ? ꯀꯅꯥ ꯍꯤꯗꯥꯛꯅꯣ"꯫ ꯔꯇꯟꯅ "ꯏꯃꯥꯒꯤ ꯍꯤꯗꯥꯛꯅꯤ"꯫ ꯔꯥꯖꯅ "ꯏꯍꯦ, ꯏꯃꯥ ꯀꯩꯗꯧꯔꯒꯦ"꯫ "ꯀꯨꯏꯔꯦ ꯃꯁꯥ ꯉꯝꯗꯗꯅ ꯀꯔꯤꯝꯇ ꯆꯥꯔꯛꯇ꯭ꯔꯤꯁꯦ꯫ ꯗꯣꯛꯇꯔꯗꯒ ꯄꯨꯗ꯭ꯔꯕꯣ"꯫ ꯔꯇꯟ ꯅꯨꯡꯉꯥꯏꯇꯅ "ꯄꯨꯔꯨꯔꯦ, ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯏ"꯫ "ꯀꯩꯅꯣ ꯍꯥꯏꯁꯦ? ꯏꯃꯥ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ"꯫ "ꯕ꯭ꯂꯗ ꯀꯦꯟꯁꯔꯅꯤ꯫ ꯑꯩꯅ ꯏꯃꯥꯒꯤ ꯊꯋꯥꯏꯁꯦ ꯀꯟꯕꯗꯤ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯍꯤꯗꯥꯛ ꯈꯔꯁꯤꯅ ꯃꯇꯝ ꯆꯥꯅ ꯄꯤꯖꯗꯨꯅ ꯍꯞꯇꯥ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯏꯃꯥꯒꯤ ꯃꯁꯛꯁꯦ ꯌꯦꯡꯖꯒꯦꯒꯤ ꯈꯟꯗꯨꯅ ꯂꯩꯔꯨꯕꯅꯤ"꯫ ꯔꯥꯖ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯇꯝ ꯊꯥꯔꯛꯂꯕ ꯔꯇꯟꯒꯤ ꯁꯣꯜꯂꯕ ꯃꯃꯥꯗ ꯎꯕꯒ "ꯏꯃꯥ, ꯅꯆꯥ ꯂꯥꯛꯏꯌꯦ"꯫ ꯋꯥ ꯉꯥꯡꯕ ꯐꯥꯎ ꯉꯝꯗ꯭ꯔꯕ ꯃꯃꯥꯗꯨ ꯔꯥꯖ ꯎꯕꯗ ꯃꯨꯝꯃ ꯅꯣꯛꯆꯔꯛꯏ꯫ ꯔꯇꯟꯅ "ꯃꯇꯝ ꯆꯥꯅ ꯏꯃꯥꯒꯤ ꯑꯅꯥꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯍꯧꯗ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯅꯆꯥꯕꯨ ꯋꯥꯔꯧꯅꯨꯀꯣ ꯏꯃꯥ"꯫ ꯑꯁꯨꯝꯅ ꯍꯞꯇꯥꯃꯨꯛ ꯂꯩꯔꯒ ꯔꯇꯟꯒꯤ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯕꯦꯝꯅ ꯆꯍꯤ 3 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯔꯇꯟ ꯃꯁꯥ ꯉꯝꯂꯛꯇꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯅꯥꯕ ꯑꯗꯨ ꯈꯥꯡꯖꯤꯟꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯇ ꯅꯠꯇꯦ, ꯔꯥꯅꯤꯁꯨ ꯃꯀꯣꯛ ꯆꯤꯛꯄ, ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯆꯍꯤ 1ꯗꯒꯤ 2, 2ꯗꯒꯤ 3 ꯌꯧꯈꯤ꯫ ꯃꯇꯩ ꯃꯅꯥꯎ ꯐꯥꯎ ꯃꯁꯥ ꯉꯝꯅꯗꯕꯗꯨ ꯑꯃꯁꯨ ꯍꯥꯏꯗꯣꯛꯅꯔꯝꯗꯦ꯫ ꯁꯦꯜ ꯂꯩꯇꯕꯒ ꯑꯅꯥꯕ ꯈꯥꯡꯖꯤꯟꯕꯒ ꯃꯆꯥꯒꯤ ꯁ꯭ꯀꯨꯜꯒꯤ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥꯗꯤ ꯁꯨꯝ ꯁꯣꯛꯆꯤꯟꯅꯔꯛꯏ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯔꯇꯟꯗꯨ ꯌꯥꯝ ꯋꯥꯅ ꯁꯣꯜꯂꯤ ꯔꯥꯖ ꯍꯣꯏꯗ ꯂꯥꯛꯆꯩ꯫ ꯂꯥꯛꯂꯤꯕꯗꯨ ꯔꯥꯅꯤ ꯃꯁꯥ ꯉꯝꯂꯛꯇꯕ ꯍꯞꯇꯥ ꯐꯥꯔꯛꯄꯗꯒꯤ ꯗꯣꯛꯇꯔꯗ ꯄꯨꯔꯨꯅꯕ ꯄꯩꯁꯥ ꯂꯩꯇꯕꯒꯤ ꯍꯪꯕ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯃꯍꯥꯛ ꯂꯥꯛꯄ ꯎꯕꯗ ꯒꯣꯝꯇꯤꯅ "ꯏꯕꯨꯡꯉꯣ ꯔꯇꯟ, ꯅꯁꯥ ꯉꯝꯗꯕ꯭ꯔꯣ? ꯏꯁꯣꯟ ꯁꯣꯟꯅ ꯎꯏꯗ"꯫ ꯔꯇꯟꯅ "ꯏꯃꯥꯁꯤ, ꯍꯣꯏ, ꯑꯩꯁꯨ ꯏꯁꯥꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ꯫
Ichagi school ki mingchen baga mapi maronsu amute chada bagi nauna lay baga lari kay galay baga paisya amata paitre namausu hapta ama fari ngamdaduna layrakli base ahima adubu imasi dara nang marup tara kuk hairap yadro o imasi ay upay limanda bagi namauda doktor da puru kena paisya kita biyo haiduna lakjabane gamti na ay kanalay Atomba, emotional. Rasu official nabathore e, Rani su college nabathore e. Imasi. Ras naratan ubada. Ita, kaino na sadu ishonso na ui, hakjangam da bro. Ay gidi aray bani, nachando masangam da baguire. Gamti na. Noiba tabak chat na ba thorak na rabo. Rita na ahoy masi datan inang magidorage Retan na kari ay no kangdre hapta hele kim ta chadu thakdaba Ras na oduga kim ta harakdaba noi shi thabak chin basida Raita law chana batawshi Rita na ichabimdi mabudi school chatkre Ashimna matay manaw changduna Rani bu hospital loy na bukhalami. Anabado karino khangdabani na test kaya tawrami. Numitudi Rasurita su thabak amata chaludre. Matamduda khulay matik chadabana test ki reason kaya su khudakta khangba ngamamde. Rasna matawgi phibamda ubada chingnaba phawrami. Maramdi makoygi ahalaman anambana blood cancer da laikidaba ngaktani. Namdana marupusu layang na bahay bataki retana suyarakduna masamaksu layang ami. Somdana abemsu memchana yung sinbirami. Gomti na haibagi matung ina abemsu matam kra Roger hoy dalayarami. Adugu Roger di class 2 karakpadagi boarding da thamkri. Matam kra layraga khangle matay manaw animak blood cancer ni haiba. Doctor na advice pirapagi matung ina toina blood chillabadi chahi tara hena hingba ngamni harami. Ras hojiti marup amana marup amagidamak honabikhiba miyoiba ama oiraga karigamba afaba thabak ama tawrambagi hainabi ado lairai. Ashumna awa ana taraba kayagi mateng pangba horai. Mayam changdana mabu Rasniti dasu khongdahanba hokhi. Ngasi mahakna politics da khongdaba pamlakliba asisu Marup na magi thawai kanbiki padagi khankiba wakhalni. Marup da natana maribaki damak afaba kharada orabasu tawramgi khanduna politics saukibani. Haujiti Ratan amadi Rani su masa na kuina hinglaroi khanglabani na Ras amadi Rita ga wari sanaba pamlammi. Chahi ani haukri tapna Rani su Ratan su masa khar pagalami paisa nungsagi awaba lehelamde politics da khongda khrabar Rasu amuke hena thabak chilami wari watai sanabaki tanja pakna phanglamde Gomti na emotional Ratan ga Rani ga dunga sida saksasi hayo choko Oi masi kuire wari watai ga sanadaba Ohi masi ay chacharuge. Ashum na makoy numitu haraw jamin takminaraga wari watay sanarami. Ratan na. Ita ay nahachaning ba uwa makakle. Itaw na su haraw yabirakani khanjay. Ras na. Tayo ay ngondabu kaigi koy ribano. Ratan na. Babo imasi. Nasu nupise marai bukti rabi pidat padat bi masu haibada oheningde haitu nasu ohorani khalubada nachana maudi ahin kya tumthaba yaramde lukhoina karige dumna haribano Ratan aikoi ashuyam leragabu isubu kaygi inthoklugedage Ratan na kaigumba namau aikhoini laikidaba tarabasu nachani nasuni khanduna ichabu luhungbirau ko Maduna thawai ani asigi apen bhaibado oijage Ras nungaitana
ꯑꯩꯅ ꯉꯝꯃꯤ ꯐꯥꯎꯗꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯁꯤꯕ ꯂꯝꯗꯩ ꯆꯤꯡꯊꯣꯛꯀꯅꯤ ꯏꯆꯥ ꯕꯦꯝꯕꯨ ꯑꯩꯅ ꯏꯃꯧ ꯑꯣꯏꯒꯅꯤ ꯃꯁꯦ ꯑꯩꯒꯤ ꯋꯥꯁꯛꯅꯤ ꯑꯗꯨꯒ ꯏꯃꯧꯗꯧꯅꯁꯨ ꯀꯩꯗꯧꯅꯨꯡꯗ ꯊꯝꯃꯣꯏ ꯍꯦꯛ ꯄꯣꯛꯆꯕꯤ ꯏꯆꯥ ꯁꯛꯅ ꯃꯥꯕꯨ ꯊꯝꯕꯤꯒꯅꯤ ꯂꯤꯈꯣꯏꯅ ꯆꯍꯤ ꯍꯦꯛ ꯁꯨꯔꯛꯄꯒ ꯁꯅꯥꯒ ꯂꯨꯍꯣꯡꯕꯤꯒꯅꯤ ꯀꯩꯒꯤ ꯏꯁꯨꯕꯨ ꯃꯤꯔꯥꯏꯔꯨꯒꯗꯒꯦ ꯔꯇꯟ ꯑꯃꯗꯤ ꯔꯥꯅꯤ ꯋꯥꯍꯩꯗꯨꯗ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯝꯃꯤ ꯁꯤꯔꯕꯁꯨ ꯃꯆꯥꯒꯤ ꯃꯐꯝ ꯈꯪꯅ ꯊꯝꯕꯤꯔꯝꯂꯒ ꯈꯨꯌꯥ ꯇꯨꯆꯤꯠꯅ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯈꯜꯂꯝꯃꯤ ꯊꯕꯛ ꯑꯋꯥꯕ ꯁꯨꯍꯟꯗꯅ ꯔꯥꯖꯅ ꯄꯩꯁꯥ ꯍꯩꯊꯔꯗꯨꯅ ꯔꯇꯟ ꯑꯃꯗꯤ ꯔꯥꯅꯤꯕꯨ ꯃꯆꯥꯒꯤ ꯃꯥꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯆꯥꯒꯤ ꯈꯜꯂꯒ ꯅꯨꯡꯉꯥꯏꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯔꯥꯖ ꯑꯃꯗꯤ ꯔꯤꯇꯥꯁꯨ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯔꯤꯉꯩ ꯑꯕꯦꯝ ꯍꯣꯏꯒꯤ ꯏꯃꯨꯡ ꯌꯦꯡꯂꯤꯉꯩꯗ ꯃꯆꯥ ꯔꯣꯖꯔꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯈꯔꯗꯤ ꯃꯤꯔꯥꯏꯔꯝꯃꯤ ꯃꯍꯥꯛꯀꯤꯗꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯦ ꯈꯜꯂꯗꯨꯅ ꯑꯕꯦꯝꯅ ꯍꯦꯟꯅ ꯂꯨꯝꯅ ꯈꯟꯖꯔꯝꯃꯤ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯍꯜ ꯃꯁꯦꯟꯗꯤ ꯅꯣꯡꯃꯇ ꯀꯥꯎꯔꯨꯕ ꯂꯩꯇꯦ ꯃꯆꯥ ꯑꯅꯤꯕꯨ ꯂꯩꯁꯥ ꯄꯥꯈꯪ ꯐꯥꯔꯛꯄ ꯉꯥꯏꯖꯔꯝꯃꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯔꯥꯅꯤꯅ ꯃꯆꯥꯗ ꯑꯁꯦꯡꯕ ꯍꯥꯏꯗ꯭ꯔꯕꯁꯨ ꯔꯣꯖꯔꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯤ ꯇꯠꯇꯅ ꯄꯜꯂꯝꯃꯤ ꯑꯗꯨꯅ ꯑꯕꯦꯝꯗꯨ ꯃꯃꯥ ꯃꯄꯥꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯠꯇꯒ ꯇꯤꯟꯅꯕ ꯐꯥꯎ ꯌꯥꯔꯝꯗꯦ ꯁꯣꯝꯗ ꯔꯣꯖꯔꯗꯤ ꯃꯄꯥ ꯃꯃꯥꯅ ꯈꯔ ꯆꯤꯡꯖꯕꯒ ꯅꯍꯥ ꯑꯣꯏꯔꯤ ꯈꯟꯗꯨꯅ ꯋꯥꯐꯝꯗꯨ ꯅꯣꯡꯃꯇ ꯄꯜꯂꯝꯗꯦ ꯃꯈꯣꯏꯒꯤ ꯃꯆꯥꯅꯤꯅ ꯃꯈꯣꯏꯅ ꯍꯥꯏꯕꯗ ꯏꯟꯒꯅꯤ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯑꯗꯨꯝ ꯈꯟꯖꯔꯝꯃꯤ ꯃꯦꯝꯆꯥꯅ ꯁꯤꯅꯤꯁꯅ ꯏꯃꯨꯡ ꯑꯅꯤꯒꯤ ꯑꯣꯏꯕ ꯃꯔꯤꯁꯦ ꯊꯥꯏꯅꯗꯒꯤ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯂꯩꯔꯛꯄꯅꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯔꯤ ꯑꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯦꯛꯁꯤꯟꯍꯟꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯎꯄꯥꯏꯗꯤ ꯑꯕꯦꯝ ꯅꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕ ꯑꯁꯤꯅꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯪꯂꯕ ꯆꯦꯀꯣꯛꯇꯤ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯃꯄꯤ ꯏꯍꯧꯔꯛꯏ ꯍꯟꯗꯛꯅ ꯂꯥꯁ ꯗꯦꯁ ꯑꯣꯏꯔꯕꯅꯤꯅ ꯑꯕꯦꯝ ꯑꯃꯗꯤ ꯔꯣꯖꯔꯒꯤ ꯂꯨꯍꯣꯡꯕ ꯅꯪꯂꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ ꯋꯥꯔꯤ ꯂꯤꯈꯩ ꯂꯤꯔꯒ ꯃꯦꯝꯆꯥꯁꯨ ꯖꯦꯀꯣꯕꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯄꯤꯁꯤꯡꯗꯨ ꯂꯣꯟꯅ ꯂꯣꯟꯅ ꯇꯩꯊꯣꯛꯆꯔꯝꯃꯤ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄꯗꯨꯗ ꯑꯅꯤꯃꯛ ꯌꯦꯡꯂꯨꯕꯗ ꯔꯣꯖꯔꯗꯤ ꯍꯣꯔꯥꯏ ꯂꯦꯜꯂꯒ ꯂꯩꯔꯝꯃꯤ ꯖꯦꯀꯣꯕ ꯉꯛꯅ ꯑꯣꯏ ꯔꯣꯖꯔ ꯃꯈꯥꯗ ꯅꯥꯀꯣꯈꯩ ꯃꯇꯤꯟꯒ ꯇꯥꯈꯩ ꯇꯨꯝꯂꯤꯕꯗ ꯎꯕꯗ ꯖꯦꯀꯣꯕꯅ ꯑꯣꯏ ꯉꯁꯥꯏꯗꯒꯤ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯂꯤꯔꯤꯕ ꯑꯁꯤꯗꯤ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯅꯕ ꯑꯣꯏꯔꯦ ꯑꯣꯏ ꯑꯉꯥꯡ ꯑꯣꯏ ꯃꯦꯝꯆꯥꯅ ꯇꯨꯝꯖꯔꯁꯅꯨ ꯍꯧꯗꯣꯛꯄꯤꯔꯨꯔꯅꯨ ꯖꯦꯀꯣꯕꯅ ꯁꯥꯃꯨ ꯃꯊꯨꯟꯗ ꯄꯦꯅꯥ ꯈꯣꯡꯕꯒ ꯆꯞ ꯃꯥꯟꯅꯔꯤ ꯇꯧꯔꯤꯁꯦ ꯖꯦꯀꯣꯕꯅ ꯔꯣꯖꯔꯕꯨ ꯃꯥꯒꯤ ꯀꯥꯗ ꯑꯣꯏꯅ ꯊꯝꯕꯤꯔꯛꯇꯨꯅ ꯇꯨꯝꯍꯜꯂꯝꯃꯤ ꯑꯗꯨꯒ ꯖꯦꯀꯣꯕꯅ ꯏꯜꯁꯤꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯏꯜꯁꯤꯅ ꯍꯜꯂꯣ ꯇꯨꯝꯃꯕꯣ ꯇꯨꯝꯗ꯭ꯔꯤꯌꯦ ꯑꯣ ꯔꯣꯖꯔꯗꯤ ꯇꯨꯝꯈ꯭ꯔꯕꯣ ꯇꯨꯝꯈ꯭ꯔꯦ ꯑꯣ ꯑꯦꯅꯤ ꯔꯣꯖꯔ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯌꯦ ꯑꯦꯅꯤꯅ ꯑꯣ ꯑꯗꯨꯅꯅꯤꯗꯅ ꯔꯤꯄ꯭ꯂꯥꯏꯒ ꯄꯤꯔꯛꯇ꯭ꯔꯤꯁꯦ ꯐꯔꯦ ꯑꯩꯁꯨ ꯇꯨꯝꯃꯒꯦ ꯏꯜꯁꯤ ꯑꯦꯅꯤꯒ ꯀꯥ ꯑꯃꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ ꯏꯜꯁꯤꯗꯨ ꯐꯣꯟꯗꯣ ꯄꯥꯏꯔꯒ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯂꯥꯛꯏ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯣ ꯈꯪꯂꯝꯗꯦ ꯖꯦꯀꯣꯕꯁꯨ ꯑꯉꯥꯡꯃꯛꯇꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯆꯒꯠ ꯋꯥ ꯉꯥꯡꯕꯁꯨ ꯍꯩꯅꯕ ꯅꯠꯇꯕꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯏꯜꯁꯤꯁꯨ ꯃꯤ ꯈ꯭ꯋꯥꯏ ꯅꯨꯄꯤꯗꯧꯅ ꯅꯨꯄꯥ ꯅꯍꯥꯗ ꯆꯒꯠ ꯋꯥ ꯉꯥꯡꯕ ꯀꯦꯠꯁꯤꯟꯅꯕ ꯅꯨꯄꯤ ꯑꯣꯏꯔꯝꯗꯦ ꯌꯥꯝꯅ ꯂꯦꯝꯖꯕꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯈꯔ ꯏꯀꯥꯏ ꯊꯤꯒꯟꯕꯤ ꯑꯣꯏꯔꯝꯃꯤ ꯏꯜꯁꯤꯅ ꯊꯝꯃꯣꯗꯤ ꯇꯨꯝꯈꯤꯔꯣꯏꯗ꯭ꯔꯣ ꯑꯩ ꯇꯨꯝꯐꯝ ꯂꯩꯇ꯭ꯔꯦ ꯔꯣꯖꯔꯗ ꯑꯩꯒꯤ ꯐꯃꯨꯡꯗ ꯇꯨꯝꯈ꯭ꯔꯦ ꯑꯣ ꯑꯗꯨꯗꯤ ꯇꯥꯃꯣꯗꯤ ꯉꯁꯤ ꯇꯨꯝꯃꯔꯣꯏꯗ꯭ꯔꯣ ꯇꯨꯝꯃꯔꯣꯏꯁꯤꯔ ꯈꯜꯂꯤꯕꯅꯤ ꯑꯗꯨꯗꯤ ꯍꯛꯆꯥꯡ ꯁꯣꯛꯀꯅꯤꯌꯦ ꯑꯁꯦꯡꯕ ꯅꯣꯏ ꯏꯃꯥ ꯕꯕꯥ ꯍꯣꯏꯗꯤ ꯇꯨꯝꯈ꯭ꯔꯕꯣ ꯇꯨꯝꯈ꯭ꯔꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯕ ꯑꯆꯝꯕ ꯑꯣꯏꯅ ꯆꯥꯔꯤ ꯀꯥꯡꯁꯣꯏ ꯆꯥꯏꯌꯦ ꯅꯪꯕꯨ ꯆꯥꯛꯀ ꯊꯣꯡꯕ ꯍꯩꯔꯕꯣ ꯏꯜꯁꯤ ꯌꯥꯝ ꯇꯞꯅ ꯅꯣꯛꯆꯔꯛꯏ ꯍꯩꯌꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯁꯦ
ꯊꯣꯡꯕ ꯊꯥꯛꯄꯁꯤꯅꯤ ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯅꯝꯕꯅ ꯂꯣꯏ ꯍꯩꯔꯝꯃꯅꯤ ꯍꯣꯏ ꯑꯗꯨꯝ ꯍꯩꯔꯦ ꯐꯩ ꯐꯩ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯊꯣꯡꯕ ꯊꯥꯛꯄ ꯍꯩꯕꯗꯨꯁꯨ ꯃꯔꯨꯅꯤ ꯇꯥꯃꯣꯅ ꯄꯥꯝꯖꯕ ꯅꯨꯄꯤꯁꯦ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯤ ꯆꯦꯜꯍꯟꯅꯤꯡꯕ ꯒꯨꯜꯗꯣ ꯖꯦꯀꯣꯕ ꯍꯥꯏꯐꯦꯠ ꯅꯣꯛꯆꯩ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗ ꯆꯦꯜꯍꯟꯅꯤꯡꯕ ꯒꯨꯟꯗꯤ A to Z ꯐꯥꯎ ꯅꯪꯉꯣꯟꯗ ꯂꯣꯏ ꯌꯥꯎꯔꯦ ꯑꯦꯜꯁꯤ ꯉꯛꯅ ꯑꯁꯦꯡꯕꯅꯤ ꯅꯪ ꯀꯔꯤꯃꯠꯇ ꯋꯥꯠꯇꯦ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯑꯣꯏꯔꯕꯁꯨ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧ ꯋꯥꯍꯩ ꯋꯥꯇꯥ ꯃꯥꯏꯊꯣꯡꯗ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯈꯪꯕ ꯉꯝꯃꯤ ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯉꯛ ꯍꯥꯏꯒꯠꯄ ꯌꯥꯗꯦ ꯆꯔꯥꯡ ꯆꯒꯠꯅꯕ ꯃꯤ ꯎꯁꯤꯠꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯂꯨꯗꯕ ꯁꯤꯒꯨꯝꯕ ꯌꯥꯗꯦ ꯑꯗꯨꯅ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯃꯤꯅ ꯅꯨꯡꯁꯤꯅꯕ ꯂꯤꯔꯤ ꯈꯣꯏꯔꯤꯒꯗꯕꯅꯤ ꯅꯍꯩꯗꯁꯨ ꯄꯨꯛꯅꯤꯡ ꯆꯪꯒꯗꯕꯅꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯊꯣꯡꯕ ꯊꯥꯛꯄ ꯈꯨꯠꯁꯥ ꯍꯩꯒꯗꯕꯅꯤ ꯇꯔꯨ ꯇꯅꯥꯟꯕ ꯇꯝꯒꯗꯕꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯥꯏꯔꯛꯇꯨꯅ ꯂꯥꯛꯑꯦ ꯑꯩꯈꯣꯏꯁꯨ ꯕꯕꯥꯒꯤ ꯑꯄꯥꯝꯕꯗꯣ ꯅꯤꯡꯕ ꯊꯨꯡꯍꯟꯗꯨꯅ ꯂꯥꯛꯄꯅꯤ ꯖꯦꯀꯣꯕꯅ ꯑꯐꯕ ꯃꯃꯥ ꯃꯄꯥꯅ ꯑꯐꯕ ꯃꯆꯥ ꯄꯣꯛꯄꯅꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯃꯥ ꯃꯄꯥꯅ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯃꯆꯥ ꯄꯣꯛꯄꯅꯤ ꯐꯩ ꯅꯣꯏꯒꯤ ꯕꯕꯥꯗꯣ ꯑꯩꯅ ꯃꯁꯛꯄꯨꯗꯤ ꯅꯤꯡꯁꯤꯡꯕ ꯉꯝꯂꯨꯗ꯭ꯔꯦ ꯃꯤꯡꯕꯨꯗꯤ ꯊꯥꯏꯅꯗꯒꯤ ꯇꯥꯔꯤꯗ ꯑꯗꯨ ꯇꯥꯃꯣꯗꯤ ꯌꯨꯝꯗꯤ ꯀꯥꯏꯗꯩꯅꯣ ꯎꯔꯤꯄꯣꯛꯇꯩꯅꯤ ꯑꯗꯨꯗ ꯂꯩꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯆꯍꯤ ꯐꯥꯔꯒꯨꯝꯕꯅꯤ ꯑꯣ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯣ ꯆꯍꯤ 2ꯃꯨꯛ ꯋꯥꯠꯂꯤ ꯑꯣ ꯑꯗꯣ ꯅꯪꯁꯨ ꯄꯣꯊꯥꯖꯔꯣ ꯊꯝꯃꯒꯦꯀꯣ ꯍꯣꯏ ꯇꯥꯃꯣ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ ꯖꯦꯀꯣꯕꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯔꯣꯖꯔꯗꯨ ꯈꯔ ꯆꯤꯡꯁꯤꯜꯂꯒ ꯃꯥꯁꯨ ꯐꯃꯨꯡꯗꯨꯗ ꯇꯨꯝꯃꯤ ꯇꯤꯟ ꯑꯦꯖ ꯃꯇꯝꯒꯤ ꯏꯍꯨꯜꯗꯨ ꯅꯧꯍꯧꯅꯅ ꯐꯥꯎꯔꯛꯄꯒꯤ ꯖꯦꯀꯣꯕ ꯉꯥꯏꯍꯥꯛꯇ ꯎꯏꯊꯕ ꯌꯥꯔꯝꯗꯦ ꯃꯇꯣꯝꯇ ꯃꯣꯃꯣꯟꯒꯁꯨ ꯅꯣꯛꯆꯩ ꯀꯔꯤꯕꯨ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯔꯣꯖꯔ ꯇꯥꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯌꯦꯡꯖꯩ ꯇꯨꯝꯕ ꯌꯥꯔꯛꯇꯕꯗꯒꯤ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝꯁꯨ ꯁꯣꯟꯖꯩ ꯃꯁꯤ ꯑꯉꯥꯡꯁꯦ ꯐꯣꯟꯒ ꯇꯧꯔꯛꯇꯦꯅꯦ ꯑꯁ ꯅꯝꯕꯔꯁꯨ ꯈꯪꯗꯦ ꯑꯩꯅ ꯇꯧꯗꯧꯁꯨ ꯀꯩꯅꯣ ꯑꯩꯅ ꯅꯨꯄꯤ ꯎꯕ ꯌꯥꯔꯛꯇ꯭ꯔꯤꯁꯤꯅ ꯏꯃꯥꯅꯒ ꯅꯨꯄꯤ ꯃꯌꯥꯝ ꯀꯣꯏ ꯈꯪꯂꯗꯤ ꯌꯨꯝ ꯆꯪꯍꯟꯕꯩ ꯋꯥ ꯂꯩꯇꯦ ꯔꯣꯖꯔ ꯎꯏꯔꯨꯝ ꯃꯈꯨꯠꯀꯗꯨ ꯊꯥꯡꯒꯠꯂꯒ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯋꯥꯜꯗꯨꯗ ꯃꯈꯨꯠꯇꯨ ꯀꯣꯏꯃꯥ ꯃꯥꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯖꯦꯀꯣꯕ ꯚꯥꯞ ꯇꯥꯔꯗꯨꯅ ꯑꯣꯏ ꯕꯥꯠꯔꯨꯝ ꯁꯣꯝꯗ ꯂꯩꯔꯦ ꯔꯣꯖꯔ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ ꯇꯥꯃꯣꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯑꯩ ꯀꯥꯅꯦ ꯔꯣꯖꯔ ꯀꯨꯌꯦꯡ ꯌꯦꯡꯖꯩ ꯑꯁ ꯑꯩꯅ ꯁꯤꯗ ꯂꯥꯛꯑꯒ ꯇꯨꯝꯃꯝꯃꯤꯁꯤꯅ ꯀꯩ ꯋꯥꯈꯜꯅꯣ ꯖꯦꯀꯣꯕꯁꯨ ꯃꯣꯡ ꯍꯥꯗꯅ ꯂꯛꯅꯔꯛꯏ ꯑꯗꯨꯅꯦ ꯑꯩꯅ ꯉꯛꯏꯕꯁꯦ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯅꯪ ꯇꯨꯝ ꯂꯩꯔꯝꯃꯦ ꯑꯗꯨꯗꯒꯤ ꯑꯩ ꯍꯧꯒꯠꯂꯒ ꯁꯣꯐꯥꯁꯤꯗ ꯐꯝꯃꯤꯁꯤꯅꯤ ꯔꯣꯖꯔ ꯎꯏꯔꯨꯝ ꯖꯦꯀꯣꯕꯀꯤ ꯕꯥꯠꯔꯨꯝꯗ ꯆꯪꯈ꯭ꯔꯦ ꯖꯦꯀꯣꯕꯅ ꯅꯪ ꯀꯥꯗ ꯇꯨꯝꯖꯧꯔꯣꯀꯣ ꯔꯣꯖꯔ ꯑꯃꯨꯛ ꯁꯛꯊꯣꯔꯛꯏ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯃꯋꯥꯒ ꯂꯧꯕꯤꯕ ꯅꯠꯇꯦ ꯖꯦꯀꯣꯕꯀꯤ ꯐꯃꯨꯡꯗꯨꯗ ꯑꯃꯨꯛ ꯐꯟ ꯆꯣꯡꯈꯠꯈ꯭ꯔꯦ ꯅꯪ ꯀꯥꯗ ꯆꯠꯂꯣ ꯌꯥꯔꯦ ꯔꯣꯖꯔꯅ ꯅꯤꯅꯦꯅ ꯋꯥꯔꯤ ꯂꯤꯕꯗ ꯀꯥ ꯌꯧꯔꯒꯅꯣ ꯑꯩꯅ ꯇꯨꯝꯈ꯭ꯔꯤꯁꯦ ꯒ꯭ꯌꯥꯟꯒ ꯑꯝꯇ ꯇꯥꯍꯧꯗ꯭ꯔꯦ ꯖꯦꯀꯣꯕꯅ ꯅꯪ ꯈꯔꯗꯤ ꯇꯥꯍꯧꯔꯕꯣ ꯇꯥꯍꯧꯗ꯭ꯔꯗꯤ ꯀꯩꯅꯣ ꯋꯥꯔꯤꯕꯨ ꯑꯗꯨꯛ ꯁꯥꯡꯕ ꯑꯩꯗꯤ ꯇꯨꯝꯅꯤꯡꯕꯒ ꯒ꯭ꯂꯥꯁ 2ꯒꯤ ꯃꯌꯥꯛꯇꯨꯒ ꯑꯗꯨꯝ ꯁꯦꯠꯊꯔꯦꯗꯅ ꯈꯔꯗꯤ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯈꯪꯉꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯇꯥꯡꯗꯤ ꯌꯧꯈ꯭ꯔꯕꯅꯤ ꯀꯥꯏ ꯃꯇꯥꯡꯅꯣ ꯑꯕꯦꯟꯒꯤ ꯃꯃꯥꯗ ꯑꯩꯈꯣꯏ ꯑꯒꯥꯕꯨꯛꯅ ꯃꯆꯥ ꯅꯤꯉꯣꯜ ꯁꯛꯅ ꯂꯨꯍꯣꯡꯕꯤꯕꯗꯣ ꯑꯇꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯕꯥꯂꯣꯍꯦ ꯃꯔꯨ ꯑꯣꯏꯕꯗꯤ ꯀꯩꯝꯇ ꯈꯪꯗ꯭ꯔꯕ ꯀꯩ ꯃꯔꯨ ꯑꯣꯏꯕꯅꯣ ꯇꯥꯃꯣꯅ ꯑꯃꯨꯛ ꯃꯈꯥ ꯂꯤꯔꯛꯑꯣ ꯑꯗꯨꯛ ꯁꯥꯡꯕ ꯋꯥꯔꯤꯗꯨ ꯂꯤꯕꯤꯗꯧ ꯃꯥꯟꯕ꯭ꯔꯣ ꯅꯨꯄꯤꯗꯐꯥꯎ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯜꯂꯀꯥꯟꯁꯤꯗ ꯑꯩꯅ ꯈꯪꯅꯤꯡꯉꯤꯗꯤ ꯑꯕꯦꯝꯁꯦ ꯑꯩꯅ ꯂꯧꯗ꯭ꯔꯃꯛꯇꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕꯁꯤꯅꯤ ꯅꯣꯏ ꯕꯥꯕꯨꯡꯅ ꯋꯥꯁꯛꯈꯤꯕꯩꯅꯤ ꯑꯗꯨꯒꯤ ꯔꯥꯁ ꯍꯥꯏꯕ ꯃꯥ ꯀꯩꯅꯣꯗꯣ ꯃꯥꯗꯤ ꯃꯇꯨꯗꯣ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯑꯩꯕꯨꯅ ꯃꯥꯒꯤ ꯋꯥꯁꯛ ꯀꯥꯏꯅ ꯃꯇꯣꯝꯗꯩ ꯈꯟꯕ ꯃꯤꯅꯦ ꯋꯥꯔꯤꯗꯣ ꯈꯪꯗ꯭ꯔꯗꯤ ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯑꯗꯣ ꯇꯥꯃꯣ
ꯑꯃꯕꯨ ꯑꯣꯏꯔꯦ ꯇꯥꯃꯣꯅ ꯑꯕꯦꯝ ꯂꯧꯕꯗꯤ ꯀꯩ ꯀꯥꯏꯒꯦ? ꯖꯦꯀꯣꯕ ꯃꯃꯤꯠꯇꯨ ꯈꯥꯔꯞꯅ ꯀꯦꯕ ꯑꯁ ꯃꯤꯠꯌꯦꯡꯗꯨ ꯐꯥꯎꯗꯤ ꯍꯥꯎꯇ꯭ꯔꯦ꯫ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯑꯩꯅ ꯂꯧ ꯍꯥꯏꯁꯤꯕꯨ ꯀꯔꯤ ꯆꯥꯅꯔꯤꯒꯦ? ꯇꯥꯃꯣ, ꯅꯨꯡꯁꯤꯕ ꯀꯥꯏꯅꯕ ꯑꯄꯥꯝ ꯄꯥꯝꯗꯒꯤ ꯃꯇꯥꯡꯁꯤꯗꯤ ꯇꯥꯃꯣꯅ ꯍꯦꯟꯅ ꯈꯪꯉꯝꯒꯅꯤ꯫ ꯅꯧꯖꯔꯤꯕ ꯊꯃꯣꯏ ꯃꯆꯥ ꯃꯆꯥ ꯃꯌꯥꯝꯁꯤꯗ ꯅꯨꯡꯁꯤꯕꯒꯤ ꯃꯍꯥꯎ ꯈꯪꯂꯕ ꯅꯈꯣꯏꯅ ꯑꯋꯥꯕ ꯄꯤꯒꯅꯨ꯫ ꯅꯪꯅ ꯑꯕꯦꯝ ꯂꯧꯅꯤꯡꯉꯛꯇ꯭ꯔꯤꯁꯦ ꯋꯥꯔꯤ ꯈꯪꯗꯕꯩꯅꯤ꯫ ꯅꯪ ꯅꯣꯡꯃꯗꯤ ꯑꯕꯦꯝꯒꯤ ꯃꯄꯥ ꯃꯃꯥꯅ ꯏꯃꯨꯡꯁꯤꯗ ꯄꯥꯡꯈꯤꯕ ꯃꯇꯦꯡꯗꯣ ꯈꯪꯂꯛꯄ ꯀꯥꯟꯗ ꯑꯕꯦꯝ ꯅꯨꯡꯁꯤꯔꯛꯈꯤꯅꯤ꯫ ꯀꯩ ꯃꯇꯦꯡ ꯄꯥꯡꯈꯤꯒꯦ? ꯔꯣꯖꯔ, ꯑꯕꯦꯝꯒꯤ ꯃꯄꯥ ꯃꯃꯥꯁꯦ ꯕ꯭ꯂꯗ ꯀꯦꯟꯁꯔꯅꯦ, ꯂꯥꯁ ꯁ꯭ꯇꯦꯖ ꯌꯧꯔꯕꯅꯦ, ꯀꯩꯁꯨ ꯀꯨꯏꯅ ꯍꯤꯡꯂꯔꯣꯏ꯫ ꯔꯣꯖꯔ ꯉꯛꯅ ꯀꯔꯤ ꯕ꯭ꯂꯗ ꯀꯦꯟꯁꯔ? ꯑꯣꯏꯃ, ꯇꯨꯕ ꯆꯨꯝꯃꯤ ꯍꯤꯡꯆꯥꯕ? ꯃꯈꯥ ꯈꯪꯅꯤꯡꯉꯤꯕ? ꯍꯥꯏꯔꯛꯑꯣ ꯇꯥꯒꯦ꯫ ꯃꯄꯥ ꯃꯃꯥ ꯁꯤꯔꯅꯤꯅ ꯃꯆꯥꯅꯨꯄꯤꯁꯦ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯤꯔꯣ? ꯍꯣꯏ꯫ ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯇꯥꯃꯣꯗ ꯁꯤꯟꯅꯕꯗꯤ ꯀꯩ ꯀꯥꯏꯒꯦꯕ? ꯖꯦꯀꯣꯕ ꯁꯣꯐꯥꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯔꯣꯖꯔꯕꯨ ꯐꯃꯨꯡꯗꯒꯤ ꯁꯣꯔ ꯁꯣꯔ ꯆꯤꯡꯊꯩ꯫ ꯑꯗꯨꯒ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯃꯊꯟꯗ ꯕꯨꯛ ꯂꯥꯎꯅ ꯀꯥꯎꯈꯤ꯫ ꯒꯦꯠ ꯑꯥꯎꯠ! ꯔꯣꯖꯔꯁꯨ ꯃꯅꯤꯡꯗ ꯅꯥꯜꯂꯒ ꯑꯁ ꯅꯥꯏꯍꯦ, ꯅꯣꯡꯃꯩ ꯆꯪꯗꯕ ꯈꯣꯡꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯣꯠꯄ ꯊꯨꯟꯁꯤꯗ ꯑꯁ ꯁꯔꯨꯒ ꯂꯣꯏ ꯀꯥꯏꯔꯝꯃꯅꯤ꯫ ꯖꯦꯀꯣꯕ ꯊꯣꯡꯗꯣ ꯒꯝ ꯊꯤꯡꯖꯤꯟꯈꯤ꯫ ꯔꯣꯖꯔꯅ ꯃꯤꯅꯥꯏꯅ ꯃꯄꯨ ꯑꯣꯟꯈ꯭ꯔꯦ, ꯑꯇꯣꯝꯕꯤ ꯃꯆꯥꯗꯩꯁꯨ ꯍꯦꯟꯅ ꯇꯣꯟꯕ ꯔꯣꯖꯔ ꯑꯩꯅꯦ꯫ ꯎꯄꯥꯏ ꯂꯩꯇꯦ, ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯖꯦꯀꯣꯕꯅꯁꯨ ꯍꯧꯖꯤꯛ ꯔꯣꯖꯔꯗ ꯁꯦꯔꯤꯌꯁ ꯑꯣꯏꯕ ꯋꯥ ꯍꯥꯏꯔꯨꯔꯁꯨ ꯀꯥꯟꯅꯔꯣꯏ ꯈꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯣꯖꯔꯁꯨ ꯑꯦꯅꯤꯒ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯕ ꯍꯧꯈ꯭ꯔꯦ꯫ ꯖꯦꯀꯣꯕꯁꯨ ꯊꯥꯖꯒ ꯄꯥꯎꯁꯨ ꯐꯥꯎꯅꯔꯦ, ꯏꯜꯁꯤꯒꯁꯨ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯔꯝꯃꯤ꯫ ꯖꯦꯀꯣꯕꯀ ꯔꯣꯖꯔꯒ ꯆꯍꯤ ꯇꯪꯈꯥꯏ ꯃꯌꯥ ꯍꯟꯅꯔꯕꯁꯨ ꯄꯨꯟꯕ ꯍꯧꯈ꯭ꯔꯦ꯫ ꯀꯅꯥꯗꯒꯤ ꯀꯅꯥꯅ ꯂꯧꯅꯔꯛꯈꯤꯕꯅꯣ ꯈꯪꯗꯦ, ꯑꯅꯤꯃꯛ ꯃꯔꯨꯞꯀꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯣꯏꯅꯗꯕꯤ ꯂꯥꯡꯕ ꯉꯥꯎꯕ ꯍꯧꯔꯛꯏ꯫ ꯖꯦꯀꯣꯕꯁꯨ ꯑꯉꯥꯡ ꯄꯨꯜꯂꯨꯕꯗꯒꯤ ꯁꯥꯊꯤꯔꯝꯕ ꯊꯧꯅꯥ ꯂꯩꯔꯝꯕ ꯄꯨꯝꯕ ꯃꯥꯡꯈꯤꯗꯨꯅ ꯅꯨꯄꯤ ꯀꯣꯏꯕ ꯔꯣꯃꯥꯟꯁꯇ ꯑꯣꯏꯅ ꯊꯋꯥꯏ ꯂꯨꯞꯈ꯭ꯔꯦ꯫ ꯃꯄꯥ ꯃꯃꯥꯅꯗꯤ ꯖꯦꯀꯣꯕꯅ ꯁꯦꯟꯅꯔꯤꯕꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯈꯟꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯂꯝꯃꯤ꯫ ꯁꯣꯝꯗꯗꯤ ꯖꯦꯀꯣꯕ ꯃꯁꯥ ꯐꯥꯎ ꯌꯥꯎꯅ ꯃꯥꯡꯕ ꯍꯧꯔꯛꯑꯦ꯫ ꯖꯦꯀꯣꯕ, ꯔꯣꯖꯔ, ꯏꯜꯁꯤ, ꯑꯦꯅꯤ ꯃꯈꯣꯏ ꯃꯔꯤ ꯎꯅꯔꯝꯃꯤ꯫ ꯍꯣꯇꯦꯜ ꯑꯃꯗ ꯔꯨꯝ 2 ꯂꯧꯔꯒ ꯖꯨꯔꯥ ꯖꯨꯔꯥ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯏꯜꯁꯤꯁꯨ ꯍꯥꯟꯅꯗꯒꯤ ꯖꯦꯀꯣꯕꯄꯨ ꯄꯥꯝꯖꯔꯛꯄꯒ ꯖꯦꯀꯣꯕꯁꯨ ꯏꯜꯁꯤꯒꯤ ꯐꯖꯕꯗ ꯂꯨꯞꯈꯤꯗꯨꯅ ꯄꯨꯔꯥ ꯕꯗꯃꯥꯁ ꯑꯣꯟꯈ꯭ꯔꯦ꯫ ꯔꯣꯖꯔꯁꯨ ꯅꯍꯥꯟꯈꯩ ꯉꯥꯎꯔꯕꯁꯨ ꯏꯆꯝ ꯆꯝꯅ ꯉꯥꯎꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯅꯥꯏꯠꯀꯤ ꯍꯦꯔꯣ ꯑꯣꯏꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯔꯣꯖꯔ ꯍꯣꯏꯒꯤ ꯑꯦꯛꯖꯥꯝꯁꯨ ꯍꯥꯏꯗꯣꯛꯑꯝꯃꯤ꯫ ꯃꯄꯥ ꯃꯃꯥꯅ ꯑꯁꯥ ꯇꯧꯔꯤꯗꯨꯒ ꯑꯦꯛꯖꯥꯝꯒꯤ ꯔꯤꯖꯜ ꯑꯗꯨꯒ ꯌꯥꯝꯅ ꯈꯦꯠꯅꯔꯝꯃꯤ꯫ ꯔꯥꯖ ꯁꯥꯎꯔꯞꯅ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯁꯅꯥ! ꯁꯅꯥ! ꯔꯣꯖꯔ ꯃꯥꯒꯤ ꯀꯥꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯄꯥꯕꯨꯡ, ꯀꯔꯤꯅꯣ ꯏꯆꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯩ ꯀꯩꯗꯧꯔꯒꯦ? ꯆꯦꯟꯗ ꯇꯣꯞꯄꯔ ꯑꯣꯏꯔꯝꯕ ꯏꯆꯥꯅ 12ꯇ ꯑꯁꯨꯛ ꯔꯤꯖꯟ ꯐꯖꯔꯛꯇꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯆꯥꯎꯅ ꯑꯁꯣꯏꯕ ꯂꯩꯔꯦ ꯍꯥꯏꯕꯅꯤ꯫ ꯔꯤꯖꯟ ꯐꯖꯕ ꯈꯛꯇꯔꯣ ꯅꯣꯏꯅ ꯄꯥꯝꯃꯤꯁꯦ? ꯅꯣꯡꯃꯇ ꯅꯆꯥꯅꯦ ꯍꯥꯏꯗꯨꯅ ꯅꯣꯏꯅ ꯀꯩ ꯌꯦꯡꯁꯤꯟꯈꯤꯒꯦ? ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕ, ꯑꯩꯈꯣꯏꯁꯨ ꯁꯪꯗꯕꯒ ꯏꯆꯥꯕꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯗꯤ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯗꯤ ꯏꯆꯥ ꯆꯥꯎꯔꯛꯑꯦ, ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯅꯤ ꯈꯜꯂꯨꯕꯅꯤ꯫ ꯄꯤꯛꯂꯤꯉꯩꯗꯩꯁꯨ ꯌꯦꯡꯁꯤꯟꯕꯤꯔꯛꯇ꯭ꯔꯕ ꯑꯩꯁꯦ ꯆꯥꯎꯔꯛꯂꯒ ꯀꯅꯥ ꯂꯧꯗꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯣꯏꯅꯣ? ꯀꯔꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯅ ꯑꯐꯕ ꯑꯣꯏꯔꯛꯇꯧꯔꯤꯒꯦ? ꯔꯥꯖꯇꯨ ꯃꯊꯥ ꯁꯥꯅ ꯐꯝꯃꯤ꯫ ꯃꯆꯥꯒꯤ ꯋꯥꯠꯇ꯭ꯔꯕ ꯄꯥꯎꯈꯨꯝ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯖꯦꯀꯣꯕꯁꯨ ꯇꯥꯗꯨꯅ ꯊꯣꯔꯛꯏ꯫ ꯌꯥꯔꯦ, ꯅꯆꯤꯟꯗꯨ ꯈꯨꯝꯃꯅꯣ꯫ ꯔꯣꯖꯔ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯔꯥꯖꯅ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯅꯕꯨ ꯍꯥꯏꯕ ꯏꯟꯗ꯭ꯔꯕ ꯏꯆꯥꯁꯦ ꯏꯕꯨꯡꯉꯣꯅ ꯁꯦꯟꯅꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯔꯝꯃꯅꯤ꯫ ꯖꯦꯀꯣꯕꯅ ꯁꯔ, ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯈꯔꯗꯤ ꯇꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯋꯥꯔꯧꯔꯤꯕꯗꯤ ꯁꯔ ꯍꯣꯏꯅ ꯃꯥꯕꯨ ꯀꯦꯌꯔ ꯂꯧꯕꯤꯗꯕ ꯑꯁꯤꯅꯤ꯫ ꯆꯨꯝꯃꯤ, ꯑꯩꯈꯣꯏꯁꯨ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥ ꯇꯧꯔꯤꯉꯩꯗ ꯏꯆꯥꯗꯤ ꯃꯥꯡꯂꯕꯅꯤ꯫ ꯆꯥꯎꯔ ꯆꯥꯎꯔꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ, ꯑꯩꯈꯣꯏꯅ ꯁꯣꯏꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯦ ꯃꯥꯡꯗꯣꯔꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯁꯔ, ꯆꯍꯤ ꯃꯇꯥꯡꯁꯤꯅꯅꯤ ꯈꯟꯗꯣꯛꯄꯤꯌꯣ꯫ ꯐꯔꯦ, ꯑꯩꯁꯨ ꯃꯤꯇꯤꯡ ꯂꯩꯍꯧꯏ, ꯆꯠꯂꯨꯈꯤꯒꯦ꯫
ꯑꯁꯨꯛ ꯊꯥꯖꯗꯅ ꯁꯦꯀꯦꯟ ꯗꯤꯕꯤꯖꯟꯗ ꯂꯥꯛꯄꯁꯤꯗꯗꯤ ꯁꯥꯔꯗꯤ ꯃꯥꯏꯁꯦ ꯄꯨꯔꯥ ꯈꯨꯔꯦ꯫ ꯖꯦꯀꯣꯕꯅ ꯁꯥꯔ ꯃꯥꯅꯗꯤ ꯀꯣꯂꯦꯖ ꯇꯝꯂꯔꯣꯏꯒꯦ ꯑꯦꯒ꯭ꯔꯤ ꯇꯝꯒꯦ ꯍꯥꯏꯔꯤ꯫ ꯌꯥꯔꯣꯏ ꯒ꯭ꯔꯦꯖꯨꯑꯦꯠ ꯐꯥꯎꯗꯤ ꯂꯣꯏꯁꯤꯟꯍꯟꯈꯤꯅꯤ ꯃꯥꯅ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯣꯏ ꯁꯥꯔ ꯑꯗꯨꯗꯤ ꯑꯩ ꯊꯦꯝꯃꯒ ꯍꯥꯏꯔꯒꯦ꯫ ꯑꯋꯥꯠꯄ ꯂꯩꯔꯁꯨ ꯍꯥꯏꯔꯛꯎꯀꯣ꯫ ꯍꯣꯏ ꯁꯥꯔ꯫ ꯔꯥꯖ ꯍꯦꯛ ꯆꯠꯈꯤꯕꯒ ꯖꯦꯀꯣꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯩ꯫ ꯃꯥꯁꯨ ꯌꯥꯎꯅ ꯍꯟꯗꯛꯇꯤ ꯉꯥꯎꯕ ꯍꯧꯔꯛꯄꯁꯤꯗ ꯑꯃꯨꯛꯁꯨ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯁꯤ ꯑꯉꯥꯡꯁꯦ ꯉꯥꯎꯔꯁꯨ ꯂꯥꯡꯉꯁꯨ ꯑꯍꯜꯒꯤ ꯃꯥꯏ ꯆꯣꯞꯇꯅꯕ ꯇꯧꯔꯨ ꯍꯥꯏꯃꯛꯇꯗ꯫ ꯀꯨꯏꯅ ꯄꯨꯟꯗ꯭ꯔꯕ ꯃꯔꯨꯞꯁꯤꯡꯗꯨꯁꯨ ꯉꯁꯤꯗꯤ ꯍꯧꯅꯔꯒ ꯂꯣꯏꯅ ꯂꯥꯛꯑꯝꯃꯤ꯫ ꯔꯣꯖꯔꯁꯨ ꯃꯔꯨꯞ ꯃꯌꯥꯝꯒꯤ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯖꯦꯀꯣꯕꯅ ꯅꯣꯏꯗꯤ ꯀꯃꯥꯏ ꯇꯧꯔꯕ? ꯔꯣꯀꯤꯅ ꯇꯥꯃꯣ ꯑꯩꯈꯣꯏ ꯇꯔꯨꯛꯃꯛ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯂꯥꯛꯑꯦ ꯏꯪꯂꯤꯁꯀ ꯁꯥꯏꯟꯁꯀꯅ ꯂꯦꯇꯔ ꯆꯠꯂꯦ꯫ ꯔꯣꯖꯔꯅ ꯅꯨꯡꯉꯥꯏꯔꯣ ꯑꯩꯗꯤ ꯂꯣꯁ ꯕꯣꯏ ꯑꯣꯏꯔꯦ꯫ ꯑꯦꯂꯦꯛꯁꯅ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯌꯥꯝ ꯊꯥꯖꯗꯦ꯫ ꯔꯣꯖꯔꯅ ꯂꯛꯅꯤ ꯂꯛ꯫ ꯖꯦꯀꯣꯕꯅ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯔꯒ ꯅꯞꯆꯤꯀꯣꯠ ꯂꯩꯕ꯭ꯔꯣ? ꯑꯩꯁꯨ ꯅꯪꯅ ꯆꯣꯞꯄ ꯅꯪꯍꯜꯂꯦꯗꯅ꯫ ꯔꯣꯖꯔꯅ ꯀꯅꯥꯒꯤ ꯀꯣꯛꯅ ꯆꯪꯗꯣꯔꯤꯕꯅꯣ? ꯑꯩꯉꯣꯟꯗ ꯂꯩꯈꯤꯕ ꯇꯦꯟꯁꯟ ꯃꯌꯥꯝꯗꯣ ꯅꯣꯏꯅ ꯈꯪꯕ ꯅꯠꯇꯦ꯫ ꯂꯤꯅ ꯐꯔꯦꯁꯦ ꯀꯣꯂꯦꯖꯇꯤ ꯄꯨꯟꯅ ꯖꯦꯝꯗ ꯇꯝꯃꯁꯦ ꯑꯗꯣ ꯈꯜꯂꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯣ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯒꯦ꯫ ꯔꯣꯖꯔꯅ ꯈꯜꯂꯛꯇ꯭ꯔꯒꯅ ꯑꯣꯏꯅꯥꯝꯗ ꯇꯝꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯦꯂꯦꯛꯁꯅ ꯑꯣ ꯖꯤꯄꯤꯗ ꯍꯦꯛ ꯇꯝꯃꯣ ꯅꯪ ꯍꯦꯛ ꯇꯝꯃꯨꯔꯣ ꯅꯨꯄꯤꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁ ꯂꯩꯗꯥꯏꯅꯦ꯫ ꯌꯥꯝ ꯈꯪꯕꯤꯔꯦꯗ꯫ ꯑꯂꯥꯞꯄꯁꯤꯡꯁꯤꯗꯤ ꯇꯣꯛꯈ꯭ꯔꯣ ꯅꯛꯅ ꯂꯩꯃꯤꯟꯅꯕ ꯑꯩꯐꯥꯎ ꯃꯤꯔꯥꯏꯕ ꯉꯝꯕ ꯅꯒꯨꯟ ꯈꯪꯉꯤꯕꯣ꯫ ꯍꯣꯇꯦꯜꯗ ꯅꯨꯄꯤꯒ ꯇꯣꯏꯅ ꯎꯅꯕꯗꯣ ꯑꯩꯁꯨ ꯎꯔꯤꯕꯅꯦ꯫ ꯔꯣꯖꯔꯒꯤ ꯆꯤꯟ ꯍꯥꯏꯔꯦꯗꯅ ꯍꯨꯔꯥꯟꯕ ꯑꯩꯒꯤ ꯂꯤꯁꯠ ꯈꯪꯂꯤꯗꯣ ꯅꯪꯁꯨ ꯍꯨꯔꯥꯟꯕꯅꯦ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔꯣ? ꯑꯦꯂꯦꯛꯁꯅ ꯑꯃꯨꯛꯇꯗꯤ ꯈꯜꯂꯨꯗ ꯅꯪꯅ ꯆꯪꯈꯤꯕ ꯍꯣꯇꯦꯜꯁꯤꯡꯗꯨ ꯀꯔꯝꯕꯅ ꯅꯝꯅ ꯆꯪꯒꯦ ꯍꯥꯏꯕꯗꯣ꯫ ꯑꯩꯗꯤ ꯏꯝꯐꯥꯜ ꯍꯣꯇꯦꯜꯗꯅ ꯈꯔ ꯇꯣꯏꯔꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯏꯝꯐꯥꯜ ꯍꯣꯇꯦꯜꯗꯣ ꯀꯅꯥꯒꯤꯅꯣ? ꯏꯍꯦ ꯀꯥꯎꯏꯅꯦ ꯅꯣꯏ ꯅꯄꯥꯒꯤꯅꯤꯀꯣ꯫ ꯃꯌꯥꯝꯗꯨ ꯋꯥ ꯅꯣꯛꯏ꯫ ꯂꯤꯅ ꯃꯇꯝ ꯈꯔ ꯄꯨꯜꯂꯨꯗꯕꯒꯤ ꯑꯩꯈꯣꯏ ꯕꯣꯁꯇꯤ ꯁꯥꯎꯍꯟꯕꯤꯔꯝꯃꯤ꯫ ꯅꯦꯜꯂꯛꯀꯅꯤ ꯑꯗꯨ ꯌꯧꯔꯛꯑꯗꯤ ꯑꯦꯅꯤ ꯀꯧꯕꯤ ꯑꯃꯈꯛ ꯈꯪꯅꯕꯁꯤꯗ꯫ ꯔꯣꯀꯤꯅ ꯑꯣꯏ ꯇꯥꯃꯣꯒꯤ ꯃꯥꯡꯁꯤꯗ꯫ ꯔꯣꯖꯔꯅ ꯀꯩꯅꯣ ꯑꯦꯜꯁꯤ ꯍꯥꯏꯁꯤꯅ ꯃꯆꯦꯅꯦ ꯇꯥꯃꯣꯅ ꯀꯣꯏꯕꯅꯦ꯫ ꯃꯔꯨꯞꯁꯤꯡꯗꯨ ꯉꯛꯅ ꯖꯦꯀꯣꯕꯇ ꯌꯦꯡꯉꯛꯏ꯫ ꯖꯦꯀꯣꯕ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯉꯥꯡ ꯂꯣꯏꯅꯔꯗꯤ ꯏꯀꯥꯏꯕ ꯅꯪꯉꯦ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯇꯗ ꯀꯌꯥ ꯂꯥꯛꯑꯦ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯃꯔꯨꯞꯁꯤꯡꯗꯨ ꯉꯛꯅ ꯔꯣꯖꯔꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯀꯔꯤꯅꯣ ꯑꯩ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯣ? ꯅꯠꯇ꯭ꯔꯒ ꯑꯩꯁꯦ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯖꯊꯣꯛꯑꯝꯃꯤꯔꯕ ꯍꯥ? ꯃꯣꯁꯦꯁꯅ ꯑꯌꯥꯕ ꯄꯤꯔꯕꯅꯤꯅ ꯐꯖꯅ ꯅꯩꯔꯝꯃꯅꯤꯅꯦ ꯍꯥ? ꯀꯩꯅꯣ ꯅꯩꯕ ꯍꯥꯏꯗꯤ? ꯂꯤꯅ ꯅꯨꯄꯤꯒ ꯁꯨꯔ꯫ ꯔꯣꯖꯔꯅ ꯑꯩ ꯇꯥꯅꯤꯡꯗꯦꯀꯣ ꯅꯨꯄꯤ ꯐꯪꯗꯕ ꯁꯥ꯫ ꯕꯣꯔꯤꯁꯅ ꯐꯔꯦ ꯅꯨꯄꯤ ꯐꯪꯗꯕ ꯑꯩꯈꯣꯏꯒ ꯄꯨꯜꯂꯔꯣꯏꯁꯦ ꯕꯥꯏ ꯆꯠꯂꯁꯤ ꯂꯥꯎ꯫ ꯃꯤꯗꯤ ꯅꯨꯄꯤ ꯀꯣꯏꯈꯤꯕꯗꯒꯤ ꯌꯥꯝ ꯇꯥꯈꯠꯈ꯭ꯔꯦ ꯍꯌꯦꯡ ꯅꯨꯄꯤ ꯀꯥꯏꯅꯔꯀꯥꯟꯗ ꯋꯥꯀꯠꯄ ꯂꯥꯛꯀꯅꯣ ꯊꯤ ꯅꯦꯠꯂ ꯀꯥꯎꯒꯅꯤ꯫ ꯔꯣꯖꯔꯅ ꯑꯁ ꯄꯛꯇꯧꯅꯨ ꯕꯥꯏ ꯅꯣꯏꯅ ꯈꯪꯗꯕꯩ ꯋꯥꯅꯦ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯕꯗꯒꯤ ꯑꯩꯁꯦ ꯉꯥꯎꯔ ꯆꯠꯂꯝꯗꯧꯔꯕꯅꯦ꯫ ꯇꯥꯃꯣꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅꯈꯔ ꯀꯣꯏꯕ ꯄꯨꯕꯤꯕꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯑꯃꯨꯛ ꯊꯦꯡꯅꯈꯤꯕꯅꯦ꯫ ꯍꯣꯏ ꯃꯥꯏ ꯋꯥꯈꯜ ꯉꯥꯎꯔꯤꯉꯩꯗ ꯃꯔꯨꯞꯁꯤꯡꯕꯨꯗꯤ ꯀꯥꯎꯔꯦ ꯑꯗꯣ ꯁꯥꯎꯅꯣꯕ꯫ ꯑꯦꯂꯦꯛꯁꯅ ꯑꯇꯩ ꯂꯥꯏꯔꯤ ꯏꯅꯛ ꯅꯛꯅ ꯑꯩ ꯀꯥꯎꯊꯣꯛꯄꯁꯤꯗꯤ ꯋꯥꯔꯨꯗꯕ ꯉꯝꯃꯣꯏ꯫ ꯅꯆꯨꯅ ꯍꯦꯟꯅ ꯈꯜꯂꯤꯕꯗꯣ ꯍꯌꯦꯡ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗ ꯅꯣꯏ ꯄꯥꯕꯨꯡꯒꯤ ꯁ꯭ꯀꯣꯠ ꯃꯌꯥꯝꯗꯣ ꯕꯣꯜ ꯃꯃꯥꯟꯅꯕ ꯁꯥꯍꯜꯂꯣ ꯑꯩꯈꯣꯏꯅ ꯏꯟꯚꯥꯏꯠ ꯇꯧꯔꯛꯀꯅꯣ꯫ ꯔꯣꯖꯔꯅ ꯑꯁ ꯇꯥꯃꯣ ꯌꯨ ꯄꯣꯔꯛꯑꯣ ꯌꯥꯝ ꯆꯤ ꯋꯥꯈ꯭ꯔꯦ ꯊꯦꯝ ꯌꯥꯗ꯭ꯔꯦ꯫ ꯂꯤꯅ ꯑꯩꯈꯣꯏ ꯌꯨ ꯊꯛꯄ ꯂꯥꯛꯄ ꯅꯠꯇꯦ꯫ ꯏꯔꯤꯛꯅ ꯑꯁꯨꯛ ꯊꯨꯅ ꯋꯥꯈꯜ ꯍꯣꯡꯂꯝꯕꯁꯤꯗꯗꯤ ꯉꯛꯏꯗꯀꯣ ꯇꯥꯆꯧꯕ ꯅꯪꯁꯦ꯫ ꯔꯣꯖꯔꯅ ꯅꯣꯏꯁꯦ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯄꯥꯁ ꯇꯧꯔꯦꯅ ꯑꯩꯉꯣꯟꯗ ꯈꯟꯅꯕ ꯍꯧꯕ ꯂꯥꯏꯔꯣ? ꯔꯣꯀꯤꯅ
ꯑꯁꯦꯡꯕꯩꯗꯤ ꯅꯪ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯅ ꯊꯦꯝꯕ ꯂꯥꯛꯄꯅꯦ ꯑꯗ ꯅꯪꯅ ꯍꯣꯡꯉꯝꯕꯁꯦ ꯎꯕꯗ ꯐꯨꯗꯠꯂꯒ ꯊꯅꯝꯃꯁꯤꯔꯥꯅ ꯈꯜꯂꯤꯕꯅꯦ ꯂꯤꯅ ꯅꯣꯏ ꯇꯥꯃꯣꯅꯒ ꯀꯟꯕ ꯉꯝꯃꯣꯏ ꯑꯩ ꯌꯥꯎꯔꯤ ꯔꯣꯖꯔꯅ ꯇꯥꯃꯣ ꯑꯝꯇ ꯊꯣꯔꯛꯑꯣ ꯂꯤꯅ ꯐꯥꯒꯤ ꯇꯧꯅꯦ ꯊꯨꯡꯉꯥꯎꯁꯤꯗꯤ ꯃꯔꯨꯞꯁꯤꯡꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯀꯨꯏꯅ ꯄꯨꯜꯂꯨꯗꯕꯒꯤ ꯉꯁꯤꯗꯤ ꯔꯣꯖꯔ ꯍꯣꯏꯗ ꯄꯥꯔꯇꯤ ꯇꯧꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯖꯦꯀꯣꯕꯇꯤ ꯑꯉꯥꯡꯁꯤꯡꯗꯨꯒ ꯄꯨꯟꯕ ꯄꯥꯝꯗꯕꯒꯤ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯔꯣꯖꯔꯅ ꯅꯝꯗꯅ ꯇꯥꯃꯣ ꯑꯁ ꯂꯥꯛꯑꯣꯗ ꯅꯣꯏ ꯑꯗꯨꯝ ꯄꯨꯜꯂꯨꯔꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ ꯅꯪꯅ ꯑꯩꯒꯤ ꯃꯥꯏ ꯀꯩꯝꯇ ꯌꯦꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯀꯅꯥꯗ ꯏꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯒꯦ ꯑꯩꯅ ꯏꯀꯥꯏꯔꯤꯕꯁꯦ ꯅꯣꯏ ꯄꯥꯕꯨꯡ ꯍꯣꯏꯗꯅꯦ ꯑꯩ ꯑꯃ ꯂꯩꯅ ꯂꯩꯅ ꯅꯪꯅ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯔꯛꯇꯕ ꯍꯥꯏꯕꯁꯦ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕꯅꯦ ꯇꯥꯃꯣ ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯨ ꯃꯈꯥ ꯇꯥꯔꯛꯄꯗꯗꯤ ꯑꯩ ꯀꯟꯅ ꯍꯣꯠꯅꯒꯦ ꯁꯤꯗꯩꯗꯤ ꯇꯥꯃꯣꯒꯤ ꯃꯥꯏ ꯉꯥꯛꯅ ꯆꯠꯂꯒꯦꯕ ꯄ꯭ꯔꯣꯃꯤꯁ ꯖꯦꯀꯣꯕꯁꯨ ꯔꯣꯖꯔꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯌꯥꯝ ꯄꯨꯟꯕꯗꯨ ꯌꯥꯎꯔꯝꯃꯤ ꯑꯉꯥꯡꯒ ꯄꯨꯜꯂꯗꯤ ꯑꯉꯥꯡꯒꯤ ꯀꯣꯛ ꯆꯦꯜꯂꯛꯏ ꯍꯥꯏꯗꯨꯅꯤ ꯖꯦꯀꯣꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯤꯡꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯛꯇꯅ ꯆꯥꯗꯅ ꯂꯥꯡꯕ ꯌꯥꯎꯔꯝꯃꯤ ꯌꯨꯁꯨ ꯉꯥꯎꯔꯕꯅꯤꯅ ꯏꯁꯩꯒ ꯁꯛꯊꯕ ꯍꯧꯔꯛꯏ ꯖꯦꯀꯣꯕ ꯐꯣꯟ ꯂꯥꯛꯄꯗꯣ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯍꯟꯅ ꯌꯦꯡꯊꯤꯈꯩ ꯑꯂꯣ ꯌꯥꯝ ꯂꯥꯡꯉꯤꯗ ꯊꯥꯁꯤꯔꯣ ꯀꯅꯥꯒꯤ ꯊꯥꯖ ꯏꯜꯁꯤ ꯀꯅꯥꯅꯣ ꯏꯜꯁꯤ ꯍꯥꯏꯅ ꯑꯦ ꯗꯩꯅꯥ ꯍꯩ ꯑꯆꯧꯕ ꯅꯪ ꯑꯃꯨꯛ ꯅꯨꯄꯤ ꯆꯥꯝ ꯅꯤꯄꯥꯜ ꯀꯣꯏꯕ ꯍꯧꯔꯕꯣ ꯏꯃꯥ ꯍꯥꯎꯅꯦ ꯑꯦ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯏꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝꯗꯣ ꯅꯆꯥꯅ ꯎꯗꯕ ꯀꯨꯏꯔꯦ ꯏꯃꯥꯕꯨ ꯀꯝꯗꯧꯔꯤꯒꯦ ꯅꯨꯡꯁꯤꯕꯗꯨꯅꯔꯥ ꯏꯃꯥꯒꯤ ꯈꯣꯟꯖꯦꯜ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯕꯁꯦ ꯑꯗꯨ ꯅꯠꯇꯦꯗ ꯑꯗꯨ ꯏꯃꯥ ꯑꯩ ꯅꯨꯄꯤ 3 ꯀꯣꯏꯔꯦ ꯁꯨꯅꯤꯇꯥ ꯊꯕꯥꯛꯇꯨ ꯌꯩꯔꯒ ꯍꯔꯤ ꯑꯆꯧꯕ ꯅꯪ ꯑꯃꯨꯛ ꯊꯥꯏꯅꯒꯤꯗ ꯍꯧꯔꯕꯣ ꯅꯨꯄꯤꯒꯤ ꯍꯟꯗꯛꯇ ꯁꯖꯥꯎ ꯂꯣꯟꯖꯥꯎ ꯊꯣꯛꯈꯤꯕꯗꯨ ꯅꯪ ꯀꯥꯎꯔꯕꯣ ꯀꯔꯝꯅ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ ꯖꯦꯀꯣꯕꯅ ꯏꯃꯥ ꯀꯩꯅꯕꯨ ꯃꯌꯦꯛ ꯃꯥꯡꯕ꯭ꯔꯣ ꯏꯍꯟꯐꯝꯗ ꯅꯆꯥ ꯍꯟꯖꯤꯜꯂꯦ ꯅꯥꯀꯟꯗꯒꯤ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯈꯨꯄꯥꯛ ꯍꯧꯅꯒ ꯈꯨꯔꯛꯏ ꯏꯃꯥꯒꯤ ꯑꯆꯧꯕ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯦꯟꯅꯅꯕ ꯍꯥꯏꯗꯅ ꯏꯆꯥꯕꯨ ꯑꯗꯨꯛ ꯊꯥꯖꯅ ꯊꯝꯃꯒ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯁꯥꯔ ꯍꯣꯏꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯏꯃꯥ ꯅꯆꯥ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯏ ꯈꯔꯁꯨ ꯉꯥꯎꯒꯗꯕꯅꯤ ꯂꯥꯡꯒꯗꯕꯅꯤ ꯐꯔꯦ ꯊꯝꯃꯒꯦꯀꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯌꯨ ꯍꯣꯏ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯒꯨꯗ ꯅꯥꯏꯠ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ ꯖꯦꯀꯣꯕꯅ ꯑꯌꯥꯕ ꯄꯤꯔꯕꯅꯤꯅ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯅꯨꯡꯉꯥꯏꯔꯦ ꯃꯅꯤꯡ ꯇꯝꯂꯦ ꯐꯅ ꯊꯦꯡꯂꯐꯥꯎ ꯉꯥꯎꯗꯅ ꯂꯥꯡꯗꯅ ꯂꯩꯕ ꯑꯗꯨꯗ ꯆꯥꯛꯊꯣꯡꯕꯤ ꯃꯦꯝꯆꯥꯅ ꯏꯆꯥꯆꯥ ꯄꯨꯡꯁꯦ ꯊꯦꯡꯉꯤꯅꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯅ ꯁꯣꯏꯗꯅ ꯄꯥꯈꯠꯅꯔꯝꯒꯅꯤ ꯖꯦꯀꯣꯕ ꯉꯥꯎꯔꯤ ꯐꯅꯤꯅꯦ ꯑꯩ ꯍꯥꯏꯔꯒꯦ ꯑꯗꯨꯏꯅꯦ ꯉꯁꯤꯗꯣ ꯑꯩꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯈꯔ ꯊꯛꯈ꯭ꯔꯦ ꯍꯣꯏ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯊꯛꯇꯧꯅꯤ ꯉꯥꯎꯗꯧꯅꯤ ꯑꯗꯣ ꯄꯨꯡꯁꯦ ꯊꯦꯡꯉꯦ ꯑꯉꯥꯡꯉꯩꯁꯦ ꯄꯥꯈꯠꯅꯔꯝꯃꯅꯤ ꯂꯣꯏꯁꯤꯜꯂꯣꯀꯣ ꯍꯣꯏꯅꯦ ꯃꯦꯝꯆꯥ ꯊꯣꯛꯈ꯭ꯔꯦ ꯖꯦꯀꯣꯕꯅ ꯑꯉꯥꯡꯁꯥ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯃꯌꯥꯝꯗꯨ ꯄꯨꯂꯞ ꯍꯣꯏ ꯇꯥꯃꯣ ꯃꯔꯨꯞꯁꯤꯡꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯆꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯔꯣꯖꯔ ꯖꯦꯀꯣꯕ ꯆꯪꯗꯅ ꯉꯥꯎꯔꯤ ꯂꯣꯏꯁꯤꯜꯂꯝꯃꯤ ꯖꯦꯀꯣꯕꯅ ꯁꯤꯗꯩꯗꯤ ꯉꯥꯎꯕ ꯈꯔ ꯑꯃꯨꯛ ꯂꯦꯞꯄꯁꯤꯀꯣ ꯅꯠꯇ꯭ꯔꯗꯤ ꯕꯦꯔꯥ ꯀꯥꯟꯅꯔꯛꯀꯅꯤ ꯍꯣꯏ ꯇꯥꯃꯣ ꯅꯪ ꯁꯦꯟꯅꯕ꯭ꯔꯥ ꯍꯥꯏꯕꯨ ꯑꯩ ꯑꯣꯏꯅ ꯉꯥꯎꯈꯠꯂꯛꯑꯦ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯖꯦꯀꯣꯕꯅ ꯔꯣꯖꯔꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ ꯑꯃꯨꯛꯇꯪ ꯄꯣꯛꯄ ꯃꯄꯣꯛꯅꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯀꯣꯏꯕ ꯂꯥꯡꯕ ꯑꯄꯥꯝ ꯅꯨꯡꯁꯤ ꯄꯨꯝꯅꯃꯛ ꯈꯪꯍꯜꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯔꯣꯖꯔꯁꯨ ꯑꯐ ꯐꯠꯇ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕ ꯍꯧꯔꯛꯏ ꯂꯨꯔꯤꯕꯗꯤ ꯖꯦꯀꯣꯕꯅ ꯊꯥꯏꯅꯒꯤ ꯄꯨꯟꯁꯤ ꯅꯧꯍꯧꯅꯅ ꯉꯥꯎꯕ ꯍꯧꯔꯛꯄ ꯑꯁꯤꯅꯤ ꯈꯔ ꯂꯩꯔꯒ ꯔꯣꯖꯔꯁꯨ ꯀꯣꯂꯦꯖꯀꯤ ꯁꯦꯂꯦꯛꯁꯟ ꯐꯪꯉꯗꯨꯅ ꯀꯣꯂꯦꯖ ꯀꯥꯅꯕ ꯍꯣꯠꯅꯔꯝꯃꯤ ꯖꯦꯀꯣꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯦꯅꯤ ꯏꯜꯁꯤꯒꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯂꯨꯞꯈꯤꯔꯝꯃꯤ
Jacobna Roger Tamo ngasi di wa mahigi ai ga idrusu ko heu ke dorge tamo ai na di wa sa promise tong na se oi ni promise tawrage adu kai wano nang eni bu thamo shina nu shibra Roger na oi tamo ai eni bu aseng bagi nu shi Jacob makok pairaga Os ai shu phagi dagi ilsi bu nu shi tokre Roger nok thore is adura promise taw hai se mathai am saida koi gino nangine aina matha sari se nupi ahum koi ba tamona amatang koi ba egi matha sabi diba balo ai noine tamugi matha sari bane oi nangdi ahal khaina abeng haina singla lere bane masi bumna ma aingoda han ligi honu sinar bane adu ka dorage nang abem logdu yaroi os kainu tamo nungshi besibu phagi dauna hongdor hongjin yaba dauna fare ai mapa mama leki da batar basu ekoi da dum leise suno ashiri buwa oine tordana kia da laina ngangino ai matham sai ko kai gu banang na abem log tagai eni oine chela adi salan tanani ko shimadi khangjelo oh fare se pabu moina logde ade hargana abem na halo helage eni na to umbi ojarni is ba kia da laina harino Natrodi ke do haibano aide eniga nungshin mari su thamkre tamo su ilsi thalo aga underground yaw binu pido loge habra ai palakano daw yaroi ada ai ko enin thangjil luri ba khongtang se afabadi nate ai di mawa lode adu da khangde eni nungshire walore ai ko tondagi hen kraba ko ai de no ko silaisina ai uni dage Tonchu kaigi nushitane bebardi kari tamo ado ahanba nushijaki ton budi kabu pak ngamoi wari di nuari aina mata sari bese abengi khalagane tamo thamo yamna thotpa sarga nungdau no kangano abemna tamo se shutta nungshijabane tamo na loge ka kok loksin biro adu rede aisu tologo ngamni o aduga nungshimari tamuriba machin manauduna labukta langthura sara foreign da chawpa nupi nabu lemna mang hebra apang nupa thijani nangna eni nungshi hari side kai khunungsino ton gi wakhal kaungno hotna bada eni da kok thada khibaine eni kainaraga tolo budi ngamni eni kainaraga abem lo budi ngamoi lutrik lu he nangi wakhal du de ya bane dum oise Thokpa malak journey ada ain haiduse ai ko eni na hoje machin manau koi balangi ba pumna makase secret oina forever thom kriska oh adu ge ora okay boss nupani kaino ek jaban sabas adu ni dana kanane kangi punchida atopa nupi anina ai ko bungai tuna leram baso oine tambangam banate koina riba pamjariba nuksi jaribi sinda tabi atopa laubrasu tambangam de adune last part ta toro panu pi dusu heroine ni oiduni chumi wari sana raga ani du dress kayam nana posta ni setlaga dechit kirami machin manau ani duna makoi ani lakwa ubada yamna harau jerami kanana bulali bano kanana bu chumi bano matam sigi ahong banani haidoribra thumnani thumnaroi sukhangdana nungshi mari thamba haibasibu afaba oribra asengba nungshibani haidoribra ngihaki apambana kyam kuina chetkani nungshibagi damak harau harau yajarakliba nupidugi maral oidoribra lobini lobiroi sukhangdana yaragliba nupidugi marala tungda kari oirakpa thamba ngamanate nupani dusu nungshibagi ipakta taururabanina apamba nungaiba phawrukpa tabani nupagi su ijat leitabani nate thangjiluriba khongthang aduna kadayongna nupa thokpa ngamdoribra lamakhangda tatkhiba mari aduna kanagi punsidano akaiba oidoribase khanthaudaba mikup khrada punsigi lambibu amubu kali taribase nupidara nupadara
ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯅꯔꯤꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛ ꯐ꯭ꯔꯤ ꯐ꯭ꯔꯦꯡ ꯑꯣꯏꯅꯔꯤ ꯀꯥꯏꯅꯔꯕ ꯇꯨꯡꯗꯅ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯉꯝꯗꯦ ꯇꯝꯕ ꯉꯝꯗꯦ ꯖꯦꯀꯣꯕꯇꯤ ꯃꯦꯆꯣꯔꯁꯨ ꯑꯣꯏꯔꯕꯅꯤꯅ ꯑꯃꯨꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯏꯜꯁꯤꯗ ꯅꯠꯇꯦ ꯊꯥꯖꯁꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯄꯨꯕꯤꯈꯤꯗꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗ ꯑꯃꯨꯛ ꯍꯦꯟꯅ ꯑꯉꯥꯎꯕꯤ ꯑꯣꯏꯍꯜꯂꯝꯃꯤ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯊꯕ ꯌꯥꯔꯛꯇꯦ ꯃꯆꯤ ꯃꯨꯡꯕ ꯍꯧꯔꯛꯏ ꯃꯊꯥꯅꯕꯨ ꯁꯥꯔꯛꯂꯗꯤ ꯌꯨꯗ ꯇꯥꯏꯅꯕ ꯍꯧꯔꯛꯏ ꯃꯁꯥꯒꯤ ꯂꯤꯆꯠꯇꯨ ꯃꯁꯥꯅ ꯈꯪꯖꯕꯅꯤꯅ ꯃꯍꯥꯛ ꯅꯨꯄꯤ ꯑꯉꯥꯡꯗꯒꯤ ꯂꯥꯞꯅ ꯂꯩꯖꯔꯨꯕꯅꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯀꯠꯊꯣꯛꯂꯝꯒꯦ ꯈꯟꯗꯨꯅ ꯆꯍꯤ 6-7 ꯍꯦꯟꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯆꯕꯅꯤ ꯃꯁꯥꯅ ꯐꯥꯎ ꯈꯪꯖꯔꯨꯗ꯭ꯔꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯈꯟꯈꯤꯕ ꯋꯥꯈꯜ ꯍꯣꯡꯕ ꯉꯝꯗꯕ ꯑꯄꯨꯅꯕ ꯑꯃꯗ ꯄꯨꯗꯨꯅ ꯇꯥꯎꯗꯨꯅ ꯆꯠꯄꯒꯤ ꯍꯩꯅꯕꯤ ꯂꯩꯔꯕꯅꯤꯅ ꯖꯦꯀꯣꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯑꯦ ꯍꯥꯟꯅꯗꯤ ꯃꯔꯥ ꯂꯩꯔꯕ ꯃꯤꯕꯨ ꯈꯨꯗꯛꯇ ꯍꯥꯠꯇꯣꯛꯂꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯗ ꯑꯣꯏꯅ ꯂꯨꯞꯈ꯭ꯔꯦ ꯁꯤꯃꯛꯅꯅꯤ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯗꯈꯩ ꯂꯩꯖꯔꯝꯕꯗꯨ ꯍꯞꯇꯥ ꯐꯥꯔꯛꯑꯦ ꯌꯨꯗ ꯂꯥꯏꯆꯨꯗꯨꯅ ꯃꯥꯏ ꯀꯥꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯕ ꯔꯣꯖꯔꯒ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯈꯛꯇꯅꯤ ꯀꯤꯆꯟꯗ ꯆꯪꯉꯛꯄ ꯔꯣꯖꯔꯁꯨ ꯈꯪꯉꯤ ꯍꯟꯗꯛ ꯖꯦꯀꯣꯕꯅ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧꯁꯦ ꯑꯗꯨꯕꯨ ꯃꯈꯥ ꯊꯥꯕ ꯑꯣꯏꯔꯨꯕꯅ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ ꯔꯣꯖꯔ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯇꯣꯟꯗ ꯐꯣꯟ ꯇꯧꯖꯔꯛꯏ ꯇꯣꯟꯁꯨ ꯔꯣꯖꯔꯒꯤ ꯐꯣꯟ ꯂꯥꯛꯄꯗꯨꯗ ꯉꯛꯆꯥꯅꯔꯝꯃꯤ ꯅꯨꯡꯁꯤꯈꯤꯕ ꯀꯧꯕꯅꯤꯅ ꯐꯣꯟꯗꯨ ꯄꯥꯏꯗꯕ ꯉꯝꯂꯝꯗꯦ ꯍꯜꯂꯣ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯔꯣꯖꯔ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ ꯁ꯭ꯀꯨꯜ ꯆꯠꯄ ꯍꯧꯔꯕꯣ ꯍꯧꯔꯦ ꯀꯥꯏꯗ ꯇꯝꯗꯧꯔꯒꯦ GMꯗ ꯑꯣ ꯆꯥꯛꯇꯤ ꯆꯥꯔꯕꯣ ꯆꯥꯔꯦ ꯑꯩꯅ ꯉꯁꯤ ꯐꯣꯟ ꯇꯧꯔꯛꯏꯕꯁꯦ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ ꯀꯩ ꯂꯩꯔꯒꯦ ꯇꯣꯟ ꯅꯪꯕꯨ ꯀꯥꯎꯅꯕ ꯍꯣꯠꯅꯕꯅꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒ ꯈꯪꯅꯔꯦ ꯇꯣꯟ ꯅꯨꯡꯉꯥꯏꯇꯅ ꯑꯕꯦꯝꯂꯣ ꯑꯁ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯝꯕ ꯐꯥꯎꯕ ꯑꯕꯦꯝꯒ ꯍꯥꯏꯅ ꯁꯤꯡꯅꯔꯤ ꯈꯪꯕꯗꯒꯤ ꯂꯥꯞꯅꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯑꯃꯨꯛ ꯈꯪꯅꯔꯤꯕꯗꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯁꯤ ꯇꯥꯕꯗ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯇꯣꯟ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯈꯤꯗꯦ ꯂꯥꯏꯔꯤꯛ ꯐꯥꯎꯕ ꯊꯋꯥꯏ ꯌꯥꯎꯈꯤꯗꯦ ꯇꯥꯃꯣꯒꯤ ꯃꯥꯡꯗ ꯇꯧꯁꯤꯟꯅꯔꯕꯁꯨ ꯑꯩ ꯅꯪꯕꯨꯗꯤ ꯀꯥꯎꯕ ꯉꯝꯈꯤꯗꯦ ꯅꯪꯅ ꯃꯤꯔꯥꯏꯔꯕ ꯄꯨꯟꯁꯤ ꯑꯁꯦ ꯀꯌꯥꯗ ꯋꯥꯔꯝꯒꯅꯤ ꯅꯪꯗꯤ ꯈꯪꯉꯝꯃꯣꯏ ꯅꯪꯒꯤ ꯋꯥꯈꯜ ꯀꯥꯎꯅꯕ ꯍꯣꯠꯅꯕꯗꯅꯦ ꯑꯩꯅ ꯑꯇꯣꯞꯄꯒ ꯈꯪꯅꯈꯤꯕꯁꯦ ꯑꯗꯨꯒ ꯑꯩ ꯑꯕꯦꯝꯕꯨ ꯃꯔꯨꯞ ꯑꯃꯒꯨꯝ ꯅꯨꯡꯁꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯋꯥꯈꯜ ꯈꯟꯕ ꯉꯝꯃꯣꯏ ꯑꯩꯒꯤ ꯊꯃꯣꯏ ꯈꯛꯇ ꯅꯠꯇꯅ ꯑꯩꯒꯤ ꯅꯨꯡꯁꯤꯅꯔꯕꯤ ꯏꯇꯥ ꯑꯕꯦꯝꯒꯤ ꯊꯃꯣꯏꯕꯨꯁꯨ ꯋꯥꯍꯟꯒꯦ ꯈꯟꯒꯅꯨ ꯔꯣꯖꯔ ꯇꯣꯟ ꯅꯪ ꯑꯃꯨꯛ ꯍꯜꯂꯛꯑꯣ ꯑꯩꯅ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯑꯁꯦ ꯑꯩ ꯈꯨꯗꯛꯇ ꯀꯥꯏꯅꯒꯦ ꯃꯗꯨ ꯑꯣꯏꯊꯣꯛꯂꯔꯣꯏꯌꯦ ꯔꯣꯖꯔ ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯃꯗ ꯍꯧꯖꯤꯛꯃꯛ ꯂꯣꯠꯈ꯭ꯔꯁꯦ ꯑꯩ ꯉꯝꯂꯣꯏ ꯔꯣꯖꯔ ꯑꯩ ꯃꯗꯨ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯅꯤ ꯅꯨꯡꯁꯤꯗꯕ ꯑꯣꯏꯔꯕꯗꯤ ꯁꯨꯡꯌꯥ ꯌꯥꯕꯤꯔꯛꯀꯅꯨ ꯌꯥꯗ꯭ꯔꯣ ꯀꯔꯤꯒꯤ ꯑꯩꯕꯨ ꯃꯇꯝ ꯈꯔꯒꯤ ꯇꯥꯏꯝ ꯄꯥꯁ ꯇꯧꯕꯤꯔꯝꯕꯅꯣ ꯑꯩ ꯊꯝꯃꯒꯦ ꯔꯣꯖꯔ ꯅꯪ ꯑꯃꯨꯛꯀ ꯍꯟꯅ ꯐꯣꯟ ꯇꯧꯔꯛꯀꯅꯣ ꯉꯥꯏꯈꯣ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯏꯕꯁꯦ ꯐꯣꯟꯗꯨ ꯊꯝꯈꯤꯕꯅ ꯍꯥꯟꯈꯤ ꯔꯣꯖꯔꯅ ꯍꯥꯏꯅꯤꯡꯕ ꯀꯌꯥꯗꯨ ꯍꯥꯏꯕ ꯅꯪꯍꯧꯈꯤꯗꯦ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯉꯤꯕꯗꯤ ꯖꯦꯀꯣꯕꯅ ꯍꯣꯡꯂꯛꯂꯤꯕ ꯑꯁꯤꯕꯨ ꯇꯝꯖꯅꯤꯡꯕꯅꯤ ꯔꯣꯖꯔ ꯃꯊꯣꯏ ꯆꯥꯛꯅ ꯀꯞꯂꯝꯃꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯋꯥꯐꯣꯛ ꯇꯥꯕꯤꯅꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯃꯄꯤꯗ ꯇꯩꯊꯣꯛꯂꯒ ꯖꯦꯀꯣꯕꯀꯤ ꯀꯥꯗ ꯂꯥꯛꯏ ꯍꯦꯛ ꯆꯪꯂꯛꯄꯒ ꯀꯥꯗꯨ ꯌꯨ ꯃꯅꯝꯅ ꯍꯥꯔꯝꯃꯤ ꯃꯅꯝꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯖꯦꯀꯣꯕꯇ ꯌꯦꯡꯂꯒ ꯀꯩꯅꯣ ꯇꯥꯃꯣ ꯅꯪꯅ ꯍꯟꯗꯛ ꯇꯧꯔꯛꯏꯁꯤꯕꯣ ꯄꯥꯕꯨꯡꯒ ꯏꯃꯥꯒ ꯂꯥꯛꯂꯕꯗꯤ ꯁꯣꯏꯗꯅ ꯃꯤꯋꯥ ꯇꯥꯅꯕ ꯇꯥꯔꯦ ꯍꯥꯏꯔꯤꯉꯩꯗꯨꯗ ꯒꯣꯝꯇꯤꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯁꯅꯥ ꯁꯅꯥ ꯃꯦꯝꯆꯥ ꯏꯁꯨ ꯂꯩꯈꯤꯕ꯭ꯔꯣ ꯃꯦꯝꯆꯥꯅ ꯂꯩꯈꯤꯕꯅꯦ ꯏꯃꯥꯁꯤ ꯀꯨꯏꯔꯦꯅꯦ ꯏꯁꯨꯒ ꯎꯗꯕ ꯏꯃꯥꯁꯤ ꯍꯟꯕꯤꯗꯣꯏꯔꯥ ꯅꯣꯡ ꯅꯤꯅꯤꯗꯤ ꯂꯩꯗ ꯌꯥꯗ꯭ꯔꯦ ꯑꯋꯥꯡꯒꯤ ꯄꯤꯁꯛꯆꯥꯒꯤ ꯃꯆꯥ ꯂꯨꯍꯣꯡꯕꯗꯣ ꯌꯥꯎꯒꯦꯅ ꯂꯥꯛꯄꯅꯤ ꯑꯣ
ꯔꯣꯖꯔꯅ ꯌꯨ ꯕꯣꯇꯜꯁꯤꯡꯗꯨ ꯕꯥꯠꯔꯨꯝꯒꯤ ꯗꯁꯕꯤꯟꯗꯨꯗ ꯍꯥꯞꯆꯤꯜꯂꯤ ꯀꯥꯒꯗꯨ ꯍꯣꯕꯦ ꯍꯣꯕꯦ ꯁꯤꯠ ꯅꯥꯟꯅ ꯁꯤꯠꯂꯒ ꯑꯃꯨꯛ ꯇꯩꯊꯣꯛꯂꯝꯃꯤ ꯃꯦꯝꯆꯥꯗꯨ ꯐꯤꯔꯣꯜ ꯂꯧꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯔꯣꯖꯔꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯁꯅꯥ ꯅꯪꯕꯨ ꯕꯥꯠꯔꯨꯝ ꯆꯪꯉꯤꯔꯣ ꯑꯩꯒ ꯑꯃꯨꯛ ꯂꯥꯛꯏꯅꯦ ꯀꯔꯤꯃꯇ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯐꯤꯔꯣꯜꯗꯨ ꯊꯨꯞꯂꯒ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯝꯕꯤꯔꯝꯃꯤ ꯖꯦꯀꯣꯕꯀꯤ ꯐꯤꯔꯣꯜ ꯑꯃꯨꯛ ꯄꯨꯊꯣꯛꯂꯒ ꯀꯨꯝꯊꯔꯛꯏ ꯖꯦꯀꯣꯕꯀꯤ ꯀꯥꯗꯨ ꯊꯣꯡ ꯂꯣꯟꯕꯗꯨꯗ ꯏꯕꯨꯡꯉꯣ ꯖꯦꯀꯣꯕ ꯔꯣꯖꯔꯅ ꯊꯣꯡꯗꯣ ꯍꯥꯡꯂꯒ ꯇꯞꯅ ꯁ꯭ꯁ ꯃꯦꯝꯆꯥꯁꯨ ꯁꯤꯡꯕꯅꯤꯅ ꯁꯠ ꯆꯪꯉꯛꯏ ꯊꯣꯡꯗꯣ ꯑꯃꯨꯛ ꯂꯣꯟꯁꯤꯟꯈꯤ ꯔꯣꯖꯔꯅ ꯅꯤꯅꯦ ꯇꯥꯃꯣꯁꯦ ꯍꯟꯗꯛꯇꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯌꯨ ꯑꯗꯨꯝ ꯊꯛ ꯂꯩꯔꯦ ꯑꯩꯃ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯩꯅ ꯈꯜꯂꯤꯅꯦ ꯀꯥꯁꯤꯗꯒꯤ ꯀꯌꯥ ꯍꯦꯟꯗꯣꯔꯛꯇꯦꯅ ꯑꯗꯣ ꯑꯩꯒꯤ ꯑꯕꯣꯛꯇꯗꯤ ꯈꯪꯍꯜꯂꯣꯏꯁꯤꯀꯣ ꯀꯃꯥꯏꯅ ꯅꯣꯏ ꯑꯩꯒꯤ ꯑꯕꯣꯛꯇꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯅꯤ ꯍꯥꯏꯅꯦ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯃꯄꯥꯟꯅꯕ ꯍꯩꯖꯤꯜꯂꯨ ꯑꯁ ꯁꯅꯥ ꯑꯩꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕꯁꯦ ꯀꯤꯖꯩꯅꯦ ꯑꯁ ꯅꯤꯅꯦ ꯀꯩꯁꯨ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯑꯕꯣꯛꯇꯨ ꯃꯩꯀꯥꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯍꯜꯂꯨꯔꯣ ꯐꯔꯦ ꯐꯔꯦ ꯃꯦꯝꯆꯥꯗꯣ ꯑꯃꯨꯛ ꯊꯣꯔꯛꯏ ꯏꯃꯥꯁꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯌꯨꯔꯣ ꯆꯥ ꯁꯦꯝꯃꯛꯀꯦ ꯌꯥꯔꯦ ꯌꯥꯔꯦ ꯆꯥꯒ ꯊꯛꯅꯤꯡꯗꯦ ꯁꯅꯥꯗꯨꯕꯨ ꯀꯩꯗꯧꯍꯧꯔꯤꯒꯦ ꯑꯣ ꯏꯔꯨꯖꯍꯧꯔꯤꯌꯦ ꯀꯨꯝꯊꯔꯛꯑꯅꯤ ꯒꯣꯝꯇꯤꯅ ꯐꯔꯦ ꯐꯔꯦ ꯒꯣꯝꯇꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯕꯒ ꯔꯣꯖꯔꯅ ꯆꯦꯗ ꯇꯥꯃꯣ ꯑꯩꯒꯤ ꯑꯕꯣꯛ ꯂꯥꯛꯑꯦ ꯅꯪ ꯌꯨꯝ ꯆꯠꯀꯦ ꯍꯥꯏꯕꯅꯤ ꯊꯣꯔꯛꯀꯅꯨꯀꯣ ꯑꯗꯨ ꯏꯔꯒ ꯅꯥꯀꯟꯒꯤ ꯇꯦꯕꯜꯗꯨꯗ ꯊꯅꯝꯃꯤ ꯃꯄꯥꯟꯗꯒꯤ ꯊꯣꯡꯗꯨꯁꯨ ꯂꯣꯛ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯒꯣꯝꯇꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯌꯥ ꯑꯩꯃ ꯁꯅꯥ ꯈꯪꯉꯤꯅꯦ ꯅꯪꯕꯣ ꯑꯩꯒꯕꯣ ꯀꯨꯏꯔꯦ ꯎꯗꯕ ꯏꯁꯨꯕꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯗꯦꯗ ꯑꯦꯔꯣꯅꯕꯨ ꯅꯥꯏ ꯍꯥꯏꯕ꯭ꯔꯣ ꯃꯁꯤꯗꯤ ꯅꯣꯏ ꯇꯥꯃꯣꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ ꯏꯜꯂꯤꯕꯅꯦ ꯑꯗꯣ ꯇꯥꯃꯣꯗꯤ ꯉꯔꯥꯡꯗꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤꯕꯅꯦ ꯑꯩꯃ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯁꯨꯝ ꯆꯠꯇ ꯀꯨꯏꯔꯦꯅ ꯆꯠꯈꯤꯕꯅꯦ ꯃꯤꯁꯨ ꯃꯌꯨꯝꯒꯤ ꯃꯄꯥ ꯃꯃꯥ ꯃꯨꯠꯆ ꯅꯨꯡꯁꯤꯔꯝꯅꯤ ꯎꯖꯅꯤꯡꯗꯅ ꯆꯠꯂꯤꯕꯅꯦ ꯍꯣꯏꯗ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯁꯤꯗ ꯁꯨꯝ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯆꯠꯁꯅꯨ ꯑꯗꯣ ꯅꯪ ꯇꯥꯃꯣ ꯂꯩꯇ꯭ꯔꯦꯅ ꯀꯥꯇꯨ ꯀꯥꯔꯟ ꯆꯠꯀꯅꯨꯀꯣ ꯑꯁ ꯑꯩꯒꯕꯣ ꯑꯩꯕꯨ ꯅꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝ ꯊꯥꯖꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯀꯔꯤꯒꯤ ꯏꯁꯨꯕꯨ ꯊꯥꯖꯔꯣꯏꯗꯣꯏꯅꯣ ꯑꯩꯒꯤ ꯏꯁꯨꯗꯤ ꯁꯅꯥꯅꯤ ꯁꯅꯥ ꯑꯩ ꯊꯥꯏꯅꯒꯤ ꯅꯁꯨꯗꯣ ꯑꯣꯏꯗ꯭ꯔꯕꯅꯦ ꯒ꯭ꯌꯥꯟ ꯆꯤꯛ ꯇꯥꯔꯕꯅꯦ ꯇꯥꯃꯣꯅ ꯑꯩꯕꯨ ꯂꯣꯏꯅꯕꯤꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜ ꯐꯥꯎ ꯑꯣꯜꯍꯜꯂꯤꯕꯅꯦ ꯃꯁꯤꯗꯤ ꯐꯩ ꯐꯩ ꯑꯗꯣ ꯏꯁꯨ ꯁꯅꯥ ꯅꯪ ꯄꯥꯈꯪ ꯐꯥꯔꯦꯅ ꯅꯨꯄꯤ ꯅꯍꯥꯒ ꯀꯣꯏꯗꯅ ꯂꯥꯡꯗꯅ ꯇꯧꯅꯨꯀꯣ ꯀꯥꯏꯗꯩ ꯅꯨꯄꯤꯅꯣꯗ ꯑꯩꯒꯤꯗꯤ ꯑꯕꯦꯝ ꯂꯩꯁꯤꯗꯤ ꯑꯗꯨꯅꯤꯗꯅ ꯏꯁꯨꯁꯤꯗꯤ ꯏꯁꯨ ꯑꯕꯦ ꯃꯤꯔꯥꯏꯕ ꯌꯥꯗꯦꯀꯣ ꯍꯣꯏꯕ ꯑꯗꯣ ꯑꯩꯒꯕꯣ ꯂꯩꯗꯣꯏ ꯅꯠꯇ꯭ꯔꯣ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯄꯅꯤ ꯑꯣ ꯑꯗꯨꯗꯤ ꯑꯩ ꯃꯊꯛꯇ ꯇꯦꯂꯪꯒꯥ ꯉꯥꯏꯍꯥꯛ ꯄꯥꯏꯔꯨꯒꯦ ꯄꯥꯏꯔꯨꯔꯣ ꯃꯕꯨꯛꯀꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯒ ꯖꯦꯀꯣꯕꯀꯤ ꯀꯥꯗ ꯂꯣꯟꯅ ꯆꯪꯈ꯭ꯔꯦ ꯔꯨꯝ ꯄꯔꯐ꯭ꯌꯨꯝꯒꯗꯨ ꯆꯥꯏꯔꯗꯅ ꯖꯦꯀꯣꯕꯀꯤ ꯁꯦꯕꯥ ꯑꯣꯏꯅ ꯔꯣꯖꯔꯅ ꯍꯣꯠꯅ ꯂꯩꯔꯤ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕꯁꯨ ꯃꯦꯝꯆꯥꯒ ꯃꯥꯟꯅꯔꯒ ꯂꯣꯟꯅ ꯖꯦꯀꯣꯕꯀꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯄꯨꯁꯤꯜꯂꯛꯏ ꯖꯦꯀꯣꯕꯇꯤ ꯉꯥꯎꯔꯤ ꯁꯨꯃꯥꯡꯗ ꯍꯟꯆꯤꯛ ꯂꯥꯡꯕ ꯊꯣꯔꯛꯏ ꯖꯦꯀꯣꯕ ꯂꯩꯔꯝꯗꯕꯗꯨ ꯎꯕꯗ ꯔꯣꯖꯔꯁꯨ ꯕꯥꯠꯔꯨꯝꯗ ꯀꯩꯗ ꯀꯨꯏꯊꯤ ꯊꯤꯔꯝꯃꯤ ꯄ꯭ꯔꯞ ꯆꯦꯜꯂꯛꯇꯨꯅ ꯀꯥ ꯈꯨꯗꯤꯡꯒꯤ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯂꯩꯇꯕꯗꯨꯗ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ ꯁꯨꯃꯥꯡ ꯑꯄꯥꯛꯄ ꯑꯗꯨꯗ ꯅꯥꯄꯤ ꯃꯔꯛꯇꯨꯗ ꯍꯤꯞꯄꯗꯨ ꯎꯔꯛꯏ ꯇꯥꯃꯣ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯀꯩꯅꯣ ꯍꯟꯆꯤꯛ ꯂꯥꯡꯕꯅꯦ ꯑꯁ ꯑꯝꯇ ꯂꯥꯛꯑꯣ ꯑꯗꯨ ꯍꯥꯏꯔꯒ ꯆꯤꯡꯒꯦ ꯇꯧꯕꯒ ꯒꯣꯝꯇꯤꯅ ꯊꯣꯡ ꯍꯥꯡꯗꯣꯔꯒ ꯊꯣꯔꯛꯄꯗꯨ ꯎꯔꯝꯃꯤ ꯖꯦꯀꯣꯕꯁꯨ ꯃꯃꯤꯠ ꯈꯪꯁꯤꯡꯁꯤꯡꯈꯤ ꯔꯣꯖꯔꯅ ꯑꯁꯤꯗ ꯂꯣꯠꯂꯣ ꯖꯦꯀꯣꯕꯁꯨ ꯁꯟ ꯁꯥꯔꯒ ꯏꯁꯤꯡ ꯆꯥꯏꯕꯤꯒꯤ ꯁ꯭ꯇꯦꯆꯨ ꯂꯩꯔꯤꯕ ꯃꯔꯨꯝꯗ ꯂꯣꯠꯂꯤ ꯒꯣꯝꯇꯤꯅ ꯁꯅꯥ ꯑꯩꯒꯕꯣ ꯏꯁꯨꯕꯨ ꯍꯟꯆꯤꯛ ꯂꯥꯡꯉꯤꯔꯣ ꯑꯧ ꯍꯣꯏ ꯑꯩꯒꯕꯣ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯁꯤ ꯔꯣꯖꯔꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯉꯥꯏꯍꯥꯛ ꯐꯝꯃꯤ ꯖꯦꯀꯣꯕꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯝ ꯂꯣꯠꯂꯝꯃꯤ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯔꯣꯖꯔ ꯍꯀꯥꯝ ꯆꯟꯖꯤꯟꯅꯩ
ꯑꯩꯒꯤꯕꯣ ꯇꯨꯝꯅꯤꯡꯉꯦ ꯇꯨꯝꯃꯨꯔꯁꯦ ꯏꯁꯨ ꯇꯨꯝꯃꯨꯔꯣ ꯑꯩꯒꯤ ꯑꯕꯣꯛꯇꯤ ꯉꯥꯏꯍꯥꯛꯇ ꯐꯝꯈꯤꯒꯦ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯇꯨꯝꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯔꯣꯖꯔꯅ ꯃꯕꯣꯛꯀꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯃꯇꯝ ꯐꯠꯇꯦ ꯏꯃꯨꯡꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯣꯏ ꯈꯔꯁꯤꯅ ꯑꯩꯈꯣꯏ ꯀꯟꯕ ꯉꯝꯃꯣꯏ ꯀꯅꯥꯅ ꯈꯪꯉꯤ ꯁꯨꯃꯥꯡꯁꯤꯗ ꯕꯣꯝꯕ ꯂꯪꯁꯤꯜꯂꯛꯑꯗꯤ ꯂꯥꯛꯑꯣ ꯏꯃꯥꯏꯄꯦꯝꯃ ꯁꯅꯥ ꯅꯪꯁꯤꯗꯤ ꯅꯣꯏ ꯇꯥꯃꯣ ꯂꯩꯇꯕꯁꯦ ꯏꯁꯨꯗꯤ ꯀꯤꯗꯤ ꯀꯤꯕ ꯑꯣꯏꯔꯦ ꯑꯣ ꯀꯤꯌꯦ ꯂꯥꯛꯑꯣ ꯍꯣꯏ ꯍꯣꯏ ꯑꯁꯨꯝꯅ ꯇꯧꯁꯤꯟꯅꯔꯒ ꯔꯣꯖꯔꯅ ꯃꯕꯣꯛꯄꯨ ꯄꯨꯁꯤꯟꯈ꯭ꯔꯦ ꯖꯦꯀꯣꯕꯁꯨ ꯂꯣꯟꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ ꯆꯥꯕ ꯂꯣꯏꯔꯒ ꯑꯇꯣꯞꯄ ꯀꯣꯟ ꯐꯦꯡꯕꯤ ꯅꯨꯄꯤꯗꯨꯅ ꯂꯣꯟꯅ ꯂꯧꯊꯣꯛꯂꯒ ꯀꯣꯟꯗꯨ ꯐꯦꯡꯗꯣꯛꯂꯝꯃꯤ ꯅꯨꯃꯤꯠ ꯅꯤꯅꯤꯗꯤ ꯋꯥꯅ ꯀꯥꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯈꯥꯡꯂꯝꯃꯤ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯑꯩ ꯉꯥꯎꯗꯣꯔꯕ ꯈꯪꯗꯦꯗ ꯌꯨꯝ ꯑꯁꯦꯡꯕꯗ ꯆꯠꯍꯧꯕꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦ ꯔꯣꯖꯔ ꯇꯞꯅ ꯆꯪꯉꯛꯏ ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯑꯕꯣꯛ ꯆꯠꯈ꯭ꯔꯅꯤꯌꯦ ꯇꯥꯃꯣ ꯑꯣꯏ ꯌꯨ ꯂꯩꯔꯨꯒꯦꯔꯥ ꯑꯦ ꯑꯩꯉꯣꯟꯗꯔꯥ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯗꯅꯣ ꯕꯣꯁ ꯑꯩꯉꯣꯟꯗ ꯕꯣꯗꯤꯒꯥꯔꯗꯅ ꯄꯥꯈꯣꯟ ꯁꯤꯔꯕ ꯑꯣ ꯅꯪ ꯁꯦꯟꯅꯕꯗꯅꯦ ꯑꯩꯅ ꯉꯥꯎꯕ ꯍꯧꯔꯛꯏꯁꯦ ꯉꯝꯗ꯭ꯔꯦ ꯅꯪ ꯑꯃꯨꯛ ꯃꯤꯅꯥꯏ ꯑꯣꯏꯔꯣ ꯔꯣꯖꯔꯅ ꯑꯣ ꯍꯣꯏ ꯄꯥꯕꯨꯡꯅ ꯄꯤꯔꯛꯄ ꯇꯣꯂꯣꯞꯇꯣ ꯍꯟꯗꯛꯇꯤ ꯑꯩꯅ ꯐꯪꯕ ꯇꯥꯔꯦ ꯈꯨꯄꯥꯛ ꯆꯥꯅꯤ ꯅꯠꯇꯨꯗ ꯑꯩꯅꯅꯦ ꯂꯨꯍꯣꯡꯕꯤꯗꯣꯏꯁꯦ ꯑꯩ ꯄꯩꯁꯥ ꯇꯨꯡꯁꯤꯜꯂꯤꯕꯅꯦ ꯔꯣꯖꯔꯅ ꯁꯤꯌꯥ ꯉꯥꯎꯔꯁꯨ ꯄꯩꯁꯥꯗꯗꯤ ꯆꯣꯞꯄꯤꯕ ꯑꯣꯏꯔꯦ ꯅꯪꯒꯤꯁꯨ ꯅꯨꯡꯉꯥꯏꯅꯕꯅꯦ ꯑꯩꯅ ꯁꯤꯟꯕꯤꯔꯤꯁꯦ ꯑꯕꯦꯝꯅ ꯑꯋꯨꯟꯄꯣꯠ ꯃꯌꯥꯝ ꯄꯨꯔꯛꯄ ꯍꯥꯏꯁꯦ ꯕꯣꯅꯥꯎ ꯅꯪꯒꯤꯁꯨ ꯃꯥꯏ ꯅꯠꯇ꯭ꯔꯣ ꯑꯦ ꯑꯩꯗꯤ ꯇꯣꯟꯒ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯨꯔꯦ ꯑꯕꯦꯝꯃꯌꯦ ꯑꯩꯗꯤꯕ ꯍꯣ ꯒꯨꯔꯨ ꯅꯅꯥꯏꯌꯨ ꯂꯧꯖꯧꯈꯤꯒꯦ SP ꯑꯦꯟꯇꯦꯟꯒꯗꯤ ꯌꯥꯔꯗ꯭ꯔꯣ ꯑꯗꯨꯅ ꯅꯪ ꯍꯦꯛ ꯄꯣꯛꯈꯥꯏꯔꯣ ꯑꯩꯒꯤ ꯑꯣꯏꯔꯗꯤ ꯒꯣꯜ ꯐ꯭ꯂꯦꯛ ꯕꯣꯛꯁ ꯑꯃꯇꯪꯒ ꯂꯩꯔꯣ ꯒꯟ ꯆꯥꯎꯔꯁꯨ ꯌꯥꯏ ꯏꯃꯩ ꯔꯣꯖꯔꯅ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯄꯒ ꯖꯦꯀꯣꯕꯅ ꯑꯃꯨꯛ ꯁꯥꯔꯩ ꯍꯧꯔꯛ ꯑꯃꯅ ꯑꯃꯕꯨ ꯁꯦꯟꯅꯅ ꯀꯣꯂꯦꯖ ꯀꯥꯕꯁꯨ ꯍꯧꯔꯝꯃꯤ ꯖꯦꯀꯣꯕꯁꯨ ꯃꯁꯥꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯃꯌꯨꯝꯗꯁꯨ ꯆꯠꯂꯨꯗ꯭ꯔꯦ ꯄꯩꯁꯥꯒꯤ ꯗꯔꯀꯥꯔ ꯂꯩꯔꯕꯁꯨ ꯃꯄꯥꯒꯤ ꯑꯦꯀꯥꯎꯟꯗ ꯀꯥꯞꯄꯝꯃꯤ ꯅꯣꯡꯃꯒꯤ ꯖꯦꯀꯣꯕꯁꯨ ꯑꯦꯜꯁꯤꯒ ꯁꯨꯝ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯍꯦꯜꯂꯝꯃꯤ ꯔꯣꯖꯔꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯀꯣꯂꯦꯖꯇ ꯄꯨꯟꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯇꯝꯗꯗꯤ ꯖꯦꯀꯣꯕꯀ ꯑꯣꯏꯅ ꯄꯥꯔꯒ ꯆꯠꯂꯝꯃꯤ ꯊꯥ ꯑꯃꯗꯒꯤ ꯑꯅꯤꯗꯒꯤ ꯑꯍꯨꯝ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ ꯇꯣꯟꯒ ꯑꯕꯦꯝꯒ ꯁ꯭ꯀꯨꯜꯗꯅꯤ ꯇꯣꯟꯅ ꯚꯥꯏ ꯀꯩꯗꯧꯔꯒꯦ ꯅꯪ ꯍꯟꯗꯛꯁꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯇꯁꯦꯡꯕꯗꯤ ꯑꯕꯦꯝꯁꯨ ꯖꯦꯀꯣꯕꯀ ꯔꯣꯖꯔꯒ ꯄꯥꯔꯒ ꯅꯨꯄꯤ ꯎꯅꯕ ꯆꯠꯄꯗꯨ ꯈꯪꯂꯕꯅꯤ ꯑꯗꯨꯕꯨ ꯋꯥꯗꯨ ꯊꯩꯗꯣꯛꯂꯒ ꯍꯣꯏ ꯚꯥꯏ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯃꯁꯥ ꯌꯥꯝ ꯁꯣꯛꯆꯤꯜꯂꯦ ꯆꯥꯕ ꯊꯛꯄ ꯌꯥꯗ꯭ꯔꯦ ꯍꯥꯏ ꯑꯅꯝꯕꯅ ꯐꯃꯨꯡꯗ ꯄꯣꯊꯥꯔꯒ ꯑꯗꯨꯝ ꯂꯩꯔꯦ ꯇꯣꯟꯗꯤ ꯑꯕꯦꯝ ꯍꯣꯏꯒꯤ ꯋꯥꯔꯤꯁꯨ ꯈꯔ ꯈꯪꯕꯅꯤꯅ ꯃꯇꯥꯔꯣꯏꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯑꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯆꯞ ꯃꯥꯟꯅꯩꯌꯦ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯃꯁꯥꯁꯦ ꯀꯌꯥ ꯀꯟꯗꯦ ꯑꯣꯐꯤꯁ ꯆꯠꯂꯤꯕ ꯍꯥꯏꯗꯨꯅꯤ ꯑꯥꯗꯁꯨ ꯑꯗꯨꯝ ꯑꯅꯝꯕꯅ ꯄꯣꯊꯥꯔꯒ ꯂꯩ ꯍꯥꯏ ꯚꯥꯏ ꯈꯪꯗꯦ ꯍꯟꯗꯛꯁꯦ ꯑꯩ ꯅꯨꯡꯉꯥꯏꯐꯝ ꯁꯨꯡꯈꯪ ꯈꯪꯗꯦ ꯑꯗꯨ ꯚꯥꯏ ꯅꯪ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯔꯣꯖꯔꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯣ ꯀꯨꯏꯔꯦꯗ ꯄꯥꯎꯒ ꯐꯥꯎꯅꯗꯕ ꯍꯥꯟꯅꯗꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨ ꯍꯪꯕ ꯂꯥꯛꯑꯝꯕꯅꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯅꯤꯃꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯗꯣ ꯍꯟꯗꯛꯁꯦ ꯃꯆꯤ ꯃꯪꯗꯨꯅ ꯂꯩ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯪꯂꯨꯔꯁꯨ ꯀꯩꯁꯨ ꯇꯧꯗꯦ ꯍꯦꯛꯇ ꯍꯥꯏꯔꯛꯑꯦ ꯇꯥꯃꯣ ꯐꯪꯉꯦ ꯌꯨꯝꯗꯁꯨ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ ꯐꯣꯟ ꯇꯧ ꯌꯥꯗ꯭ꯔꯣ ꯍꯣꯏ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇ꯭ꯔꯦ ꯃꯁꯥꯅ ꯅꯣꯡꯃꯇ ꯀꯩꯗꯧꯔꯤ ꯀꯔꯤ ꯋꯥꯠꯂꯤꯒ ꯍꯪꯕꯤꯔꯛꯇ꯭ꯔꯦ ꯌꯨ ꯉꯥꯎꯗꯅ ꯂꯩꯈ꯭ꯔꯕ ꯈꯪꯗꯦ ꯃꯥꯗꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕꯅꯦ ꯊꯥꯁꯤ ꯊꯥꯅꯧ ꯍꯧꯕꯅꯦ ꯑꯄꯨꯅꯕ ꯑꯃꯅ ꯑꯗꯨꯝ ꯄꯨꯕꯅꯦ ꯑꯕꯦꯝꯁꯨ ꯍꯥꯏꯗꯣꯛꯂꯁꯤꯔ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯀꯜꯂꯛꯆꯕ ꯑꯣꯏꯅ ꯇꯥꯔꯗ꯭ꯔꯥ ꯈꯜꯂꯗꯨꯅ ꯀꯩꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ ꯍꯞꯇꯥ ꯑꯃ ꯍꯧꯈ꯭ꯔꯦ ꯔꯇꯟꯁꯨ ꯍꯟꯗꯛꯇꯤ ꯆꯥꯕ ꯊꯛꯄ ꯑꯃꯠꯇ ꯌꯥꯔꯛꯇ꯭ꯔꯦ ꯔꯥꯅꯤꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯂꯝꯗꯦ ꯑꯗꯨꯕꯨ ꯃꯤꯉꯣꯟꯗ ꯁꯨꯝ ꯍꯥꯏꯖꯕꯁꯨ ꯏꯀꯥꯏꯔꯝꯃꯤ ꯃꯣꯏꯕ ꯅꯔꯁ ꯑꯃ ꯀꯧꯔꯒ ꯗ꯭ꯔꯤꯞ ꯀꯥꯞꯍꯟꯁꯤꯗꯅ ꯔꯦꯇꯟ ꯌꯥꯝ ꯋꯥꯅ
ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ? ꯔꯥꯅꯤ, ꯍꯟꯗꯛꯇꯤ ꯀꯅꯥꯗꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯨꯔꯅꯨ. ꯃꯤꯉꯣꯟꯗꯁꯨ ꯌꯦꯠꯄꯁꯦ ꯑꯩ ꯄꯥꯝꯗ꯭ꯔꯦ. ꯆꯦꯞ ꯑꯦꯛꯖꯥꯝꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯆꯍꯤ ꯁꯨꯒꯦꯔꯥ ꯁꯨꯔꯣꯏꯔꯥ ꯑꯕꯦꯝꯁꯦ ꯂꯨꯍꯣꯡꯕꯤꯔꯁꯤ. ꯑꯩ ꯀꯨꯏꯅ ꯂꯩꯗꯧ ꯃꯥꯟꯗ꯭ꯔꯦ. ꯃꯣꯏꯕ, ꯑꯩꯕꯨꯁꯨ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯂꯨꯈꯤꯅꯤ ꯍꯥꯏꯒꯦ? ꯆꯞ ꯃꯥꯟꯅꯩꯌꯦ. ꯑꯗꯨꯝꯅ ꯋꯥꯈꯜ ꯄꯤꯛꯁꯟꯕꯤꯒꯅꯨ. ꯏꯆꯥꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏ ꯑꯅꯤ ꯍꯤꯡꯈꯤꯁꯦ. ꯏꯕꯦꯝꯃꯗꯤ ꯇ꯭ꯌꯨꯁꯟ ꯆꯠꯈ꯭ꯔꯕ꯭ꯔꯥ? ꯅꯛꯂꯕꯅꯤ나 ꯃꯇꯣꯝꯇ ꯆꯠꯈ꯭ꯔꯦ. ꯅꯪ ꯍꯥꯏꯐꯦꯠꯇꯪ ꯊꯤꯟꯕꯤꯔꯨ ꯌꯥꯗ꯭ꯔꯣ? ꯃꯇꯣꯝꯇ ꯑꯗꯨꯝ ꯆꯠꯂꯒꯦ. ꯏꯃꯥ, ꯕꯕꯥꯁꯦ ꯑꯣꯏꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯣ ꯍꯥꯏꯔꯝꯃꯦ. ꯐꯔꯦ ꯐꯔꯦ. ꯅꯨꯃꯤꯠꯇꯨ ꯅꯣꯡꯁꯨ ꯊꯤꯂꯤ ꯊꯤꯂꯤ ꯆꯨꯔꯝꯃꯤ. ꯖꯦꯀꯣꯕꯁꯨ ꯌꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯔꯣꯖꯔꯅ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯂꯥꯛꯄ ꯇꯟꯖꯥꯅꯤ. ꯇꯥꯃꯣ, ꯌꯨꯝ ꯌꯧꯗꯣꯔꯦ. ꯃꯤꯠ ꯄꯥꯡꯉꯣ. ꯀꯩꯒꯤꯅꯣ ꯑꯗꯨꯝ ꯊꯛꯆꯤꯜꯂꯤꯗꯨꯕꯣ? ꯖꯦꯀꯣꯕ ꯉꯥꯎꯔꯤ ꯉꯥꯎꯔꯤ. ꯊꯧ ꯊꯧ, ꯅꯁꯥꯒꯤ ꯒꯥꯔꯤꯅꯤ. ꯊꯧꯕ ꯍꯥꯏꯌꯨ, ꯑꯩ ꯑꯃꯨꯛ ꯇꯣꯡꯒꯦ. ꯔꯣꯖꯔꯅ ꯃꯥꯏ ꯏꯜꯁꯤ ꯍꯥꯏꯕꯤꯗꯨꯁꯨ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯅ ꯌꯨꯁꯨꯗ ꯊꯛꯂꯒ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯤꯕꯗꯨꯁꯨ ꯑꯉꯛꯄ ꯅꯨꯄꯤꯅꯦ. ꯅꯨꯄꯥ ꯑꯍꯨꯝꯈꯛꯅ ꯅꯨꯄꯤ ꯑꯃ ꯊꯠꯂꯒ ꯅꯣꯡ ꯃꯔꯛꯇꯨꯗ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯔꯤꯕꯗꯨ ꯔꯣꯖꯔꯅ ꯂꯥꯏꯠ ꯃꯉꯥꯜꯗꯒꯤ ꯎꯔꯝꯃꯤ. ꯅꯨꯄꯤꯗꯨꯅ ꯌꯥꯅꯤꯡꯗꯕꯒꯤ ꯆꯠꯀꯦ ꯇꯧꯕꯗꯨꯁꯨ ꯎꯔꯝꯃꯤ. ꯅꯨꯄꯤ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ. ꯍꯟꯗꯣ ꯍꯥꯏꯕꯅꯦ. ꯇꯟꯖꯥꯗꯨꯗ ꯃꯔꯨꯞ ꯔꯣꯀꯤꯅ ꯕꯥꯏꯛꯇꯨ ꯈꯥꯝꯂꯒ ꯍꯦꯝꯂꯦꯠ ꯂꯧꯊꯣꯛꯂꯒ ꯅꯣꯡ ꯃꯔꯛꯇꯨꯗ ꯅꯨꯄꯥ ꯑꯍꯨꯝꯗꯨꯒ ꯈꯠꯅꯕꯗꯨ ꯎꯕꯗꯒꯤ ꯔꯣꯖꯔꯁꯨ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ. ꯅꯣꯡ ꯃꯔꯛꯇꯨꯗ ꯔꯣꯀꯤꯒ ꯅꯨꯄꯥ ꯑꯍꯨꯝꯗꯨꯒ ꯐꯨꯅꯔꯤꯕꯗꯨ ꯔꯣꯖꯔꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ. ꯃꯈꯣꯏ ꯑꯍꯨꯝ ꯑꯣꯏꯖꯔꯁꯨ ꯍꯦꯔꯣ ꯑꯅꯤꯗꯨꯅ ꯐꯨꯊꯔꯝꯃꯤ. ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯍꯨꯝꯗꯨꯒꯤ ꯑꯇꯣꯞꯄ ꯃꯔꯨꯞ ꯑꯍꯨꯝ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯔꯣꯖꯔꯒ ꯔꯣꯀꯤꯒ ꯐꯨꯗꯕ ꯍꯧꯔꯛꯏ. ꯖꯦꯀꯣꯕꯁꯨ ꯌꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ. ꯃꯈꯥꯗ ꯃꯈꯣꯏ ꯇꯔꯨꯛ ꯆꯪꯗꯅ ꯅꯦꯠꯄꯒ ꯀꯥꯎꯕꯒ ꯇꯧꯕꯗ ꯍꯦꯔꯣ ꯑꯅꯤ ꯑꯗꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ. ꯇꯔꯨꯛ ꯆꯪꯗꯅ ꯀꯥꯎꯁꯤꯜꯂꯛꯄꯒꯤ ꯇꯟꯖꯥꯗꯨꯗ ꯑꯕꯦꯝꯅ ꯁꯥꯇꯤꯟ ꯑꯗꯨ ꯊꯨꯞꯆꯤꯜꯂꯒ ꯃꯉꯣꯟꯗ ꯌꯥꯝ ꯇꯣꯏꯅ ꯎꯁꯤꯠꯇꯕ ꯇ꯭ꯌꯨꯁꯟꯒꯤ ꯁꯥꯇ꯭ꯔ ꯑꯃꯒꯤ ꯃꯀꯣꯛꯇ ꯀꯟꯊꯠꯂꯝꯃꯤ. ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯕꯦꯝ ꯀꯞꯅ ꯀꯞꯅ ꯅꯨꯄꯥꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯤꯉꯩꯗꯨꯗ ꯍꯦꯟꯅ ꯃꯀꯣꯛꯇꯨꯗ ꯁꯥꯇꯤꯟ ꯑꯗꯨꯅ ꯀꯟꯊꯠꯂꯤ. ꯅꯨꯄꯥ ꯃꯉꯥ ꯑꯗꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ. ꯀꯅꯥꯝꯇꯅ ꯈꯥꯝꯂꯨꯗ꯭ꯔꯦ. ꯈꯨꯗꯛꯇ ꯅꯨꯄꯥ ꯑꯃ ꯑꯕꯦꯝꯅ ꯍꯥꯠꯇꯣꯛꯂꯝꯃꯤ. ꯔꯣꯖꯔꯅ ꯑꯕꯦꯝꯕꯨ ꯀꯣꯟꯁꯤꯟꯕꯤ. ꯑꯕꯦꯝ, ꯇꯣꯛꯑꯁꯤ ꯌꯥꯔꯦ. ꯎꯁꯤꯕ ꯇꯥꯔꯦ. ꯑꯕꯦꯝ ꯀꯞꯄꯒ ꯅꯨꯡꯇꯤꯒꯤꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯄꯟꯕ ꯄꯤꯔꯤꯕꯁꯦ. ꯃꯈꯨꯠꯁꯨ ꯌꯥꯝꯅ ꯂꯦꯡꯕ ꯑꯣꯛꯇꯕ ꯅꯨꯄꯥꯅꯦ. ꯖꯦꯀꯣꯕꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯝꯃꯤ. ꯑꯗꯨꯕꯨ ꯁꯤꯔꯦ ꯈꯪꯕꯗꯒꯤ ꯖꯦꯀꯣꯕꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯅꯈꯣꯏ ꯃꯉꯥꯁꯨ ꯊꯋꯥꯏ ꯍꯤꯡꯅꯤꯡꯂꯕꯗꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯀꯅꯥꯝꯇꯅ ꯀꯩꯝꯇ ꯍꯥꯏꯕ ꯌꯥꯔꯣꯏ. ꯅꯨꯄꯥꯁꯦ ꯑꯕꯦꯝꯕꯨ ꯏꯖꯠ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯝꯕꯗꯒꯤ ꯑꯩꯅ ꯍꯥꯠꯄꯅꯤ ꯍꯥꯏꯒꯗꯕꯅꯦ. ꯌꯥꯔꯦ, ꯅꯣꯏ ꯃꯉꯥ ꯆꯠꯈ꯭ꯔꯣ. ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯨꯁꯨ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ. ꯖꯦꯀꯣꯕꯅ ꯒꯥꯔꯤꯗ ꯍꯧꯕ ꯐꯣꯟꯗꯣ ꯂꯧꯊꯣꯛꯂꯒ ꯃꯔꯨꯞ ꯑꯦꯟꯗꯤꯗ ꯀꯣꯜ ꯇꯧꯔꯝꯃꯤ. ꯚꯥꯏ, ꯅꯒꯄꯥꯜ ꯀꯪꯆꯕꯤ ꯂꯩꯔꯛꯇ ꯂꯥꯛꯑꯣ. ꯑꯩꯅ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯍꯥꯠꯂꯨꯔꯦ. ꯑꯦꯟꯗꯤ ꯉꯛꯅ ꯂꯩꯔꯝꯃꯨ ꯚꯥꯏ, ꯑꯩꯈꯣꯏ ꯊꯥꯡꯃꯩꯕꯟꯗ ꯂꯩꯌꯦ, ꯌꯧꯔꯛꯑꯒꯦ. ꯑꯕꯦꯝ ꯑꯃꯨꯛꯁꯨ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯗꯨꯅ ꯄꯦꯟꯅ ꯀꯞꯆꯔꯛꯏ. ꯖꯦꯀꯣꯕꯅ ꯑꯕꯦꯝ, ꯀꯞꯀꯅꯨ, ꯇꯥꯃꯣ ꯂꯩꯁꯤꯗꯤ. ꯔꯣꯖꯔꯅ ꯑꯕꯦꯝꯒꯤ ꯐꯨꯔꯤꯠꯇꯨ ꯐꯠ ꯁꯦꯒꯥꯏꯔꯝꯃꯤ. ꯑꯗꯨꯒ ꯃꯆꯤꯟꯕꯥꯟ ꯃꯌꯥꯗꯁꯨ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ. ꯑꯕꯦꯝ ꯃꯆꯤꯟꯗꯨ ꯇꯠꯂꯗꯨꯅ ꯏ ꯊꯣꯔꯛꯏ. ꯔꯣꯀꯤꯅ ꯚꯥꯏ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ? ꯑꯕꯦꯝ ꯃꯆꯤꯟꯗꯁꯨ ꯏ ꯊꯣꯛꯑꯦ. ꯚꯥꯏ, ꯅꯪ ꯉꯥꯎꯔꯕꯣ? ꯖꯦꯀꯣꯕꯅ ꯔꯣꯖꯔ, ꯒꯨꯗ ꯑꯥꯏꯗꯤꯌꯥ. ꯔꯣꯀꯤꯁꯨ ꯍꯥꯏꯔꯞ ꯔꯣꯖꯔꯗ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯂꯩ. ꯔꯣꯖꯔꯅꯁꯨ ꯍꯥꯏꯔꯞ ꯏꯪꯒꯤꯠ ꯇꯧꯔꯛꯏ. ꯑꯕꯦꯝꯗꯤ ꯃꯤ ꯍꯥꯠꯂꯨꯔꯕꯅꯤꯅ ꯔꯣꯖꯔꯅ ꯐꯨꯔꯛꯂꯕꯁꯨ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ. ꯃꯄꯤꯁꯨ ꯇꯞ ꯇꯞ ꯇꯥꯔꯛꯏ. ꯇꯟꯖꯥꯗꯨꯗ ꯑꯦꯟꯗꯤ ꯍꯣꯏ ꯌꯧꯔꯛꯏ. ꯚꯥꯏ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯔꯣꯖꯔ ꯑꯩꯈꯣꯏꯅꯤ ꯍꯜꯂꯛꯄꯗ ꯁꯤ ꯑꯉꯥꯡꯁꯤꯅ ꯑꯕꯦꯝꯁꯦ ꯑꯁꯤꯗ ꯆꯤꯡꯁꯤꯜꯂꯒ ꯏꯖꯠ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯝꯕꯅꯤ. ꯑꯗꯒꯤ ꯑꯩꯅ ꯑꯕꯦꯝꯒꯤ ꯁꯥꯇꯤꯟ ꯑꯁꯤꯅ ꯃꯀꯣꯛꯇꯨ ꯀꯟꯊꯠꯄꯅꯤ. ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯟꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ.
ꯑꯦꯟꯗꯤꯅ ꯑꯕꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯏꯆꯟꯕꯨ ꯃꯥꯅ ꯏꯖꯠ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯩ ꯍꯥꯏꯁꯦ ꯆꯨꯝꯃꯕꯣ? ꯑꯕꯦꯝ ꯇꯞꯅ ꯀꯥꯏꯗ ꯁꯣꯛꯀꯦ? ꯑꯕꯦꯝ ꯀꯞꯄꯒ ꯃꯥꯏꯗꯤ ꯈꯨꯄꯥꯛꯅ ꯊꯥꯔꯤ, ꯐꯨꯔꯤꯠꯀꯁꯦ ꯃꯥꯅ ꯁꯦꯒꯥꯏꯕꯅꯦ꯫ ꯏꯆꯟꯕꯨ ꯀꯥꯏꯗ ꯆꯠꯂꯨꯕꯅꯣ? ꯅꯨꯄꯥꯁꯦ ꯍꯥꯟꯅ ꯈꯪꯕ꯭ꯔꯣ? ꯑꯩ ꯇ꯭ꯌꯨꯁꯟ ꯆꯠꯂꯨꯕꯅꯦ, ꯃꯥꯁꯨ ꯇ꯭ꯌꯨꯁꯟ ꯇꯝꯃꯤꯟꯅꯩ꯫ ꯃꯥꯅ ꯍꯥꯏꯔꯛꯄꯗ ꯌꯥꯗꯦꯅ ꯑꯩꯕꯨ ꯅꯨꯡꯇꯤꯒꯤ ꯂꯝꯕꯤ ꯂꯝꯍꯥꯡꯗ ꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯕꯁꯨ ꯐꯅꯌꯥꯝ ꯌꯥꯎꯈ꯭ꯔꯦ꯫ ꯌꯨꯝꯗꯁꯨ ꯕꯕꯥ ꯅꯥꯗꯨꯅ ꯂꯩꯕꯅꯦ, ꯏꯃꯥꯅ ꯍꯦꯛ ꯍꯦꯛ ꯊꯤꯟꯕꯤꯕꯗꯣ ꯐꯔꯛ ꯇꯥꯕꯗꯒꯤ ꯏꯇꯣꯝꯅ ꯆꯠꯄꯅꯦ꯫ ꯑꯦꯟꯗꯤꯅ ꯑꯁꯤꯕ ꯅꯨꯄꯥ ꯃꯆꯥꯁꯦ ꯒꯥꯔꯤꯗ ꯆꯠꯂꯣ, ꯚꯥꯏ ꯑꯁ꯭ꯋꯥꯏꯐꯥꯎꯗ꯫ ꯖꯦꯀꯣꯕꯀ ꯑꯦꯟꯗꯤꯒ ꯂꯥꯞꯇꯛꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯦꯟꯗꯤꯅ ꯑꯉꯥꯡꯁꯤꯒꯤ ꯑꯍꯜꯈꯩ ꯀꯧꯔꯒ ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦ꯫ ꯑꯗꯣ ꯚꯥꯏ, ꯅꯨꯄꯥ ꯃꯆꯥꯁꯤ ꯅꯪꯅ ꯍꯥꯠꯄꯗꯤ ꯅꯠꯇꯦ, ꯆꯨꯝꯃꯤꯀꯣ? ꯖꯦꯀꯣꯕꯅ ꯍꯣꯏ, ꯑꯩꯅ ꯍꯥꯠꯄ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯚꯥꯏ, ꯅꯨꯄꯤ ꯃꯆꯥꯁꯤ ꯃꯄꯥ ꯃꯃꯥ ꯑꯅꯤꯃꯛ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯉꯥꯏꯗꯨꯅ ꯂꯩꯔꯕ ꯏꯃꯨꯡꯅꯦ꯫ ꯁꯤ.ꯑꯦꯝ ꯁꯥꯔꯒꯤ ꯃꯃꯧ ꯑꯣꯏꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯆꯟ ꯁꯛꯂꯕꯤ ꯑꯁꯤꯗ ꯑꯃꯨꯕ ꯀꯥꯂꯤ ꯇꯩꯍꯟꯕ ꯑꯩ ꯄꯥꯝꯗꯦ꯫ ꯗꯟꯗꯤꯁꯦ ꯑꯩꯅ ꯐꯪꯖꯒꯦ꯫ ꯑꯁ ꯚꯥꯏ, ꯀꯩꯒꯤ ꯗꯟꯗꯤꯅꯣ? ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯑꯩꯅꯁꯨ ꯌꯥꯔꯦ꯫ ꯅꯪ ꯑꯩ ꯑꯃꯠꯇꯅꯤ ꯀꯥꯎꯔꯕꯣ? ꯆꯥꯛꯄꯨꯈꯝ ꯑꯃꯠꯇꯗ ꯅꯠꯇ꯭ꯔꯣ ꯆꯥꯃꯤꯟꯅꯔꯛꯈꯤꯕ? ꯐꯠꯇꯕ ꯑꯉꯥꯡꯁꯤꯗꯤ ꯀꯩꯗꯧꯔꯨꯅꯤ, ꯊꯣꯛ ꯊꯣꯛ ꯍꯥꯠꯀꯗꯕꯅꯤ ꯆꯦꯡ ꯇꯥꯡꯂꯀꯥꯟꯁꯤꯗ꯫ ꯑꯩꯁꯤꯅ ꯆꯥꯎꯔꯛꯂꯒ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯊꯣꯛꯅꯕꯅꯦ꯫ ꯏꯆꯟꯁꯦ ꯊꯥꯕꯨ ꯊꯥꯒꯠꯂꯤꯕꯅꯦ꯫ ꯑꯩꯁꯨ ꯌꯨꯒ ꯈꯔ ꯉꯥꯎꯔꯨꯕꯒ ꯃꯈꯣꯏ ꯃꯁꯦꯟ ꯐꯨꯅꯕꯗꯣ ꯈꯥꯝꯗꯣꯛꯄ ꯅꯪꯍꯧꯗ꯭ꯔꯦ꯫ ꯑꯣ, ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯒꯁꯨ ꯐꯨꯅꯔꯨꯕ꯭ꯔꯣ? ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡꯁꯦ ꯃꯈꯣꯏ 6 ꯂꯥꯛꯄꯅꯤ, 5ꯗꯤ ꯀꯤꯗꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯅꯦ, ꯅꯈꯣꯏ 5ꯁꯨ ꯁꯤꯅꯤꯡꯗ꯭ꯔꯗꯤ ꯆꯦꯟꯈ꯭ꯔꯣꯅ꯫ ꯑꯗꯨꯕꯨ ꯃꯤꯍꯥꯠꯄꯁꯦ ꯑꯩꯅꯅꯦ ꯍꯥꯏꯌꯨ ꯍꯥꯏꯈꯤꯕꯅꯤ꯫ ꯐꯔꯦ, ꯑꯩ ꯐꯣꯔꯦꯟꯖꯔꯒꯤ ꯇꯤꯝꯗ ꯋꯥꯁꯤ ꯃꯦꯜꯂꯒꯦ, ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦꯁꯦ꯫ ꯅꯨꯄꯤ ꯃꯆꯥꯁꯦ ꯄꯨꯕꯤꯈ꯭ꯔꯣ꯫ ꯚꯥꯏ, ꯃꯈꯣꯏꯗ ꯄꯤꯅꯕ ꯄꯩꯁꯥꯗꯣ ꯑꯩ ꯑꯦꯀꯥꯎꯟꯗ ꯀꯥꯞꯄꯛꯑꯒꯦ꯫ ꯍꯣꯏꯁꯦ, ꯑꯩꯁꯨ ꯄꯨꯊꯣꯛꯀꯦ꯫ ꯅꯠꯇꯦ ꯚꯥꯏ, ꯑꯩ ꯑꯗꯨꯝ ꯄꯨꯊꯣꯛꯀꯦ꯫ 5 ꯂꯥꯈ ꯄꯤꯈ꯭ꯔꯁꯤꯔꯥ? ꯍꯣꯏ, ꯑꯗꯨꯐꯥꯎꯗꯤ ꯄꯤꯈ꯭ꯔꯁꯦ꯫ ꯍꯦꯟꯅ ꯍꯥꯏꯔꯛꯑꯁꯨ ꯑꯩꯉꯣꯟꯗꯒꯤ ꯍꯥꯞꯈ꯭ꯔꯒꯦ꯫ ꯑꯗꯣ ꯚꯥꯏ, ꯅꯪꯕꯨ ꯅꯨꯄꯤ ꯌꯥꯝ ꯀꯣꯏꯔ ꯃꯥꯜꯂꯦꯗ꯫ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯀꯣꯟꯅ ꯇꯧꯁꯤ꯫ ꯚꯥꯏ, ꯇꯧꯅꯨ ꯑꯗꯨꯒꯨꯝꯕ꯫ ꯅꯪ ꯍꯥꯟꯅꯒꯤ ꯅꯊꯧꯅꯥ ꯂꯩꯕ, ꯑꯆꯨꯝꯕ ꯇꯧꯕ ꯑꯩꯒꯤ ꯃꯔꯨꯞ ꯖꯦꯀꯣꯕ ꯑꯣꯏꯅ ꯍꯜꯂꯛꯄꯗꯨꯅꯤ ꯑꯩꯅ ꯉꯥꯏꯔꯤꯕꯁꯦ꯫ ꯁꯔꯒꯤ ꯃꯆꯥ ꯁꯦꯟꯅꯔꯨꯕꯗꯒꯤ ꯄꯨꯟꯁꯤꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ꯫ ꯍꯣꯏ, ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯜꯂꯛꯅꯕ ꯑꯩ ꯑꯃꯨꯛ ꯍꯣꯠꯅꯒꯦ꯫ ꯑꯣꯀꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ꯫ ꯖꯦꯀꯣꯕ ꯔꯣꯖꯔꯅ ꯑꯕꯦꯕꯨ ꯃꯌꯨꯝꯗ ꯄꯨꯕꯤꯔꯛꯏ꯫ ꯔꯣꯀꯤ ꯁꯣꯟꯈ꯭ꯔꯦ꯫ ꯑꯦꯟꯗꯤꯅ ꯐꯣꯔꯦꯟꯖꯔꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕꯗ ꯋꯥ ꯃꯦꯜꯂꯝꯃꯤ꯫ 5 ꯂꯥꯈ ꯄꯤꯒꯦ ꯍꯥꯏꯕꯗꯨꯁꯨ ꯌꯥꯅꯔꯝꯃꯤ꯫ ꯃꯦꯗꯤꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯀꯧꯔꯤ, ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯑꯍꯜꯈꯩꯁꯨ ꯀꯧꯔꯤ꯫ ꯅꯨꯄꯤ ꯑꯃꯅ ꯑꯩꯒꯤ ꯏꯆꯥ ꯇ꯭ꯌꯨꯁꯟ ꯆꯠꯈꯤꯕꯅꯤ, ꯏꯆꯥꯅ ꯀꯅꯥꯗꯁꯨ ꯑꯔꯥꯟꯕ ꯇꯧꯈꯤꯗ꯭ꯔꯤꯌꯦ꯫ ꯑꯩꯅ ꯂꯦꯝꯅ ꯇꯣꯛꯑꯣꯏ, ꯅꯣꯏꯕꯨꯁꯨ ꯁꯣꯏꯗꯅ ꯗꯟꯗꯤ ꯐꯪꯍꯟꯈꯤꯅꯤ꯫ ꯑꯦꯟꯗꯤꯅ ꯏꯇꯩꯃ, ꯅꯆꯥꯅ ꯑꯔꯥꯟꯕ ꯀꯌꯥ ꯇꯧꯔꯤꯕꯁꯦ ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯛꯄ ꯄꯥꯝꯗ꯭ꯔꯕꯗꯤ ꯇꯨꯃꯤꯟꯅ ꯃꯊꯧ ꯃꯉꯝꯁꯦ ꯄꯥꯡꯊꯣꯛꯄꯤꯔꯨꯁꯨ꯫ ꯏꯇꯩꯃꯅ ꯀꯦꯁ ꯇꯧꯔꯛꯑꯦ, ꯀꯥꯗꯧꯁꯨ ꯂꯩꯇꯦ꯫ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠ ꯂꯥꯛꯂꯒ ꯈꯪꯒꯅꯤ꯫ ꯑꯗꯨꯗꯤ ꯅꯣꯏꯗꯗꯤ ꯆꯣꯞꯀꯗꯕ꯫ ꯅꯤꯁꯥꯁꯨ ꯑꯔꯩꯈꯩ ꯁꯤꯖꯤꯟꯅꯔꯝꯃꯤꯅꯦ꯫ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯏꯖꯠꯁꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯝꯃꯤꯕ꯫ ꯑꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯁꯨ ꯃꯐꯤ ꯃꯔꯣꯟ ꯁꯦꯒꯥꯏꯔꯒ ꯈꯨꯄꯥꯛꯅꯁꯨ ꯊꯥꯔꯝꯃꯤꯕ꯫ ꯁꯤꯗꯕꯨ ꯑꯩ ꯃꯔꯨꯞꯇꯨꯅ ꯌꯦꯡ ꯂꯩꯒꯗ꯭ꯔꯣ? ꯁꯥꯎꯔꯕꯅꯤꯅ ꯃꯥꯁꯨ ꯐꯨꯔꯦ, ꯑꯗꯒꯤ ꯂꯩꯈꯤꯗꯕꯅꯦ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯄꯥꯅ ꯁꯔ, ꯑꯩ ꯈꯪꯉꯤ ꯏꯆꯥꯁꯦ ꯐꯠꯇꯦ ꯍꯥꯏꯕ꯫ ꯍꯣꯏ, ꯅꯤꯁꯥꯁꯨ ꯆꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯁꯥ ꯆꯥꯏ, ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯏꯖꯠ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯍꯥꯏꯕ ꯄꯥꯎꯁꯤꯗꯗꯤ ꯁꯟꯗꯣꯛꯄꯤꯔꯛꯀꯅꯨ꯫ ꯃꯄꯥ ꯃꯃꯥꯅ ꯃꯆꯥꯕꯨ ꯀꯔꯤꯒꯤ ꯅꯨꯡꯁꯤꯗꯅꯤ? ꯂꯩꯈꯤꯗ꯭ꯔꯕ ꯏꯆꯥ ꯑꯁꯦ ꯁꯤꯔ ꯐꯥꯎꯕ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯔꯅꯤ꯫ ꯑꯗꯨꯅ ꯋꯥꯐꯝ ꯑꯁꯦ ꯑꯦꯛꯁꯤꯗꯦꯟꯅꯤ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯁꯤ꯫ ꯃꯁꯤꯗꯗꯤ ꯌꯥꯕꯤꯌꯨ꯫ ꯕꯕꯥ, ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯛꯅꯤ ꯄꯥꯝꯂꯤꯕꯁꯦ꯫ ꯈ꯭ꯋꯥꯏ ꯃꯔꯨ ꯃꯥꯅ ꯏꯖꯠ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯝꯂꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯁꯤ.ꯑꯦꯝꯒꯤ ꯃꯃꯧ ꯑꯣꯏꯅꯕ ꯍꯥꯏꯅ ꯁꯤꯡꯅꯔꯕ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯅꯨꯄꯥ ꯑꯗꯨ ꯉꯛꯅ ꯁꯔ, ꯑꯩꯈꯣꯏ ꯏꯆꯥꯁꯤ ꯄꯨꯖꯈ꯭ꯔꯒꯦ, ꯏꯆꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯆꯧꯔꯒꯦ꯫ ꯑꯦꯟꯗꯤꯅ ꯄꯩꯁꯥ ꯈꯔ ꯄꯨꯊꯣꯔꯛꯑꯒ ꯁꯦ ꯕꯕꯥ,
ꯌꯥꯝꯗꯦ 50,000 ꯈꯛꯇꯅꯤ ꯀꯅꯥꯝꯇꯅ ꯄꯤꯔꯛꯄ ꯅꯠꯇꯦ ꯅꯆꯥꯅ ꯕꯕꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯃꯗꯨ ꯕꯕꯥ ꯂꯧꯖꯔꯔꯣꯏ ꯅꯠꯇꯦ ꯕꯕꯥ ꯋꯥꯈꯜꯗꯣ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯏꯆꯥ ꯍꯥꯏꯕꯁꯤꯗꯤ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯃꯄꯥ ꯃꯃꯥ ꯑꯣꯏꯕꯅ ꯅꯨꯡꯁꯤꯕꯤꯕ ꯉꯥꯛꯇꯅꯤ ngasi macha oibasingna mapa mamabu nungsirapa oirasanu haina nachana paisa khara sai thawai sida kachabani paisa ga thawai ga sinabani khanbiganu nupa adu kapna paisa du lauraga hankhirami somdana rani su mapuribagi manakta leibana macha gi karimta pau khangjabanate macha halappa pau keshi tawramoi khalaga yengludre rogerna Abe, baba hoi ima hoi dakili kop kono. Abem tapna kishulan chitraba ima baba sa mihat pi aiki ima ipa oile ko. Nanglandi abem, nanglandi na thongna lai. Adu da sunate roki ko inigi thawai fawba nangna kalibani. Abem su hauchita da mamai ba mitkare ba roger da yinjere I makut aduna roger ki mamai da nalaga bishunguse loi kai nagase I loi thoi athe kai shoke hidak te bige roger na abengi makut da paisilaga yarse yum yoraga ai dum hidak te rage ada ai nga sai nangi furi abem na makut sa chatoklaga roger ki masina thami ai loi khangi Roger so sangna hundok jai Nachimato iloi tere Taiki teishino Aigi leishina leituk piura Abem kapnok tora I Karingang kano Aiki shinuk ningde Rani fatjangla I Bema Ani du naksina na famlambadaki sachat handok nei Rani ngakna ani makti engla E Ahima Ibu Roger kainu namai gadu loi kare Ahima Ibema kainu noi ani bu punarurabo Abemna Aini tushelo wala oharaga thengna lakpagi kupakna tharubani adagi manasu tharaiba Roger fukhogalaga Mama tu mana hanasu thare aduga ina muk tharubagi Nungna pishumsida suraiba adagi aisu I kamandana furisa shagaibani adagi tamona ikoi animak nung marakta lefala thamiba phironga sa loi chole Rani na Aima onthokpani dako nakoi ani sidi Isa situation do natum dhalakpa kai dauge yam lapasu nate Karen taba nupa yam yawi ma Ihe adu ima da hayatro Ima da kai dauge haituino hero leisibo Nang sidiko ibungo ima hidak te bige Roger na Yari mama ai chalage tamoge hawri ai hingjabe ai chale Abem na chalo ai nigi matam chana sana tu chalo bala kadabane hoi nenai laksage Roger sumayim na chatkre Abem su mapa mamagi mamangda tumina lerami Adugu mi halure kalubada ahingda tumthaba yaramde tumina kapcherami Numitu hawkre nongalaga nupa macha ama gari sitpadaki laikatnaba ngamdana leikhitre haiduna pauche singda hairami Mamanaba manga adusu jeko khangbanina kiraduna tumin leina se hainarami Abemde tuition chatre mamana maram hanglakani khalubada Roger hoido ina laami Jacob na tuition dendriba lo tamo thimbirage Abem sofa da phamlaga pena kapthura I mayim dadi kappa phau makol thok pangam jeramde Jacob na manakta phamlaga Oi kapkanu she ichildi thongna da nabum aina thagali bane nupi khudimak adugi thongna do leirabadi nupana ga nupi angang da karim dari base khradi kinarakani Abem na Tamo Aina mi happy urakli base kari dagino tamo khangbra Kari gi khangnani Ichanda toina karan taba usitabene
ꯃꯈꯣꯏꯒꯨꯝꯕ ꯄꯣꯛꯄꯗ ꯍꯔꯥꯎꯗꯕ ꯁꯤꯕꯗ ꯀꯞꯅꯤꯡꯗꯕꯁꯤꯗꯤ ꯐꯔꯦ ꯂꯥꯏꯔꯩꯕꯛꯇ ꯆꯠꯆꯈꯤꯕꯅ ꯑꯩꯅ ꯃꯤꯍꯥꯠꯄꯤ ꯑꯣꯏꯔꯛꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯇꯥꯃꯣꯒ ꯔꯣꯖꯔꯒꯅ ꯑꯣꯏꯍꯟꯕꯅꯤ ꯖꯦꯀꯣꯕ ꯉꯛꯅ ꯑꯕꯦꯝꯗ ꯌꯦꯡꯂꯛꯏ ꯔꯣꯖꯔꯁꯨ ꯀꯨꯝꯊꯔꯛꯄꯒ ꯋꯥꯍꯩꯗꯨꯗ ꯉꯛꯅ ꯀꯔꯤ ꯑꯕꯦꯝ ꯃꯄꯤꯗꯣ ꯇꯞ ꯇꯞ ꯇꯥꯈꯩ ꯔꯣꯖꯔꯗ ꯌꯦꯡꯖꯔꯛꯏ ꯃꯆꯥ ꯑꯃꯅ ꯃꯄꯥ ꯃꯃꯥꯒꯤ ꯃꯔꯝꯗ ꯀꯩꯒꯤ ꯈꯪꯗꯅꯤ ꯅꯪꯅ ꯈꯪꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯂꯣꯏꯅ ꯈꯪꯉꯦ ꯏꯄꯥꯒ ꯏꯃꯥꯒꯅ ꯃꯆꯥ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯂꯣꯏꯅ ꯈꯪꯉꯦ ꯑꯗꯨ ꯍꯥꯏꯔꯒ ꯍꯤꯍꯤ ꯀꯞꯊꯣꯔꯛꯏ ꯖꯦꯀꯣꯕꯅ ꯇꯞꯅ ꯑꯕꯦꯝ ꯇꯥꯃꯣ ꯅꯈꯣꯏ ꯑꯅꯤꯅ ꯑꯍꯣꯡꯕ ꯂꯥꯛꯄꯗꯨꯗꯅꯦ ꯑꯩꯁꯨ ꯍꯣꯡꯂꯛꯂꯤꯕꯁꯦ ꯑꯕꯦꯝꯅ ꯔꯣꯖꯔꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯅꯪꯅ ꯅꯨꯄꯤ ꯃꯈꯜ ꯃꯈꯜ ꯀꯣꯏꯕꯗꯤ ꯌꯥꯕ ꯑꯣꯛꯇꯕ ꯂꯤꯆꯠ ꯆꯠꯂꯁꯨ ꯌꯥꯕ ꯑꯩꯕꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯈꯪꯅꯍꯟꯕ ꯌꯥꯗꯦꯅ ꯈꯣꯡ ꯈꯨꯠꯁꯦ ꯌꯣꯠꯅ ꯄꯨꯟꯁꯤꯟꯕꯤꯔꯒ ꯊꯝꯕꯤꯕ ꯑꯗꯨꯒ ꯇꯥꯃꯣꯁꯨ ꯍꯧꯖꯤꯛꯇꯤ ꯅꯁꯥꯅ ꯅꯁꯥꯕꯨ ꯕꯣꯗꯤꯒꯥꯔꯗꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯃꯛꯅꯅꯦ ꯑꯩꯕꯨ ꯅꯈꯣꯏ ꯑꯅꯤꯅ ꯀꯩꯁꯨ ꯀꯦꯌꯔ ꯂꯧꯕꯤꯔꯛꯇ꯭ꯔꯤꯕꯁꯦ ꯅꯠꯇ꯭ꯔꯥ ꯖꯦꯀꯣꯕꯇꯤ ꯑꯕꯦꯝꯒꯤ ꯋꯥꯍꯩꯗꯨꯗ ꯏꯀꯥꯏꯔꯛꯇꯨꯅ ꯍꯣꯏ ꯑꯕꯦꯝ ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯦ ꯇꯥꯃꯣ ꯁꯥꯎꯗꯦ ꯑꯩꯁꯨ ꯑꯁꯣꯏꯕ ꯌꯥꯝꯅ ꯂꯩ ꯔꯣꯖꯔ ꯇꯞꯅ ꯅꯈꯣꯡꯗ ꯄꯨꯜꯂꯤꯕ ꯌꯣꯠ ꯑꯗꯣ ꯑꯩꯅ ꯂꯧꯊꯣꯛꯄꯤꯔꯒꯦ ꯑꯗꯨꯒ ꯅꯅꯤꯡ ꯇꯝꯖꯔꯣ ꯑꯕꯦꯝ ꯃꯄꯤꯗꯨ ꯇꯞ ꯇꯞ ꯇꯥꯔꯒ ꯈꯥꯅ ꯌꯦꯡꯂꯛꯏ ꯅꯪꯅ ꯅꯇꯨ ꯃꯌꯥꯝ ꯀꯣꯏꯔꯒ ꯑꯩꯒꯤ ꯌꯣꯠꯂꯤ ꯑꯁꯤꯕꯨ ꯊꯥꯗꯠꯄ ꯉꯝꯗꯣꯔꯤꯕ꯭ꯔꯣ ꯅꯁꯥꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕꯩꯅꯦꯗꯤ ꯍꯥꯏꯅꯤꯡꯗ꯭ꯔꯒ ꯑꯩꯒꯤ ꯌꯣꯠꯂꯤ ꯊꯥꯗꯠꯄ ꯀꯥꯏꯁꯨ ꯍꯥꯏꯖ ꯁꯥꯔꯤꯌꯦ ꯅꯪꯕꯨꯗꯤ ꯑꯩꯅ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯀꯥꯟꯗ ꯂꯃꯟ ꯈꯨꯝꯃꯛꯀꯅꯤ ꯌꯦꯡꯉꯣ ꯔꯣꯖꯔꯅ ꯃꯤ ꯍꯥꯠꯂꯨꯕꯗꯒꯤ ꯑꯃꯨꯛ ꯁꯥꯅꯤꯡꯕ ꯄꯣꯛꯂꯛꯑꯕꯣ ꯖꯦꯀꯣꯕꯅ ꯆꯩꯔꯛꯏ ꯔꯣꯖꯔ ꯑꯕꯦꯝ ꯀꯞꯀꯅꯨꯁꯦ ꯆꯨꯝꯃꯤ ꯏꯆꯟꯅ ꯍꯥꯏꯕ ꯇꯥꯃꯣꯗꯤ ꯌꯨꯝꯁꯤꯒꯤ ꯕꯣꯗꯤꯒꯥꯔꯗꯅꯦ ꯃꯤꯅꯥꯏꯅ ꯃꯄꯨ ꯁꯥꯕ ꯍꯥꯏꯗꯣ ꯑꯩꯅꯦ ꯔꯣꯖꯔꯅ ꯇꯥꯃꯣ ꯀꯩꯅꯣ ꯀꯩꯒꯤ ꯑꯗꯨꯝ ꯍꯥꯏꯔꯤꯕꯅꯣ ꯑꯕꯦꯝ ꯃꯃꯥꯏꯗꯨ ꯃꯈꯨꯠ ꯑꯅꯤꯅ ꯈꯨꯝꯖꯤꯜꯂꯒ ꯑꯃꯨꯛ ꯄꯦꯟꯅ ꯀꯞꯊꯣꯔꯛꯏ ꯖꯦꯀꯣꯕꯅ ꯑꯉꯥꯡ ꯅꯈꯣꯏꯗꯤ ꯇꯣꯛꯈ꯭ꯔꯣ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯔꯕ ꯑꯩꯐꯥꯎ ꯑꯄꯨꯅꯕ ꯑꯃꯗ ꯑꯗꯨꯝ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯅꯤ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯅꯨꯄꯤ ꯑꯉꯥꯡꯗ ꯌꯥꯝꯅ ꯂꯨꯞꯄꯝꯃꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯕ ꯃꯇꯨꯡꯗ ꯌꯦꯛꯅꯕ ꯃꯤꯕꯨ ꯂꯃꯟ ꯈꯨꯝꯅꯕ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯝꯒꯦꯅ ꯀꯃꯥꯟꯗꯣ ꯑꯣꯏꯈꯤꯕꯅꯤ ꯃꯇꯝꯗꯨꯗꯅ ꯑꯃꯨꯛ ꯃꯤ ꯐꯨꯕ ꯍꯥꯠꯅ ꯁꯨꯅꯕ ꯀ꯭ꯔꯥꯏꯝ ꯇꯧꯔꯤꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯌꯥꯕꯨ ꯏꯈꯨꯠ ꯄꯦꯟꯅ ꯄꯦꯟꯅ ꯍꯥꯠꯄ ꯅꯨꯄꯤ ꯑꯉꯥꯡ ꯑꯣꯠꯅꯩꯕꯁꯤꯡꯕꯨ ꯄꯦꯟꯅ ꯐꯨꯕ ꯆꯩꯕ ꯁꯨꯝꯕꯗ ꯑꯃꯨꯛ ꯂꯨꯞꯄꯨꯔꯕꯅꯤ ꯏꯁꯥꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯛꯄꯗꯒꯤ ꯏꯃꯥ ꯕꯕꯥ ꯍꯣꯏꯅꯁꯨ ꯄꯥꯝꯗꯕꯗꯒꯤ ꯑꯃꯨꯛ ꯔꯣꯖꯔꯒꯤ ꯕꯣꯗꯤꯒꯥꯔꯗꯁꯦ ꯑꯣꯏꯔꯒꯦꯅ ꯂꯩꯔꯛꯄꯅꯤ ꯔꯣꯖꯔꯒꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯏꯅꯥꯎ ꯑꯃꯒꯨꯝ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄꯗꯒꯤ ꯃꯇꯝꯒꯤ ꯏꯔꯥꯡꯁꯨ ꯈꯔ ꯌꯥꯎꯍꯟꯗ꯭ꯔꯗꯤ ꯁꯣꯏꯗꯅ ꯉꯥꯎꯆꯠꯅꯕ ꯇꯥꯔꯤ ꯈꯟꯕꯗꯒꯤ ꯃꯄꯥꯟꯗ ꯄꯨꯊꯣꯛꯄꯤꯈꯤꯕꯅꯤ ꯐꯖꯕꯕꯨ ꯄꯥꯝꯗꯕ ꯑꯍꯥꯎꯕꯕꯨ ꯆꯥꯅꯤꯡꯗꯕ ꯀꯅꯥꯁꯨ ꯂꯩꯔꯝꯃꯣꯏ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯋꯥꯈꯜꯗ ꯇꯥꯎꯗꯨꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯇꯥꯎꯈꯤꯗꯨꯅ ꯏꯁꯥꯁꯦ ꯃꯤꯅꯥꯏꯅꯤ ꯍꯥꯏꯕꯐꯥꯎ ꯀꯥꯎꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯏꯆꯟꯅ ꯉꯁꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯃꯤ ꯍꯥꯠꯂꯨꯔꯤꯕ ꯑꯁꯦ ꯑꯕꯦꯝ ꯀꯞꯅ ꯀꯞꯅ ꯇꯥꯃꯣ ꯌꯨꯝꯒꯤ ꯑꯣꯏꯔꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤꯗ ꯑꯩꯁꯨ ꯏꯃꯥꯗ ꯋꯥꯐꯝ ꯀꯌꯥꯁꯦ ꯐꯣꯡꯗꯣꯛꯇꯅ ꯂꯥꯛꯄꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯑꯣꯛꯇꯕ ꯅꯨꯄꯤ ꯅꯍꯥꯗ ꯀꯥꯇꯨ ꯀꯥꯔꯟ ꯇꯣꯏꯅ ꯇꯧꯕꯅꯤ ꯒꯨꯂꯤ ꯁꯨꯠꯇ ꯃꯪꯂꯒ ꯅꯨꯡꯇꯤꯒꯤꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯥꯔꯟ ꯇꯥꯔꯤꯕꯁꯦ ꯑꯩꯁꯨ ꯐꯖꯅꯗꯤ ꯍꯥꯏꯖꯕꯅꯤ ꯑꯩ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯑꯍꯜ ꯃꯁꯦꯟ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯩꯔꯦ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯋꯥꯐꯝꯗꯨꯅ ꯀꯔꯦꯝ ꯀꯊꯥꯏꯅꯗꯨꯅ ꯅꯨꯡꯇꯤꯒꯤ ꯑꯩꯉꯣꯟꯗ ꯑꯌꯦꯠꯄ ꯄꯤꯕꯅꯤ ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯈꯨꯠ ꯄꯥꯏꯗꯨꯅ ꯀꯥꯔꯗ ꯆꯤꯡꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯏꯁꯦ 3-4ꯔꯛ ꯁꯨꯔꯕꯅꯤ ꯑꯗꯨ ꯐꯥꯎꯕ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ ꯗꯞꯁꯨ ꯌꯥꯝ ꯇꯧꯏ ꯃꯌꯥꯝꯕꯅꯤ ꯂꯥꯜꯍꯧꯕꯅꯤ ꯃꯈꯨꯔꯥꯁꯨ ꯂꯥꯜꯍꯧꯕꯅꯤ ꯑꯩ ꯑꯃ ꯕꯗꯅꯥꯝ ꯄꯤꯁꯤꯜꯂꯒ ꯍꯥꯠꯇꯣꯛꯄꯗ ꯀꯩꯁꯨ ꯂꯩꯇꯦ ꯅꯁꯥꯅ ꯈꯪꯅ ꯌꯥꯔꯛꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯑꯀꯤ ꯑꯈꯪ ꯇꯧꯔꯛꯄꯅꯤ ꯔꯣꯖꯔꯅ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯍꯥꯏꯔꯤꯕ ꯀꯩꯒꯤꯅꯣ ꯑꯕꯦꯝ ꯁꯧꯔꯥꯡꯅꯅ ꯅꯣꯏꯕꯨ ꯌꯨꯝꯗ ꯂꯩꯕ꯭ꯔꯣ ꯅꯨꯡꯇꯤꯒꯤ ꯅꯠꯇ꯭ꯔꯣ ꯀꯣꯂꯦꯖ ꯆꯠꯂꯛꯄꯒ ꯇꯥꯃꯣꯒ ꯄꯥꯔꯒ ꯀꯣꯏꯕ ꯆꯠꯂꯤꯗꯣ ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯑꯩꯅ ꯀꯩꯁꯨ ꯀꯜꯂꯛꯄꯤꯗꯧ ꯅꯠꯇꯦ ꯀꯜꯂꯛꯄꯁꯨ ꯐꯥꯎꯗꯦ ꯑꯩꯒꯤꯗꯤ ꯏꯃꯥ ꯕꯕꯥꯒꯤ ꯑꯄꯥꯝꯕꯗꯣ ꯅꯤꯡꯕ ꯊꯨꯡꯍꯜꯂꯒꯦ ꯈꯟꯕ ꯈꯛꯇꯅꯤ ꯏꯃꯥ ꯕꯕꯥꯗ ꯑꯋꯥꯕ ꯍꯦꯟꯅ ꯄꯤꯅꯤꯡꯗꯕꯒꯤ
ꯑꯩ ꯅꯈꯣꯏꯗ ꯍꯥꯏꯖꯒꯦꯅ ꯀꯌꯥꯔꯛ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯅꯈꯣꯏꯗꯤ ꯁꯥꯟꯅ ꯌꯨꯅꯔꯒ ꯉꯥꯎꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯩꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯈꯪꯕꯤꯗꯕ ꯅꯠꯇ꯭ꯔꯣ? ꯔꯣꯖꯔꯅ ꯑꯁ ꯌꯥꯔꯁꯦ ꯅꯪꯅ ꯆꯩꯅꯤꯡꯕ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛꯇꯣ ꯑꯩꯉꯣꯟꯗ ꯆꯩꯌꯨ ꯇꯥꯃꯣꯗꯗꯤ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯑꯕꯦ ꯑꯩꯁꯨ ꯅꯣꯏꯅ ꯅꯨꯡꯉꯥꯏꯕ ꯃꯥꯟꯕꯩ ꯋꯥꯅꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕꯅ ꯄꯤꯛ ꯊꯜꯂꯤꯕꯅꯦ तसेंना हायरबदा आई वाखलैना नारमदौरबने तामोना आइबु क्या लुबीबने आइगे अवाब उबीबदगी वाखल नुंगाइनबा हाइदुना हंदक्ति खरा कोरे लांगी ngauरुरे रोजर निंगबा थुंगबा कनाबु लेबगे संसारसिदा नंगना करिगी इमा पाबुंगबु अदु वारौरिबनो नसाना नसागे वाखल अदुबु फाथबा ngamद्रबा करिगिनो नंगसु इमुंगसिगी युमसिगी मपु नत्रो अदु ओइरबदि अवा नुंगाइ लोइना खंफम थोक्ट्रो मखोइना हाइद्रबसु नंगना खंगनबु होटनबदि याइना करिगी नंगना हुजुफाव खंगना लेरिबनो रोजरना ओय आई पांगदब नुपाने हाइरबसु इशाना याजरे आयोबे नैखोइगे खोइगे लेइनरिबा मरि असि करिनो नंग आई हाइनदुना थमलिबसिना करिगिनो आबे मपीदो दैथोकजै रोजर आइगी बाबादी वाना दुम हौरकपने हौजिकसु दुम वारी पाबुंग होइना बाबागी मतेंग पांगबिदुना लाकपने आइसु खंगी चही अमगी चानबा फौचे पैसा फाव पिरकलिबने पाबुंगना किडनी अनिमक फेल ओइदुना सिरुबदगी आइगी इमा बाबाना किडनी नामा नामा पीदुना पाबुंग बुकनबिखिबने नौमता खंगजद्रिबा रोजरदु अबेंगी वारीदुदा ngakna करी आइगी पाबुंगी किडनी अनिमा अबें मखायो अबेम तकना इमा बाबादी मखोय अनिमक ब्लड कैंसर ना हैबसे खंगजद्रिबने खंगलपा मतमदा आइबु मचा सकना योक्पियो हाइजरुबने अदुबु पाबुंगना वासक्तुना इमा ओइनी हाइदुना अहल मसेने अनकिबने वाफमसे इमा बाबाना मचा आइगोंदा नोंमदा तमदिए अदुबु मखोयना फना लोलबसु आइसु लोना लोना इमा बाबाना इमा सिगे पाबुंग होइगा लाक्तुना हेग हेग सानबदगी ताहोबने आइगी मांगदा माइथोक मकालाम बसारबसु इमा बाबा कना लोना लोना थमोइदे चाकना चाकना कपलिबदा मचा आइगोंदसु चिना फाओय अदु हारगा अबेमदु कपथुरेई औचिति आइना मरम ओइरगा सोलबे इमा बाबा से मिहात पिपोकपी ममा मपा हाइबदो ओहले रोजरसु अबेंगी मनाक्ता फमी जेकोब का रोजर गना अबेंगी मखुत नामा नामा पाइदुना थेमजिनबिरमी रोजरसु इमुंगी वारी तारुबदगी ऐलाले अबे ऐना फमदा यम लानख्रे अहलसिंग हाइबे इंदबा लमहेनबा मचा हाइबदा आइने नंगी बाबा इमा की तौबिमल आई खक मिराय रोये से कपकनो आई नुंगाइतेबा जेकोबसु रोजरना ज्ञान तारक्तुना अबेमदा नुक्सिबा वाहे हाइरकपसिदा हेना नुंगाइजबा अपेनबा हाइदो ओइरमी जेकोबना मुहाइरई इचनगिदमक्ता नबुंग आई लेरिबसिदि कई कपिनो अखोय मियोबसे असिबगी मचा ngaktane अखोय लोइना चटखिदबा ngaktane कनाना सोमोरोइरो इमा बाबाना मनुंग मतम चादना लेखिदबा तारपसु नबुंग आइना इचलबु कैसु वालहलोय रोजरना अहाना खंगदुना नंबु मिरायरबसु औजिकते आइना नंबु अमुक हना मिरायरोये ऐसे क्यादा पंख्रबा जेकोबना नंगना खंगदबा अमसु लेरिये कइबुनु तामो आयो नंगसे याम कना नाय हाय क्लास 6 ला 7 ला करपदाइदा मतमदुदा ब्लड वाटपदगी ब्लड तुसु ओ पॉजिटिव फंगदबदगी यामना मथा सानै हाय अदुगा अबेमसे ओ पॉजिटिव ओइरमबदगी अबेमदगी ब्लड पी हाय चुमिको अबेम अबेमना आस यार तामो रोजर दिंगना अबेम दिंग जै मखुतु चुपिरमी चंक्यो अबेम अबेमना मखुतु फटकन थलगा यार हौजिकतो ओवर ओइरानु नमाइदि काइद्रा तामो लेइसे जेकोब नोक्लगा माइबुदि लेयर कयानो मा पालबने तमा आइना किबगी मतुंग इना वासकांगनसे जेकोब फुखौगलगा वासका कोइना आई कादे चंजखरगे नान के मिराय बिरुरबा इचंदा लुने तौबियो
Roger makokadu hotlaga chongkro ngosidi thamoise khanglum lumthare se paladaga oladi thamoise kichi yankai mukti leramani abemna aishumde chatlage ada ahengdagi tammo tuition thimbiyugo Jeko maika dagi pamidu hayo abemna Roger na yare ai thinbirage tammo de yeluranu aduga amana kai Roger nokfet tawraga oirodabada crush thamuranu ai ngondo ni pulap thammo abemna Roger du laktene inki ando saida nasaktuga upai lektabagi yabi bewane pamdi pamkhidre ibungona as thamoise ahanba oringida wafam da haru yadra adu ersu atai ma'am da kudak sida loina clear tawthokrage Tamona bani na wasak nida kay wasang nairo ay nupi ang wari nati nang su adu faudi ang lakano natay chaba wari di oyam ni thazadre adu kangi do fay natay chada wani na ang lakano kayno prepare hairo nangi she kambal chawi bakay dura kambal chawi se ay nati nang ninang ay nataningi se tamogi mapaw ni aday di ikarani tamo Abemna Roger ki machimanu mensili aduga tapna sonu jurakano Jacob di ka manung de Elsie ga aroi boy na wari sanari Elsie kapaga tamo adugna haigan ai tamo ga kaina baga moye Elsie nangai buwaro gano ai chei hek surapaga force to mulai krani nangi na purba oibada matik charoye Kaigino nungsiba tambiramlaga miraigi khanbiriba kainabagi mechagado aidi khangmaga moyi thammo Ilse matawna matamna yadabaine Roger koini na nakoini bulordi pulap lokshi haiduna wasakna khibane adugu Roger dingasi nupi chele wafamse eni tardi amna nungairu Roger su nupi se ahal masen hainabadagi chende yadabadagi chelmane Elsie du kaptura I Ai ngamoy tamo Ai sugang ngamoy Ay na force to like rabati Ay kipun siya sa tambang ang banate Nang budi kak kaw ngamloy Adugo Elsie Nang bunaw na lukrabi ki mapamdadi tangning di Nang kipun siya Nungay panalay kibado tamo pami Elsie kang bangam darduna Fondo fatkak tatki Jacob sorsang na hondok jay Masih yang si kalunya rubasiti ayo ina ngau chatore tha jana kom dowa ai bu tha jadi kaina bangam doribra matomta wahang kya hangjarami somdesu Elsie na kapada ubada enina kidorge Elsie kapna nakshi patambiram laga kaina bagi mai chaksu kangan birame Annie di kalimata khangdribani kaino nang haiduba Annie tamo na kainarase hare Annie ngakna kaino nang haisiba adu hekte yabra makoina koininglaga koiba tokninglaga topa nupi khoisibu phagira Annie toklase makoiga manaruse Roger su ahal kaina hanadagi haina singgariba nupi ama chele haye Annie ngakpadagi hendoraktana sauraga Kari nupi chele haba khangnidana makoina ekhubu sanapo kumkhanba yengnaba taredana Elsie di khara mingam chedabaga kharisi tawba ngamjarude adubu khara sathiba Annie nadi nupani maklemna thari khalami Jacob su matha sarduna thokiba thongdok pumba Ras ta phone tawduna khangalami Ras ngakna Karino ni ibuwa nang naharisiba nati wafamdu marupna khanglabadi kari oigani nakoi khangdraba Mara leiraba Jacob du tumina leirami Rasna makha tarai Imok shana adubu nang nara aikoi shana nara thindok thinin tawbiba kaidauge Sir
Mama Ranina hegek thinbaduda aikhoisu mana adum thilamani khalubani. Adu sir, laikhidraba angang adu nisha nuksa chaba nupi angangda khara katukaran oiba nupa machane. Oine, ammabu oirabasu thokliba thokdokdudi afaba nattedana. Soikragana cheksinbabudi soidrigayda cheksilhobana phatro. Icham chamjaraba imauda magi punsida mi hatlubagi mayedudi adum taaduna lerani ne. Numitu sir, makoi tarukna Roger Rocky ga makoi anidasu yam china phubane. Aisu sanungaitabagi gari fau Roger na thorpane. Khamgi khalingaida abemna magi satinduna nupi machaduki makokta hanjin kankibana hale. Nupaduna gyan mangduna taringaida abemdi hanadagi thawai chawpaga khamdokpa yadagai hanjin mamai mami mako gyan men tadagai kankibane. Ras mathasana khamdoni tawiside aduga pausu khudakta piraktaba. Sir hoida mathayam saratra haidana tamlaktabane. Aina sumi hatpada aina ni haikibane. Aigi maruka aigana phonaba sinkrage sir. Oi, postmortem tawraga reason akamdauba. Forensic teamna khanglabadi nati charoni noiba. Sir, Andy na phonaba sinkrabane. Forensic miyodudadi aina lak manga pikre. Aduga laikhidraba angangtugi mapanasu Thoudam ase gari accident mi itak patinja oibaga nongsu chubaga kanamtana khangdabadagi matomda tuition halakpada accident ase thokpani haidana pauche singda swaikrabane. Nupa macha adugi marup manga duna kamdauba. Makoigidi aina phanaba silage sir. Ras mathayamna sarami Jacob dasu thine cheba ngamlamde. Jacob su Ras ki wahi khara khaktada ikaiba chopa Mathauda pukning changdaba oina khalamani khallubada solfa honba ngamdrabani. Aikhoi miyobase tungda kari thorakani haiba kanara su khongba nate. Adubu khitang free oirubada thaudu wathukna ngaiduna leri haibasidi kaudaba fabani. Oi sir, ai soikre masigi damaktadi sir na ibu ngapiyo. Jacob ki chamlaba thamoi eduda Rasu sawba ngamjakhidre. Soikraga haiba ngamliba miyoi adubuni afaba hairibasi. Soikrabao soikre hainingdaba miduna phadana kyam pharugani. Rasu phone tamkre. Mathangi numitni abemdi numittu tuition chalamde. Mayumdasu masa kya nungaite haijilami. Roger nadi thinbigi haijabani adubu yaramde. Numitugi tuition suti tharamdaidani Jacob na marup Andy da phone tarami. Bye. Ishamladi lao. Kai lerage. Tuition da angang nupa macha mangangda unaruse. Hoi, lage ngaramo. Phone da thamkibaga Jacob dress loisilami. Roger. Tamo. Nang checksina leramo. Ai abemgi tuition mafamda chatluge. Oi tamo. Abem chakraba. Chatkre. Nang thimbiru soyadra thilubane. Oh, fare. Jacob thokre ikui dana Andy hoi team seura e. Jacob su makhoi gi gari da tongduna tuition mafamda lai. Suti thabagi matam yorabani adubu ojaduna phone da wari sana leibadagi minute khara pantharami. Ojaduna bari angangsa ngasigi disida losilasi. Mayamdu magi lari kai kalo shiladuna thokna kirami. Andy na Moshe khongbra. Khange. Angang singdu thorakpa ubada Jacob na Oi, nakhoyamda ngaikho. Angang singdudi Jacob ubada kibana yadre. Chelure tanaraga khulai tharakadra pakhatlami. Makhoigi matawadu ubada Jacob na Wari kharsanase Kaisu tauroi. Masigi dialogue se ore amuki hena kijaba kaisu tauroi ngaktani. Nupa macha singdu kiru. Sir, koi. Jacob na makhoi mangama mi leitaba jaga amada putoklaga. Namanabadu nisha saika. Sabra hangbaga nate chaiko terak haiklibani. Chumsu chumlibani nupa macha singduna. Jaisa. Nupi nahada katukaran khara tawika.
Pulap chak manana. Oi sir. Makoy family do underground ga samli ko. Aday di angang singdo amuk hena kira duna tumi laikre. Hayune kinu ne kashi tawroi. Nupa macha mana. Oi sir. Mayamba anisu makura soi bane. Aduna ni dana mane am lingi bada. Kai gane auji di thawai lau kreduna. Ada nahi tamli basatra na koina gunda pala sagano. Nupa ne langadabane ngaugadabane aikhoi su ngauribane. Adu angang oribana koina grade ka sardana. Tawdokta gari accident hairiga walosina krabane. Khamjai sir. Adu kai gina khangbra. Adu di khamjate sir. Imungda lalhaubaga samnabanina kiba. Adagi machadunasu afaba thabak tawramdabanina kibadagi tumina laina saina krabane. Masida nakhoi mangana haipa sarakladi namanabadugi manakta thabiraduba. Sir, aikoi su haijarui wafamse tumi laikhrage. Adunabu aikoi tuition chajaribane. Yumgi mina khangladi aikoi su yumdagi tanthurani. Cheko haife nokjai wa haige tawbaga fola e. Alo, Ton saurapna. Tamodi am nebirami. Koino, ashinomo, haidabudu sasararo, kidorage. Naina padore. Ai pado nangiti natro. Eni ilsi aise kanano. Jeko makok paraga. Os, aduna munangna kamaini khangiba. Tamone yumse kyam yon kidoino. Nupi kya surage, tamugi handakta miyo misa tarakliba mayamse. Ipage imagase, tamugi handakta wakhalina na dorabane. Yarisu tamo, ay tabo aluba machali. Thaja unariba. Imai, koino mo siyang angside. Nangyam khanglaba ha. Hey, kamano je ko puran ba? Na chipo kay machupai khangi ko, oktaba. Jeko ngak na. Oy, yemune. Ton sauraga. Imase, machi manglera Baba suma sangam dabaga, mathai sinungai trabane. Yum sida sumaina nupi laklaga, usitana ngangam se, tamona na tro. Nupi duna kay harami khangbra. Jacob takna. Koi harami no. Imadu onsilaga, nacha warakpa ngamdaba. Nacha duna ichese, ichat manghan birame. Aibuna semgi machana ichat manghan birame. Noibudi lemna tharo harame. Jacob na. Thamoyare, ai siba chatlage.